ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ PH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯅꯥꯄꯗ ꯇꯈꯦꯜ ꯂꯩꯅꯥꯆꯣꯝ ꯑꯃ ꯅꯤꯡꯊꯤꯅ ꯁꯤꯜꯂꯗꯨꯅ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨ ꯃꯆꯨꯒꯤ ꯃꯄꯥꯟ ꯑꯉꯥꯡꯕꯅ ꯅꯤꯡꯊꯤꯅ ꯃꯣꯏꯔꯥꯡ ꯄꯤꯖꯟ ꯍꯛꯂꯕ ꯐꯅꯦꯛ ꯑꯃ ꯁꯦꯠꯇꯨꯅ ꯐꯅꯦꯛ ꯑꯗꯨꯒ ꯆꯥꯟꯅꯕ ꯐꯨꯔꯤꯠ ꯉꯥꯡꯂꯞ ꯇꯧꯕ ꯑꯃ ꯂꯤꯠꯂꯗꯨꯅ ꯅꯤꯡꯗꯨ ꯌꯩꯔꯕ ꯁꯝꯂꯥꯡ ꯑꯗꯨ ꯆꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯥꯏꯔꯝꯒꯅꯤ ꯈꯪꯕꯒꯨꯝ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯔꯦ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯅꯨꯡꯁꯤꯔꯩꯃꯥꯕꯨ ꯂꯥꯛꯀꯅꯤ ꯈꯪꯅ ꯉꯥꯏꯖꯔꯝꯕ ꯄꯨꯔꯦꯜ ꯑꯗꯨ ꯅꯨꯡꯁꯤꯔꯩꯃꯥꯅ ꯂꯥꯛꯄ ꯎꯔꯕꯗ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯤ꯫ ꯅꯨꯡꯁꯤꯔꯩꯃꯥꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕꯗꯨ ꯏꯁꯤꯡꯗꯤ ꯁꯣꯛꯇꯅ ꯁꯅꯥꯕꯨꯟ ꯑꯗꯨ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯄꯨꯔꯦꯜ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥ ꯄꯨꯔꯦꯜꯕꯨ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯄꯨꯔꯦꯜ ꯃꯥꯁꯨ ꯅꯨꯡꯁꯤꯔꯩꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯄꯤꯔꯛꯏ꯫ ꯀꯨꯏꯗ꯭ꯔꯤꯗ, ꯉꯥꯏꯍꯥꯛꯇꯤ ꯑꯣꯏꯔꯦ꯫ ꯇꯥ ꯄꯨꯔꯦꯜ, ꯑꯩꯁꯨ ꯇꯥ ꯄꯨꯔꯦꯜꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯤꯅꯤ ꯈꯟꯗꯅ ꯏꯇꯥꯁꯤꯡ ꯐꯥꯎꯕ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯍꯧꯔꯝꯗꯅ ꯏꯇꯣꯝꯇ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯇꯥꯁꯤꯡ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏ, ꯑꯗꯨ ꯇꯥ ꯄꯨꯔꯦꯜ, ꯅꯍꯥꯟ ꯇꯥ ꯄꯨꯔꯦꯜ ꯈꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯒ ꯂꯥꯛꯑꯝꯕꯗ ꯄꯣꯏꯅꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯐꯝ ꯍꯥꯏꯔꯝꯃꯤ ꯏꯃꯥꯗ꯫ ꯏꯃꯥꯅꯁꯨ ꯍꯜꯂꯛꯄꯒ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯄꯨꯕ ꯇꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝꯗꯣ ꯇꯥꯕꯗ ꯑꯩ ꯌꯥꯝꯅꯁꯨ ꯍꯔꯥꯎꯏ꯫ ꯀꯩꯒꯤ ꯍꯔꯥꯎꯔꯤꯅꯣ ꯇꯥ ꯄꯨꯔꯦꯜꯗꯤ? ꯀꯩꯒꯤ ꯍꯔꯥꯎꯔꯣꯏꯗꯣꯏꯅꯣ? ꯅꯨꯡꯁꯤꯔꯦ, ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯁꯨꯛ ꯈꯣꯏꯗꯥꯖꯕꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯅ ꯂꯩꯔꯒꯅꯤ ꯈꯪꯂꯕꯗ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯕꯗꯤ ꯑꯩꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯅꯪꯕꯨ ꯌꯦꯡꯖꯕ ꯐꯪꯅꯕ ꯅꯨꯡꯇꯤꯒꯤ ꯉꯥꯏꯔꯤꯕꯁꯤꯁꯨ ꯉꯥꯏꯔꯔꯣꯏ꯫ ꯏꯅꯥꯛꯇ ꯂꯩꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯔꯩꯒꯤ ꯃꯥꯏꯊꯣꯡꯁꯨ ꯎꯖꯕ ꯐꯪꯂꯅꯤ꯫ ꯃꯁꯤ ꯈꯜꯂꯨꯕꯗ ꯅꯪꯗꯤ ꯍꯔꯥꯎꯗꯕ꯭ꯔꯣ ꯅꯨꯡꯁꯤꯔꯩ? ꯅꯨꯡꯁꯤꯔꯩ ꯄꯨꯔꯦꯜꯗ ꯌꯦꯡꯗꯨꯅ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯏ ꯇꯥ ꯄꯨꯔꯦꯜ, ꯑꯁꯨꯛ ꯀꯨꯏꯅ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯖꯔꯛꯄ ꯇꯥ ꯄꯨꯔꯦꯜꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯅꯤ ꯈꯜꯂꯨꯕꯗ, ꯑꯗꯨꯒ ꯇꯥ ꯄꯨꯔꯦꯜ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯈꯜꯂꯨꯕꯗ꯫ ꯏꯃꯥꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯍꯌꯦꯡ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯏꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯒ ꯂꯣꯏꯔꯦ꯫ ꯀꯩꯒꯤ ꯏꯃꯥꯕꯨ ꯃꯇꯣꯝꯇ ꯂꯩꯍꯟꯗꯣꯏꯅꯣ? ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯡꯁꯤꯔꯩꯃꯥꯒꯤ ꯆꯥꯟꯅꯖꯕꯤ ꯃꯇꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯪꯂꯛꯇꯨꯅ ꯂꯥꯏꯖꯅ ꯑꯩꯈꯣꯏ ꯏꯇꯥ ꯅꯨꯡꯁꯤꯔꯩ ꯈꯣꯏꯗꯤ ꯄꯥꯝꯃꯨꯕ ꯃꯥꯅ ꯍꯦꯜꯂꯦ ꯈꯟꯕ ꯃꯥꯜꯂꯤꯀꯣ, ꯑꯩꯈꯣꯏꯒꯁꯦ ꯏꯁꯤꯡ ꯁꯣꯛꯂꯨꯁꯤ ꯀꯥꯏꯅꯒ ꯍꯧꯕꯤꯔꯝꯗꯦꯕ꯫ ꯅꯨꯖꯥꯅꯕꯨ ꯏꯇꯥ ꯂꯥꯏꯖ, ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯗꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯕ ꯃꯤꯁꯛꯅ ꯍꯦꯟꯅ ꯂꯨꯕ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯏꯔꯤꯛꯅ ꯇꯥ ꯄꯨꯔꯦꯜꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ, ꯑꯩꯈꯣꯏ ꯏꯇꯥ ꯅꯨꯡꯁꯤꯔꯩꯅꯒ ꯌꯥꯝ ꯈꯟꯕꯤꯌꯦꯕ꯫ ꯄꯨꯔꯦꯜꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, ꯑꯗꯨꯒꯤꯗꯤ ꯅꯨꯡꯁꯤꯔꯩꯅ ꯑꯩꯒꯤ ꯈꯟꯕꯤꯕꯁꯤꯗꯤꯅꯦ ꯃꯁꯤꯗꯒꯤꯗꯤ ꯅꯨꯡꯁꯤꯔꯩ ꯈꯜꯂꯤꯕ ꯑꯩꯁꯤꯅ ꯌꯥꯝ ꯍꯦꯜꯂꯤ ꯄꯣꯠꯅꯤꯗ꯫ ꯏꯔꯤꯛꯅ ꯏꯃꯥꯎ ꯌꯥꯝ ꯀꯜꯂꯛꯆꯩꯀꯣ, ꯇꯥ ꯄꯨꯔꯦꯜꯒ ꯅꯨꯡꯁꯤꯔꯩꯒ ꯅꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯜꯂꯛꯏ꯫ ꯂꯥꯏꯖꯅ ꯑꯗꯨꯕꯨꯗꯤ ꯏꯔꯤꯛ, ꯈꯨꯜ ꯑꯁꯤꯗ ꯇꯥ ꯄꯨꯔꯦꯜꯒ ꯅꯨꯡꯁꯤꯔꯩꯒ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯈꯪꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯄꯣꯟꯇꯦꯗ꯫ ꯅꯨꯡꯁꯤꯔꯩ ꯏꯀꯥꯏꯔꯗꯨꯅ ꯌꯥꯔꯦꯗ ꯏꯇꯥꯈꯣꯏꯁꯨ, ꯑꯗꯨꯕꯨꯗꯤ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗ꯫ ꯄꯨꯔꯦꯜ ꯐꯝꯂꯝꯕꯗꯒꯤ ꯂꯦꯞꯈꯠꯂꯛꯇꯨꯅ ꯑꯗꯨꯗꯤ ꯏꯆꯜꯁꯤꯡꯁꯨ ꯊꯦꯡꯒꯅꯤ, ꯏꯁꯤꯡ ꯁꯣꯛꯂꯒ ꯌꯨꯝꯊꯅꯕ ꯇꯧꯔꯣ, ꯏꯕꯨꯡꯁꯨ ꯆꯠꯂꯒꯦ, ꯍꯌꯦꯡꯕꯨ ꯂꯥꯛꯀꯦ꯫ ꯂꯥꯏꯖꯅ ꯇꯥ ꯄꯨꯔꯦꯜ, ꯍꯌꯦꯡꯈꯩꯗꯤ ꯇꯥ ꯄꯨꯔꯦꯜ ꯈꯛꯇꯃꯨꯛ ꯂꯥꯛꯀꯅꯨꯀꯣ, ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯕꯛ ꯌꯦꯡꯅꯕ ꯇꯥ ꯄꯨꯔꯦꯜꯒꯤ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧꯀꯣ, ꯑꯩꯈꯣꯏꯁꯨ ꯌꯦꯅꯤꯡꯊꯥ ꯀꯥꯏꯗꯣ ꯑꯃꯨꯛꯇ ꯑꯣꯏꯍꯟꯒꯦ꯫ ꯄꯨꯔꯦꯜ ꯅꯣꯛꯇꯨꯅ ꯍꯣꯏ, ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯄꯨꯔꯛꯀꯦ, ꯅꯈꯣꯏꯁꯨ ꯉꯟꯇꯥꯅ ꯊꯣꯛꯂꯛꯑꯣ꯫ ꯄꯨꯔꯦꯜ ꯆꯠꯈ꯭ꯔꯕꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯁꯣꯛꯀꯗꯕ ꯏꯁꯤꯡ ꯁꯣꯛꯅꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯏ꯫ ꯊꯕꯥ ꯃꯆꯥꯅ ꯏꯁꯤꯡ ꯄꯨꯗꯨꯅ ꯆꯪꯂꯛꯄ ꯎꯔꯒ ꯅꯨꯡꯁꯤꯌꯦ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯏꯃꯥꯁꯨꯅꯦ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯛꯇꯤ ꯊꯣꯡꯂꯝꯈꯤꯅꯨꯀꯣ,
इमा nga masa ma kaithel-dagi yenglake. Imana kaithel thokbida oiradi ina masaki hoida haifeta sangbiramo. Aina saba loiba phanek-sing ase pibiramo. Hoi. Imung sangdunane phanek-to lauthokluro. Matamsisu thienglei. Imasi kaithel-su yaugadabani-na. Nungsirai imung sangladuna mana soklakpa ising adu 𝗧𝗵𝗶 mafam chana thamlaba tungda magi kada sangduna mana saba loiduna thamliba phanek-sing adu puthokduna mama thabada pirami thabasu masana piriba phanek adu lauraga ima saleko ningthina leiramo imana maningda sing khara khaiga haina puthokduna thamlambani ima thenglakpasu khangtre isana khara khaidoklamko hore numidangi oinanaba thabasu phanek-sing adu puduna konthong adomda thokre nungsiregi imung asi mama thabaga makoi ani khakta ingna singna leijabani mapa laikhidrabasu nungsirei mama masana kana hotnajaduna thoina waba imungdi natte aduga nungsiregi mama masa asi mingonda kaijadaba lanjadaba oibana phulleikaigi misingnasu nungsiba haibadu oirami kaithel chaluba thaba makhutta nga masa mapaiduna imunglomna sangaktuna nungsire nangbo laiduga kalabro hoima katkre phare isana katkrabadi adudi nang chakto thaganaba tawro ima nga masa ma lereklibasya amta sembirakige ko nungsire phi saramlibadu loisinduna ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯥꯒꯠꯄ ꯍꯧꯏ ꯃꯅꯤꯡꯗ ꯉꯥ ꯁꯦꯝꯂꯨꯕ ꯊꯕꯥꯁꯨ ꯉꯥꯗꯨ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯔꯩꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯥꯟ ꯑꯗꯨ ꯁꯤꯡꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯏ ꯊꯕꯥ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯔꯩꯗ ꯌꯦꯡꯗꯨꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯏꯃꯥꯒꯤ ꯅꯨꯡꯁꯤꯔꯩ ꯄꯨꯔꯦꯜꯒꯤ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯗꯣ ꯀꯩꯊꯦꯜꯗ ꯏꯃꯥꯒ ꯊꯦꯡꯅꯔꯛꯏ ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯏꯆꯥꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯋꯥ ꯍꯥꯏꯔꯛꯈ꯭ꯔꯦꯗ ꯅꯨꯡꯁꯤꯔꯩ ꯀꯔꯤꯁꯨ ꯄꯥꯈꯨꯝ ꯄꯤꯗ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯊꯕꯥ ꯃꯈꯥ ꯇꯥꯅ ꯃꯆꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯌꯥ ꯏꯃꯥꯒꯤ ꯅꯨꯡꯁꯤꯔꯩ ꯌꯦꯡꯉꯣ ꯏꯆꯥꯕꯨ ꯏꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯌꯨꯝꯁꯤꯗ ꯄꯨꯟꯁꯤꯒꯤ ꯊꯝꯕ ꯌꯥꯕꯗꯤ ꯅꯠꯇꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯌꯨꯝꯁꯤꯗ ꯂꯩꯒꯗꯕ ꯃꯇꯝꯁꯨ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯍꯌꯦꯡ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯈꯟꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯒꯗꯕꯅꯤ ꯃꯈꯣꯏꯅ ꯁꯥꯎꯅꯤꯡꯗꯨꯅ ꯆꯩ ꯊꯥꯡꯂꯕꯁꯨ ꯅꯆꯤꯟ ꯈꯨꯝꯗꯨꯅ ꯈꯠꯅꯕ ꯌꯥꯗꯦ ꯑꯩꯅ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯅ ꯇꯞꯊꯒꯗꯕꯅꯤꯀꯣ ꯅꯨꯡꯁꯤꯔꯩ ꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯖꯤꯜꯂꯒ ꯇꯞꯅ ꯈꯨꯝꯂꯛꯏ ꯈꯣꯏꯃ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯔꯦꯜ ꯑꯗꯨ ꯅꯨꯡꯁꯤꯔꯩꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯥꯏꯗꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯆꯥꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯅ ꯍꯦ ꯄꯨꯔꯦꯜ ꯍꯨꯏ ꯁꯥꯗꯅ ꯑꯃꯨꯛ ꯆꯠꯀꯗꯧꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯩꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯗꯥꯎꯒ ꯑꯝꯇ ꯌꯥꯗꯧ ꯃꯥꯟꯗꯦ ꯏꯆꯥꯅ ꯆꯠꯇꯧꯔꯤꯕ ꯊꯕꯛꯇꯣ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤꯅꯦ ꯈꯪꯉꯗꯤ ꯏꯃꯥꯁꯨ ꯇꯨꯃꯤꯟꯅ ꯀꯣꯛ ꯂꯩꯔꯨ ꯌꯥꯗ꯭ꯔꯣ ꯎꯕꯤꯔꯅꯨ ꯍꯦ 이마기 부랴 에코이수 이사나 빰세이 둥시제이 칸다나 짜뚜나 이마우 오이제라게 하이드나 하이제루리 아숙 파자나 아할 마세 야나다나 루홍나마 실라바시다 이사나 뭉띠기 숨 짤리바시부 쿨레까이 시기 마망다 이까이다브라니 낭바 오이마 이슈로이나 칸기 아두가 이까이다베이니 아니 뭉띠기 짤리바시수 둥시레기 마삭다 핵노무기 오드라디 이사 뚱미야다베이마 하이마 아이기 싹뿌리얼시디 마시디 이가이바가 마다 강남제되나 마시디야 딴자두다 뿌리얼기 마빠피 삭두수 짱레이 마사디 잉두나 에이 이빠기 뿌리얼 낭부 아무 삭가더라브로 삿부도 크라수 레포네 욤 마시다 락도 레르버니니 이몽도 마시데시 눅티기 삿두나 마타망하니 서룩부디 욤 까이시 심진 사진나부 tau시고 마탐시 카가우로이네 그슈 꾸이저버니네 호이 바바 ngasi당디 쩔루키기 ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯦꯜ ꯁꯨꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯂꯒ ꯅꯨꯡꯁꯤꯔꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯅꯨꯡꯁꯤꯔꯩꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯡꯁꯤꯔꯩ ꯊꯣꯛꯂꯛꯇꯨꯅ ꯄꯨꯔꯦꯜ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯔꯩ ꯑꯁꯣꯏꯐꯥꯎꯗ ꯆꯠꯂꯨꯁꯦ ꯁꯥꯏꯀꯜꯁꯦ ꯇꯣꯡꯉꯣ ꯅꯨꯡꯁꯤꯔꯩꯁꯨ ꯊꯣꯡꯒꯥꯜ ꯃꯌꯥꯗꯨꯗ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯐꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯄꯨꯔꯦꯜꯒꯤ ꯁꯥꯏꯀꯜ ꯑꯗꯨꯗ ꯇꯣꯡꯈꯠꯂꯤ ꯄꯨꯔꯦꯜꯁꯨ ꯂꯕꯨꯛꯂꯣꯝ ꯇꯥꯕ ꯂꯝꯕꯤ ꯑꯃꯗ ꯁꯥꯏꯀꯜꯗ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯏ ꯇꯥꯄꯨꯔꯦꯜ ꯐꯧ ꯄꯥꯝꯕꯤꯁꯤꯡꯁꯦ ꯐꯖꯗ꯭ꯔꯥ ꯐꯖꯩ
ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯈꯤꯕꯗꯣ ꯑꯗꯨꯒ ꯃꯐꯝꯁꯤꯗꯁꯨꯅꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯁꯨ ꯇꯥꯄꯨꯔꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯈꯣꯡꯗ ꯀꯛꯐꯩ ꯆꯤꯛꯂꯦ ꯍꯥꯏꯗꯅ ꯇꯧꯈꯤꯕꯗꯣ ꯍꯧꯖꯤꯛꯇ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯎꯔꯛꯏ ꯑꯩꯅ ꯀꯛꯐꯩ ꯂꯧꯊꯣꯛꯂꯐꯥꯎ ꯅꯪꯗꯤ ꯂꯧꯊꯣꯛꯂꯦ ꯍꯥꯏꯕ ꯈꯪꯗꯈꯩ ꯅꯥꯄꯤꯒ ꯇꯥꯗꯅ ꯑꯗꯨꯝ ꯀꯞꯄ ꯂꯩꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯆꯠꯂꯝꯗꯥꯏ ꯇꯨꯡꯍꯜꯂꯒ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯉꯥꯎꯔꯤꯕꯁꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯊꯨꯡꯅꯗꯧꯔꯦꯗꯅ ꯑꯗꯨ ꯅꯨꯡꯁꯤꯔꯦ ꯍꯌꯦꯡꯗꯒꯤ ꯑꯩ ꯇꯣꯏꯅ ꯂꯥꯛꯂꯔꯣꯏ ꯄꯥꯕꯅ ꯌꯨꯝ ꯁꯦꯝꯖꯤꯟꯕ ꯍꯧꯔꯁꯤꯅ ꯍꯥꯏ ꯑꯗꯣ ꯑꯩ ꯂꯥꯛꯇ꯭ꯔꯦꯅ ꯅꯪ ꯂꯝ ꯍꯦꯜꯂꯝꯒꯅꯨꯀꯣ ꯂꯝꯒꯝꯇ ꯍꯦꯟꯖꯔꯣꯏ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯇꯥꯄꯨꯔꯦ ꯀꯨꯏꯔꯔꯣꯏ ꯅꯅꯥꯛꯇ ꯂꯦꯡꯗꯅꯗꯃꯛ ꯂꯩꯒꯗꯕ ꯅꯨꯡꯁꯤꯅ ꯍꯧꯈꯤꯕ ꯑꯃꯗꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯔꯥꯎꯖꯩ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯔꯦꯜ ꯑꯃꯗꯤ ꯅꯨꯡꯁꯤꯔꯩꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯅꯨꯡꯁꯤꯔꯩꯒ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯑꯍꯨꯝꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯇꯨꯅ ꯄꯨꯔꯦꯜ ꯂꯥꯛꯍꯧꯏ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯡꯁꯤꯔꯩꯗ ꯇꯝꯂꯝꯃꯤ ꯅꯨꯡꯁꯤꯔꯩꯅ ꯂꯥꯏꯖꯥ ꯅꯈꯣꯏ ꯆꯠꯇꯨꯅ ꯇꯥ ꯄꯨꯔꯦꯜꯗ ꯑꯩ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯁꯥꯎꯗꯅꯕꯁꯨ ꯈꯔ ꯊꯦꯝꯂꯝꯃꯨ ꯂꯥꯏꯖꯅ ꯅꯨꯡꯁꯤꯔꯩ ꯇꯥ ꯄꯨꯔꯦꯜꯗꯣ ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗ ꯅꯨꯖꯥꯅ ꯅꯨꯡꯁꯤꯔꯩ ꯏꯃꯥꯅ ꯐꯖꯅ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯊꯣꯛꯎꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯇꯥ ꯄꯨꯔꯦꯜꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏ ꯇꯥ ꯄꯨꯔꯦꯜꯁꯤꯁꯨꯕ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯈꯔꯗ ꯉꯥꯏꯔꯕ ꯀꯥꯟꯁꯤꯗ ꯐꯔꯦ ꯏꯃꯥꯗ ꯍꯥꯏꯗꯨꯅ ꯌꯦꯡꯂꯁꯤ ꯅꯨꯡꯁꯤꯔꯩ ꯃꯃꯥ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯨꯔꯦꯜ ꯂꯥꯛꯏ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯂꯥꯛꯂꯕꯅꯤꯅ ꯉꯥꯏꯍꯥꯛ ꯍꯦꯛ ꯊꯣꯛꯂꯨꯔꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯂꯅꯨꯀꯣ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯑꯁꯨꯝꯅ ꯎꯅꯕꯁꯦ ꯐꯠꯇꯕꯅꯤ ꯊꯣꯛꯂꯨꯔꯣ ꯅꯨꯡꯁꯤꯔꯩ ꯃꯇꯥ ꯑꯍꯨꯝ ꯑꯗꯨꯒ ꯄꯨꯔꯦꯜꯅ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯅꯨꯡꯁꯤꯔꯩꯅ ꯇꯥ ꯄꯨꯔꯦꯜ ꯑꯩꯈꯣꯏꯁꯨ ꯆꯪꯈ꯭ꯔꯒꯦ ꯏꯃꯥꯅ ꯀꯨꯏꯃꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯥꯎꯔꯝꯃꯅꯤ ꯂꯥꯏꯖꯅ ꯇꯥ ꯄꯨꯔꯦꯜ ꯅꯪꯁꯨ ꯉꯥꯏꯉꯝꯗꯦꯗꯀꯣ ꯌꯨꯝꯗ ꯂꯥꯛꯀꯗꯕ ꯀꯨꯏꯗ꯭ꯔꯕꯁꯤꯗ ꯑꯃꯨꯛ ꯍꯦꯛꯇ ꯎꯅꯕ ꯂꯥꯛꯏꯃꯤ ꯄꯨꯔꯦꯜ ꯅꯣꯛꯇꯨꯅ ꯅꯣꯏꯁꯤꯔꯤꯕ ꯑꯃꯨꯛ ꯏꯀꯥꯏꯕꯒ ꯄꯤꯁꯤꯜꯂꯛꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯄ ꯑꯗꯨꯋꯥꯏꯗ ꯈꯪꯍꯧꯗꯅ ꯁꯟ ꯂꯥꯕ ꯑꯉꯥꯎꯕ ꯑꯃ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯍꯣꯗꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯁꯟ ꯑꯉꯥꯎꯕꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯃꯁꯦꯜ ꯈꯨꯔꯧ ꯊꯥꯡꯅꯗꯨꯅ ꯂꯥꯏꯖꯒ ꯅꯨꯡꯁꯤꯔꯩꯒ ꯍꯦꯛ ꯇꯨꯁꯤꯜꯂꯤ ꯑꯉꯥꯎꯕ ꯁꯟ ꯑꯗꯨꯅ ꯅꯨꯡꯁꯤꯔꯩꯕꯨ ꯃꯇꯦꯛ ꯈꯔ ꯆꯦꯟꯗꯨꯅ ꯄꯨꯏ ꯅꯨꯖꯥꯒ ꯏꯔꯤꯛꯀ ꯄꯥꯈꯠꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯏꯖ ꯁꯣꯛꯄ꯭ꯔꯣ ꯑꯩꯗꯤ ꯁꯣꯛꯇꯤ ꯇꯨꯁꯤꯟꯕ ꯈꯛꯇꯅꯤ ꯏꯇꯥ ꯅꯨꯡꯁꯤꯔꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯄꯨꯔꯦꯜꯅ ꯅꯨꯡꯁꯤꯔꯩꯕꯨ ꯀꯣꯟꯈꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯄꯥꯈꯠꯅ ꯅꯨꯡꯁꯤꯔꯩꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯂꯥꯏꯖꯅ ꯅꯨꯡꯁꯤꯔꯩ ꯅꯪ ꯁꯣꯛꯄ꯭ꯔꯣ ꯄꯨꯔꯦꯜꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯂꯥꯏꯖ ꯅꯨꯡꯁꯤꯔꯩꯒꯤ ꯈꯨꯠꯁꯤꯗ ꯁꯟꯗꯨꯅ ꯅꯩꯈꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯅꯨꯖꯥꯅ ꯇꯥ ꯄꯨꯔꯦꯜ ꯅꯨꯡꯁꯤꯔꯩꯒꯤ ꯌꯨꯝꯗ ꯊꯨꯅ ꯑꯃꯨꯛꯇ ꯄꯨꯁꯤ ꯑꯁꯨꯝꯅ ꯄꯨꯔꯦꯜꯅ ꯊꯥꯡꯗꯨꯅ ꯅꯨꯡꯁꯤꯔꯩꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯏ ꯊꯕꯥ ꯄꯥꯈꯠꯅ ꯍꯌꯦ ꯅꯈꯣꯏꯕꯨ ꯀꯔꯤ ꯇꯧꯅꯔꯒꯦꯅꯦ ꯅꯨꯖꯥꯗꯨ ꯄꯥꯈꯠꯅ ꯏꯃꯥ ꯅꯨꯡꯁꯤꯔꯩꯒꯤ ꯃꯈꯣꯡꯁꯦ ꯈꯔ ꯁꯣꯛꯄ ꯃꯥꯜꯂꯦ ꯊꯕꯥ ꯊꯋꯥꯏ ꯋꯥꯅ ꯏꯁ ꯀꯝꯗꯧꯅ ꯑꯃꯨꯛ ꯇꯧꯔꯤꯕꯅꯣꯅꯦ ꯅꯣꯏꯕꯣ ꯂꯥꯏꯖꯅ ꯁꯟ ꯑꯉꯥꯎꯕꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯗꯨ ꯊꯕꯥꯗ ꯇꯝꯃꯤ ꯁꯟ ꯑꯗꯨꯅ ꯅꯦꯠꯈꯤꯕꯗꯨ ꯈꯨꯒꯤ ꯁꯔꯨ ꯃꯄꯥ ꯑꯣꯏꯕꯅ ꯅꯨꯡꯁꯤꯔꯩꯗꯨ ꯑꯣꯏ ꯊꯪꯕ ꯃꯈꯣꯡ ꯑꯗꯨ ꯂꯦꯞꯄ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯥꯖꯗꯅ ꯊꯣꯛꯈꯤꯕ ꯀꯩꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯅꯨꯡꯁꯤꯔꯩꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯣꯡ ꯑꯗꯨ ꯆꯠꯄ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯨꯡꯁꯤꯔꯩ ꯃꯥꯅ ꯆꯠꯄ ꯉꯝꯗꯕꯗꯨꯗ ꯂꯨꯍꯣꯡꯕꯁꯤ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯂꯁꯤ ꯍꯥꯏꯅ ꯂꯨꯍꯣꯡꯕꯗꯨ ꯌꯩꯊꯣꯛꯄꯗ ꯇꯥꯔꯝꯃꯤ ꯑꯃꯥꯏꯕ ꯑꯃꯗ ꯌꯦꯡꯕꯗ ꯈꯣꯡꯒꯤ ꯁꯔꯨꯗ ꯁꯣꯛꯄ ꯑꯣꯏꯕꯅ ꯐꯔꯕꯁꯨ ꯃꯇꯝ ꯆꯪꯒꯅꯤ ꯀꯔꯤꯒꯨꯝꯕ ꯐꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯊꯪꯕ ꯈꯣꯡ ꯑꯁꯤ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯔꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯊꯕꯥꯗꯤ ꯃꯆꯥꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯄꯨꯔꯦꯜꯒꯤ ꯌꯨꯝꯗꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯕꯨ ꯊꯦꯝꯂꯤ ꯏꯃꯥꯒꯤ ꯄꯨꯔꯦꯜ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯥꯒꯤ ꯐꯠꯇꯅꯕ ꯅꯠꯇꯦꯌꯦ ꯅꯨꯡꯁꯤꯔꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯁꯤ ꯏꯃꯥ ꯑꯃꯥꯏꯕꯗꯨꯅ ꯃꯇꯝ ꯈꯔ ꯆꯪꯂꯕꯁꯨ ꯐꯅꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯏꯃꯥꯒꯤ ꯄꯨꯔꯦꯜ ꯅꯪꯕꯨ ꯚꯥꯞ ꯇꯥꯎꯅꯦ ꯁꯔꯨꯗ ꯁꯣꯛꯄ ꯍꯥꯏꯕꯁꯤꯅꯅꯦ ꯀꯩꯁꯨ ꯐꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯑꯃꯥꯏꯕꯗꯨꯅ ꯅꯨꯡꯁꯤꯔꯩꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯐꯔꯛꯈꯤꯅꯤ ꯍꯥꯏꯔꯤꯕꯅꯤ
ꯅꯪꯕꯨ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯈꯤꯕꯗꯣ ꯇꯥꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝ ꯆꯪꯂꯕꯁꯨ ꯐꯕ ꯉꯝꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯊꯪ ꯃꯈꯣꯡ ꯑꯗꯣ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ꯫ ꯄꯤꯁꯛꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯄꯨꯔꯦꯜ, ꯏꯆꯥ ꯋꯥꯈꯜ ꯇꯥꯎ꯫ ꯏꯄꯥꯗꯤ ꯅꯥꯝꯃ ꯁꯣꯏꯔꯕꯤ ꯑꯃꯕꯨ ꯏꯃꯧꯑꯣꯏꯕꯨꯗꯤ ꯄꯥꯝꯗꯦ꯫ ꯀꯣꯟꯅ ꯌꯨꯝꯕꯥꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄꯗꯅꯦ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯔꯛꯀꯅꯤ꯫ ꯃꯗꯨ ꯊꯣꯛꯇꯅꯕꯅꯤ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯁꯨ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯅꯕ ꯇꯧꯁꯤꯀꯣ꯫ ꯄꯨꯔꯦꯜ ꯀꯞꯂꯗꯨꯅ, ꯏꯃꯥ, ꯕꯥꯕꯥ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯔꯩꯕꯨ ꯎꯅꯕ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯔꯩꯁꯨ ꯑꯋꯥꯐꯝ ꯑꯁꯤꯗ ꯇꯥꯔꯝꯂꯣꯏꯀꯣ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯁꯦ, ꯏꯆꯥꯅ ꯅꯠꯇꯤꯌꯦ, ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯅ ꯇꯝꯂꯝꯕ ꯑꯗꯨꯅꯅꯤ꯫ ꯌꯦꯡꯉꯣꯏ, ꯏꯃꯥꯒ ꯄꯥꯕꯒꯤꯗꯤ ꯏꯆꯥꯅ ꯇꯣꯝꯇꯅꯤ꯫ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ, ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤ꯫ ꯑꯉꯛꯄꯅꯤ ꯄꯨꯔꯦꯜ ꯃꯥꯒꯤ ꯊꯃꯣꯏꯁꯨ꯫ ꯑꯁꯨꯛ ꯀꯨꯏꯅ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯤꯁꯛ ꯑꯣꯏꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯋꯥꯍꯩ ꯈꯔꯗ ꯄꯨꯔꯦꯜ ꯃꯥꯒꯤ ꯄꯨꯛꯅꯤꯡꯁꯨ ꯍꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯡꯁꯤꯔꯩꯕꯨ ꯑꯁꯨꯝ ꯀꯥꯎꯊꯣꯛꯄ ꯍꯧꯔꯛꯄꯒꯨꯝꯅ ꯇꯧꯔꯦ꯫ ꯅꯨꯡꯁꯤꯔꯩ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯆꯣꯡꯕꯩ ꯆꯠꯄꯩ ꯇꯧꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯅꯨꯡꯁꯤꯔꯩꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯄꯨꯔꯦꯜꯗꯣ ꯍꯟꯗꯛ ꯃꯔꯛ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯍꯥꯟꯅꯗꯤ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯍꯣꯠꯅꯖꯔꯝꯕꯅꯤ꯫ ꯊꯕꯥ ꯃꯆꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯃꯥ ꯈꯪꯏ꯫ ꯑꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯗꯣ ꯃꯥꯒꯤꯗꯃꯛ ꯑꯁꯤꯟꯕ ꯈꯔ ꯂꯩꯔꯝꯂꯅꯤ, ꯑꯗꯨꯅꯅꯤ꯫ ꯍꯥꯟꯅꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯤꯕꯗꯨꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯆꯥꯁꯤꯗꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯁꯅꯥꯇꯣꯝꯕꯤꯗꯨ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯡꯁꯤꯔꯩ ꯁꯅꯥꯇꯣꯝꯕꯤꯅ ꯆꯪꯂꯛꯄꯗꯨꯗ ꯍꯔꯥꯎꯕ ꯐꯥꯎꯖꯩ꯫ ꯊꯕꯥꯅ, ꯍꯩꯃꯥ, ꯁꯅꯥꯇꯣꯝꯕꯤꯌꯥ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯆꯪꯉꯣ, ꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ꯫ ꯏꯆꯥ ꯅꯨꯡꯁꯤꯔꯩꯅꯁꯨ ꯅꯈꯣꯏ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯅꯨꯡꯁꯤꯔꯩꯁꯨ ꯍꯔꯥꯎꯅ ꯍꯪꯖꯔꯛꯏ, ꯏꯃꯥ, ꯄꯨꯔꯦꯜꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯣ? ꯁꯅꯥꯇꯣꯝꯕꯤ ꯅꯨꯡꯁꯤꯔꯩꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯗ ꯊꯕꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯕꯥ, ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯁꯤ ꯍꯥꯏꯗꯅ ꯍꯥꯏꯗꯣꯛꯀꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯅꯥꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗ ꯅꯨꯡꯁꯤꯔꯩꯒꯤ ꯊꯕꯥꯒꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯊꯕꯥꯅ, ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ? ꯁꯅꯥꯇꯣꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯅꯨꯡꯁꯤꯔꯩꯗ ꯍꯩꯅꯗꯅ ꯌꯦꯡꯗꯨꯅ, ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯇꯣꯝꯇꯅꯤ, ꯑꯗꯨꯅ ꯅꯥꯝꯃ ꯁꯣꯏꯔꯕꯤ ꯅꯆꯥꯁꯤꯗꯤ ꯏꯃꯧꯑꯣꯏꯕ ꯄꯥꯝꯗꯦꯅꯦ, ꯁꯦꯡꯅ ꯍꯥꯏꯔꯕꯗ꯫ ꯊꯕꯥ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯤ, ꯏꯆꯦ, ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯦꯛꯇ ꯇꯧꯕꯤꯅꯨꯗ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯥꯟꯅ ꯑꯁꯨꯝꯅ ꯑꯣꯏꯔꯝꯕ ꯅꯠꯇꯦ, ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯏꯆꯦꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ꯫ ꯊꯕꯥ, ꯃꯁꯤꯗꯩꯁꯤꯗ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯁꯥꯡꯊꯅꯕꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤ, ꯃꯔꯨ ꯑꯣꯏꯅ ꯏꯆꯥ ꯄꯨꯔꯦꯜꯅꯁꯨ ꯅꯨꯡꯁꯤꯔꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯁꯤꯗ ꯁꯨꯝ ꯋꯥꯁꯦ ꯃꯈꯥ ꯇꯥꯅꯔꯣꯏꯁꯤ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯨꯡꯁꯤꯔꯩꯕꯨꯁꯨ ꯊꯕꯥ ꯅꯪꯅꯅꯦ ꯈꯔ ꯍꯦꯛ ꯊꯦꯝꯖꯤꯟꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕꯤ ꯎꯁꯤꯠꯇꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯩ ꯇꯥꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ, ꯏꯃꯥ꯫ ꯊꯕꯥ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ, ꯏꯃꯥꯒꯤ ꯅꯨꯡꯁꯤꯔꯩ, ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯅ ꯇꯝꯕꯤꯔꯝꯈ꯭ꯔꯦꯗꯀꯣ꯫ ꯃꯃꯥ ꯑꯃ ꯂꯩꯅ ꯃꯤꯅ ꯏꯆꯥꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯂꯕꯁꯨ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ, ꯏꯃꯥꯒꯤ ꯅꯨꯡꯁꯤꯔꯩ꯫ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦ, ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯒꯅꯤ? ꯏꯃꯥ, ꯑꯩ ꯀꯅꯥꯅꯁꯨ ꯍꯔꯥꯎꯗꯦ꯫ ꯑꯁꯤꯗꯒꯤ ꯑꯩ ꯈꯣꯡ ꯂꯥꯌꯦꯡꯂꯤꯕꯁꯤꯁꯨ ꯇꯣꯛꯂꯁꯤ, ꯐꯅ ꯂꯥꯌꯦꯡꯂꯕꯁꯨ ꯐꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯏꯃꯥ, ꯈꯣꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯐꯔꯛꯂꯕꯁꯨ ꯏꯐꯝꯗꯗꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ꯫ ꯏꯃꯥ, ꯏꯃꯥꯒꯤ ꯅꯨꯡꯁꯤꯔꯩ, ꯏꯃꯥꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯏꯆꯥ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ, ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯗꯅ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯅꯨꯡꯁꯤꯔꯩ ꯃꯁꯥꯗꯣ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯊꯕꯥ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯇꯨꯃꯤꯟ ꯀꯞꯆꯔꯤ꯫ ꯄꯨꯔꯦꯜ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯈ꯭ꯔꯦ꯫
ꯅꯨꯡꯁꯤꯔꯩꯃꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗ ꯅꯨꯡꯁꯤꯔꯩꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯏꯔꯤꯛꯀ ꯅꯨꯡꯁꯤꯅꯕ ꯍꯧꯔꯝꯂꯦ꯫ ꯏꯔꯤꯛ ꯃꯥꯁꯨ ꯍꯥꯟꯅꯗꯒꯤ ꯄꯨꯔꯦꯜꯕꯨ ꯄꯥꯝꯖꯗꯨ ꯂꯩꯕꯒ ꯃꯇꯥ ꯅꯨꯡꯁꯤꯔꯩꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯀꯔꯤꯁꯨ ꯈꯟꯗ ꯄꯨꯔꯦꯜꯗ ꯆꯦꯟꯈ꯭ꯔꯦ꯫ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯕꯅꯤꯅ ꯑꯍꯜ ꯃꯁꯦꯟ ꯌꯥꯁꯤꯟꯅꯗꯨꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯈꯤꯕꯅ ꯉꯁꯤ ꯑꯁꯤ ꯏꯔꯤꯛ ꯑꯃꯗꯤ ꯄꯨꯔꯦꯜꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯈꯨꯜ ꯑꯃꯠꯇ ꯑꯣꯏꯕꯅ ꯅꯨꯡꯁꯤꯔꯩꯒ ꯊꯕꯥꯒꯁꯨ ꯄꯥꯎ ꯑꯁꯤ ꯈꯪꯂꯦ꯫ ꯀꯞꯂꯤꯕ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨ ꯂꯩꯔꯤꯉꯩ ꯂꯥꯏꯖꯒ ꯅꯨꯖꯥꯒꯁꯨ ꯀꯤꯍꯣꯝ ꯈꯔ ꯄꯥꯏꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯥꯏꯖꯅ "ꯏꯃꯥ ꯅꯨꯡꯁꯤꯔꯩ, ꯀꯩꯅꯣ ꯅꯈꯣꯏꯅꯤꯕꯨ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯕ꯭ꯔꯣ? ꯀꯤꯍꯣꯝꯁꯦ ꯍꯥꯎꯅ ꯑꯗꯨꯝ ꯆꯥꯊꯣꯛꯁꯤꯁꯦ." ꯊꯕꯥ ꯀꯞꯂꯨꯕꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ "ꯍꯩꯃꯥ, ꯏꯆꯥꯁꯤꯡ ꯂꯥꯛꯂꯤꯗꯅ." ꯅꯨꯖꯥꯅ "ꯍꯣꯏ ꯏꯃꯥ, ꯅꯨꯡꯁꯤꯔꯩꯗꯤ ꯀꯤꯍꯣꯝ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ." ꯅꯨꯡꯁꯤꯔꯩ ꯇꯞꯅ "ꯂꯥꯏꯖ, ꯅꯨꯖꯥ, ꯅꯈꯣꯏ ꯉꯁꯤ ꯏꯔꯤꯛꯀꯤ ꯂꯨꯍꯣꯡꯕ ꯆꯠꯇ꯭ꯔꯕꯣ? ꯃꯥ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯅꯈꯣꯏꯅ ꯂꯨꯍꯣꯡꯕꯗꯨ ꯆꯠꯇ꯭ꯔꯕꯗꯤ." ꯂꯥꯏꯖ ꯅꯨꯖꯥ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤꯔꯩꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯅꯣꯛꯂꯤꯕꯅꯤ꯫ ꯅꯨꯡꯁꯤꯔꯩ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖꯅ "ꯅꯨꯡꯁꯤꯔꯩ, ꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯂꯨꯅ ꯈꯟꯖꯕ ꯈꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯏꯇꯥ ꯅꯨꯡꯁꯤꯔꯩꯅ ꯀꯞꯇ꯭ꯔꯒ ꯂꯣꯏꯔꯦ." ꯇꯥꯟꯖꯥꯗꯨꯗ ꯏꯔꯤꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯗꯣꯜꯒꯤ ꯃꯈꯣꯜ ꯑꯗꯨ ꯌꯥꯝ ꯂꯥꯞꯅ ꯅꯠꯇꯕꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨꯗ ꯅꯨꯡꯁꯤꯔꯩ ꯃꯃꯥꯏꯗ ꯂꯨꯛꯊꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯛꯏ꯫ "ꯏꯃꯥ, ꯂꯥꯏꯖ, ꯅꯨꯖꯥ, ꯉꯁꯤꯗꯒꯤ ꯇꯥ ꯄꯨꯔꯦꯜꯁꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤꯀꯣ꯫ ꯑꯩꯕꯨꯅ ꯄꯨꯟꯁꯤꯒꯤ ꯂꯝꯂꯥꯟꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯅꯤꯀꯣ꯫ ꯏꯃꯥ, ꯇꯥ ꯄꯨꯔꯦꯜꯅ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ꯫ ꯏꯃꯥ, ꯂꯥꯏꯖ, ꯅꯨꯖꯥ, ꯇꯥ ꯄꯨꯔꯦꯜꯅ ꯏꯔꯤꯛꯄꯨ ꯍꯔꯥꯎꯅ ꯂꯧꯕ ꯂꯥꯛꯂꯤꯕꯁꯦ ꯌꯦꯡꯕꯁꯦ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯏꯃꯥ, ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ." ꯊꯕꯥꯁꯨ ꯀꯞꯂꯗꯨꯅ "ꯅꯨꯡꯁꯤ, ꯏꯃꯥꯁꯨ ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯣ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦꯍꯦ꯫ ꯑꯩꯈꯣꯏꯅ ꯂꯨꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯈꯟꯖꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯆꯠꯈ꯭ꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯄ ꯉꯝꯗꯅ ꯏꯁꯥꯗ ꯄꯤꯖꯕ ꯑꯋꯥꯕ ꯑꯁꯤꯕꯨꯅꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕꯁꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯁꯨꯝꯅ ꯀꯞꯂꯅꯨꯃꯥ, ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥꯅ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤꯗꯒꯤ ꯀꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯊꯧꯅꯥ ꯐꯕꯤ ꯑꯃꯒꯨꯝ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯞꯀꯗꯕ ꯅꯠꯇꯦꯅꯦ." ꯅꯨꯖꯥꯁꯨ ꯀꯞꯂꯗꯨꯅ "ꯅꯨꯡꯁꯤꯔꯩꯁꯦ ꯑꯁꯨꯝꯅ ꯀꯞꯂꯅꯨꯕ, ꯑꯩꯈꯣꯏ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪ?" ꯂꯥꯏꯖꯁꯨ ꯅꯨꯡꯁꯤꯔꯩꯒꯤ ꯆꯤꯟꯊꯔꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ "ꯅꯨꯡꯁꯤꯔꯩ, ꯅꯪ ꯅꯨꯖꯥ ꯑꯩꯈꯣꯏꯅꯤꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ?" "ꯂꯥꯏꯖ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ? ꯑꯩꯒꯤꯗꯤ ꯅꯨꯖꯥ ꯅꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕ ꯃꯤꯁꯛ ꯂꯩꯇꯦ." ꯂꯥꯏꯖꯅ "ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯅꯪ ꯇꯥ ꯄꯨꯔꯦꯜꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯎ." ꯅꯨꯡꯁꯤꯔꯩ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗ ꯃꯄꯤ ꯂꯦꯞꯇꯅ ꯆꯤꯟꯊꯔꯤ꯫ ꯂꯥꯏꯖꯅ "ꯐꯔꯦ ꯅꯨꯡꯁꯤꯔꯩ, ꯅꯪꯅ ꯋꯥꯁꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯔꯣꯏ꯫ ꯅꯨꯖꯥ, ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯅꯨꯖꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯅꯨꯡꯁꯤꯔꯩꯅ "ꯂꯥꯏꯖ, ꯅꯨꯖꯥ, ꯅꯈꯣꯏ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ, ꯑꯩ ꯋꯥꯁꯛꯂꯒꯦ." ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯂꯥꯏꯖ ꯅꯨꯡꯁꯤꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯅꯨꯡꯁꯤꯔꯩ, ꯅꯪꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯗ ꯋꯥꯔꯕ ꯃꯇꯝꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯤꯕ ꯃꯈꯣꯏꯒꯤꯗꯃꯛ ꯏꯇꯥꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯃꯈꯣꯏꯕꯨ ꯁꯤꯡꯅꯗꯨꯅ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯒꯗꯕꯅꯤ." ꯅꯨꯖꯥꯅ "ꯅꯨꯡꯁꯤꯔꯩ, ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯑꯁꯤꯗꯒꯤ ꯏꯁꯣꯔꯅ ꯅꯪꯕꯨ ꯀꯟꯕꯤꯔꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯀꯅꯥ ꯂꯩꯖꯗꯕꯤ ꯑꯃꯒꯨꯝ ꯀꯞꯇꯨꯅ ꯍꯤꯡꯂꯤꯕꯅꯣ?" ꯅꯨꯡꯁꯤꯔꯩ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ "ꯍꯣꯏꯗ, ꯑꯩ ꯉꯁꯤꯗꯒꯤ ꯀꯞꯂꯔꯣꯏ, ꯑꯃꯨꯛ ꯍꯟꯅꯁꯨ ꯅꯤꯡꯁꯤꯡꯂꯔꯣꯏ꯫ ꯍꯧꯈꯤꯕ ꯄꯨꯝꯕ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ." ꯂꯥꯏꯖꯅ "ꯑꯗꯨꯗꯤ ꯅꯨꯡꯁꯤꯔꯩ, ꯏꯇꯥꯕꯨ ꯍꯟꯊꯅ ꯈꯜꯂꯤꯕ ꯃꯣꯏꯗꯤ ꯏꯇꯥꯅ ꯊꯧꯅꯥ ꯂꯩꯕꯤ ꯑꯃꯒꯨꯝ ꯑꯣꯏꯗꯨꯅ ꯍꯤꯡꯂꯒ ꯏꯀꯥꯏꯕ ꯄꯤꯒꯗꯕꯅꯤ." ꯅꯨꯖꯥꯅ
ꯌꯥꯔꯤꯁꯦ ꯀꯞꯄꯔꯣꯏꯁꯦ ꯅꯥꯗꯣꯟꯒꯁꯦ ꯂꯣꯏ ꯆꯥꯎꯔꯅꯤꯕ ꯑꯩꯈꯣꯏꯅ ꯀꯞꯄꯨꯕꯒꯤ ꯁꯛꯁꯦ ꯎꯕꯗ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯁꯤꯔꯦ ꯑꯝꯇꯕꯨ ꯅꯣꯛꯈꯤꯒꯦꯗ ꯂꯥꯏꯖꯅ ꯍꯥꯏꯒꯨꯝꯗꯅ ꯏꯇꯥ ꯐꯖꯈ꯭ꯔꯕ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯔꯩꯒꯤ ꯃꯥꯏꯊꯣꯡꯁꯦ ꯀꯞꯂꯨꯕꯒꯤ ꯅꯣꯡꯅ ꯆꯣꯠꯈꯤꯕ ꯁꯟꯊꯤ ꯌꯥꯝ ꯃꯥꯜꯂꯤ ꯅꯨꯡꯁꯤꯔꯩꯁꯨ ꯂꯥꯏꯖꯒꯤ ꯋꯥꯍꯩꯗꯨꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈꯤꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯂꯥꯏꯖ ꯅꯪꯅ ꯉꯥꯡꯕꯁꯤꯕ ꯑꯩꯕꯨ ꯀꯌꯥꯝ ꯊꯤꯔꯗꯅ ꯉꯁꯥꯏ ꯃꯈꯩ ꯃꯆꯥꯒꯤꯗꯃꯛ ꯊꯋꯥꯏ ꯋꯥꯔꯝꯕ ꯊꯕꯥ ꯃꯆꯥꯅ ꯅꯣꯛꯂꯛꯄꯁꯤꯗ ꯃꯥꯁꯨ ꯍꯔꯥꯎꯕ ꯐꯥꯎꯖꯩ ꯑꯩ ꯅꯈꯣꯏꯕꯨ ꯀꯤꯍꯣꯝ ꯆꯥꯅꯤ ꯍꯥꯏꯕ ꯇꯥꯏ ꯏꯃꯥꯅꯦ ꯊꯥꯡꯒ ꯄꯨꯈꯝꯒ ꯂꯧꯊꯣꯛꯄꯤꯔꯒꯦꯁꯦ ꯂꯥꯏꯖꯅ ꯑꯩꯃ ꯀꯞꯄꯤꯀꯥꯟꯗ ꯑꯩꯗꯤ ꯀꯤꯍꯣꯝꯒ ꯂꯣꯏ ꯀꯥꯎꯔꯨꯔꯦ ꯊꯕꯥꯟ ꯏꯃꯨꯡꯗꯒꯤ ꯄꯨꯈꯝ ꯑꯃꯒ ꯊꯥꯡ ꯁꯣꯔꯤꯗꯨꯒ ꯄꯨꯊꯣꯔꯛꯇꯨꯅ ꯀꯤꯍꯣꯝ ꯑꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯈꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯩ ꯅꯨꯖꯥꯅ ꯂꯥꯏꯖ ꯃꯣꯏ ꯂꯨꯍꯣꯡꯕꯒꯤ ꯗꯣꯜ ꯃꯈꯣꯜꯁꯦ ꯑꯩꯗꯤ ꯄꯨꯛ ꯐꯠꯇꯦꯅ ꯍꯥꯏꯕ ꯃꯥꯟꯗ꯭ꯔꯥ ꯑꯝꯇ ꯇꯥꯎꯅꯤ ꯂꯥꯏꯖꯁꯨ ꯀꯤꯍꯣꯝ ꯁꯥꯏꯔꯝꯕꯗꯨ ꯂꯦꯞꯂꯒ ꯃꯨꯟꯅ ꯍꯥꯏꯐꯦꯠ ꯇꯥꯕꯒꯤ ꯃꯑꯣꯡ ꯎꯠꯇꯨꯅ ꯍꯣꯏꯅꯦ ꯏꯇꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯑꯍꯤꯡ ꯊꯦꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯔꯩ ꯃꯥꯒꯤ ꯋꯥꯔꯕ ꯄꯨꯛꯅꯤꯡ ꯑꯗꯨ ꯐꯥꯖꯤꯟꯖꯕ ꯑꯣꯏꯅ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯤ ꯏꯇꯥ ꯊꯥꯖ ꯅꯪꯗꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕꯁꯨ ꯇꯥꯏꯕꯪꯁꯤꯗ ꯃꯉꯥꯜ ꯀꯌꯥ ꯄꯤꯗꯨꯅ ꯋꯥꯔꯕ ꯊꯃꯣꯏ ꯀꯌꯥꯕꯨ ꯏꯪꯊꯍꯟꯕ ꯉꯝꯃꯤꯀꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯁꯨ ꯏꯇꯥ ꯊꯥꯖꯅꯒꯤ ꯅꯇꯧ ꯇꯝꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯞꯂꯔꯣꯏ ꯇꯥꯕꯨꯔꯦꯜ ꯅꯪꯁꯨ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯕ ꯑꯣꯏꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯊꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯑꯗꯨꯗ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯏꯪꯅ ꯆꯤꯛꯅ ꯃꯤꯡꯅ ꯉꯥꯜꯂꯤꯕꯤ ꯊꯥꯖ ꯃꯉꯣꯟꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯔꯩ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥꯒꯤ ꯋꯥꯖꯔꯕꯤ ꯃꯃꯥꯒꯤ ꯈꯟꯗꯨꯅ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯋꯥꯔꯕꯁꯨ ꯄꯦꯟꯊꯣꯛꯄ ꯇꯝꯂꯝꯃꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯕꯗ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯡꯁꯤꯔꯩꯒ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯛꯈꯤꯕ ꯊꯪꯅꯕ ꯈꯨꯜꯗ ꯌꯨꯝ ꯍꯣꯡꯈꯤꯕ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯤꯌꯥꯏꯔꯦꯜ ꯅꯪꯅ ꯁꯨꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯁꯨꯛꯊꯥꯕꯨ ꯊꯥꯖꯔꯨꯗꯦ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ ꯂꯥꯏꯖ ꯑꯩꯁꯦ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯇ ꯅꯤꯖꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯩꯅ ꯅꯤꯖꯒꯦ ꯈꯜꯂꯤ ꯃꯇꯦꯡꯁꯦ ꯅꯪ ꯁꯣꯏꯗꯅ ꯄꯥꯡꯕꯤꯗꯕ ꯌꯥꯔꯣꯏꯀꯣ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯇ꯭ꯔꯕꯁꯨ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ ꯍꯤꯌꯥꯏꯔꯦꯜ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ ꯂꯥꯏꯖ ꯅꯨꯡꯁꯤꯔꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯔꯦ ꯑꯩ ꯅꯣꯡꯃ ꯈꯨꯜꯁꯦ ꯂꯥꯛꯂꯝꯃꯤ ꯅꯨꯡꯁꯤꯔꯩ ꯂꯨꯍꯣꯡꯗꯧꯔꯦ ꯈꯪꯂꯕꯗ ꯅꯈꯣꯏꯗ ꯑꯩꯒꯤ ꯁꯛꯁꯤ ꯇꯥꯛꯂꯝꯗꯅ ꯇꯨꯃꯤꯟꯅ ꯍꯟꯈꯤꯕꯅꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯅ ꯅꯨꯡꯁꯤꯔꯩꯕꯨ ꯈꯟꯖꯔꯛꯈꯤꯕꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯂꯝꯂꯥꯟꯕꯤ ꯑꯃꯠꯇꯁꯨ ꯑꯩ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯗ꯭ꯔꯤ ꯑꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯂꯥꯏꯖ ꯇꯞꯅ ꯍꯤꯌꯥꯏꯔꯦꯜ ꯅꯨꯡꯁꯤꯔꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯀꯝꯗꯧꯅ ꯑꯩꯅ ꯅꯪꯒꯤ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅꯁꯨ ꯅꯨꯡꯁꯤꯔꯩꯒꯤ ꯐꯤꯕꯝꯁꯦ ꯃꯁꯤꯗ ꯃꯃꯧ ꯑꯣꯏꯅꯤꯡꯂꯣꯏ ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯅꯨ ꯍꯤꯌꯥꯏꯔꯦꯜ ꯑꯩ ꯅꯨꯡꯁꯤꯔꯩꯕꯨ ꯑꯅꯧꯕ ꯆꯩꯅꯥ ꯑꯃꯃꯨꯛ ꯄꯤꯕ ꯄꯥꯝꯗ꯭ꯔꯦ ꯂꯥꯏꯖ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯪꯅ ꯑꯝꯇ ꯈꯪꯕꯤꯌꯨ ꯅꯨꯡꯁꯤꯔꯩꯅꯕꯨ ꯌꯥꯕꯤꯔꯛꯂꯕꯗꯤ ꯏꯃꯥ ꯄꯥꯕꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯇꯝꯂꯤ ꯃꯈꯣꯏꯁꯨ ꯃꯆꯥ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯑꯌꯥꯕ ꯄꯤꯕꯤꯔꯤ ꯂꯥꯏꯖ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯌꯥꯏ ꯅꯪꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯅꯤꯅ ꯑꯩ ꯏꯃꯥ ꯊꯕꯥꯗ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯂꯒꯦ ꯍꯤꯌꯥꯏꯔꯦꯜ ꯍꯔꯥꯎꯅ ꯂꯥꯏꯖ ꯑꯩ ꯅꯪꯒꯤ ꯃꯇꯦꯡꯁꯦ ꯄꯨꯟꯁꯤ ꯑꯃꯒꯤ ꯀꯥꯎꯖꯔꯣꯏ ꯁꯤꯕꯨ ꯃꯇꯦꯡꯂꯅꯦ ꯌꯥꯏ ꯑꯩꯁꯨ ꯑꯩꯒꯤ ꯇꯥꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯂꯩꯈꯤꯕꯗꯣ ꯃꯗꯨ ꯄꯥꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯍꯤꯌꯥꯏꯔꯦꯜꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯄꯨꯝꯕ ꯊꯕꯥꯗ ꯇꯝꯂꯝꯃꯤ ꯍꯤꯌꯥꯏꯔꯦꯜ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯍꯣꯡꯈꯤꯕ ꯑꯣꯏꯕꯅ ꯊꯕꯥꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯑꯗꯨꯅ ꯃꯥꯁꯨ ꯃꯆꯥ ꯅꯨꯡꯁꯤꯔꯩꯅ ꯋꯥꯅ ꯂꯩꯒꯗꯧꯕꯒꯤ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯌꯥꯕ ꯄꯤꯔꯛꯂꯝꯃꯤ ꯅꯨꯖꯥꯒ ꯂꯥꯏꯖꯒꯅ ꯅꯨꯡꯁꯤꯔꯩ ꯃꯥꯕꯨꯁꯨ ꯌꯥꯅꯕ ꯊꯦꯝꯗꯨꯅ ꯍꯤꯌꯥꯏꯔꯦꯜꯒ ꯎꯅꯍꯜꯂꯝꯃꯤ ꯍꯤꯌꯥꯏꯔꯦꯜꯅ ꯅꯨꯡꯁꯤꯔꯩ ꯑꯩꯒꯤꯁꯦ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯑꯩ
ꯅꯪꯅ ꯁꯨꯝꯅ ꯂꯩꯕꯁꯦ ꯌꯦꯡꯕ ꯉꯝꯗꯦ ꯍꯤꯌꯥꯏ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯤꯌꯥꯏꯔꯦꯜ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯅꯨꯡꯁꯤ ꯁꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯨꯡꯁꯤꯔꯩ ꯍꯤꯌꯥꯏꯔꯦꯜꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ ꯀꯪꯁꯤꯜꯂꯕ ꯂꯩ ꯑꯃ ꯑꯣꯏꯕꯅ ꯃꯥ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯍꯤꯌꯥꯏꯔꯦꯜ ꯃꯥꯅ ꯅꯨꯡꯁꯤꯔꯩꯅ ꯄꯣꯠꯁꯛ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤ ꯄꯣꯠꯁꯛ ꯑꯁꯦ ꯑꯩꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯍꯥꯏꯅ ꯄꯤꯔꯛꯈꯤꯕ ꯅꯪꯒꯤ ꯅꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕ ꯂꯩꯅꯥꯁꯣꯝꯗꯨꯅꯤ ꯉꯁꯤ ꯐꯥꯎꯕ ꯅꯪꯃꯛꯅꯤ ꯈꯟꯅ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕꯅꯤ ꯅꯨꯡꯁꯤꯔꯩ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯥ ꯊꯕꯥꯗ ꯅꯥꯆꯣꯝ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯀꯞꯇꯨꯅ ꯁꯦꯝꯍꯟꯕꯅꯤ ꯃꯃꯥꯅ ꯁꯦꯝꯕꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯂꯥꯏꯖ ꯑꯃꯗꯤ ꯅꯨꯖꯥꯗ ꯎꯠꯀꯦ ꯈꯟꯅ ꯍꯔꯥꯎꯅ ꯂꯥꯛꯄꯗ ꯍꯤꯌꯥꯏꯔꯦꯜ ꯍꯣꯏꯒꯤ ꯌꯨꯝ ꯍꯣꯡꯂꯅꯤ ꯍꯥꯏꯗꯨꯅ ꯁꯟꯒꯥꯔꯤ ꯑꯃꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯗꯨ ꯎꯔꯨꯕꯗ ꯅꯨꯡꯁꯤꯔꯩ ꯆꯦꯟꯁꯤꯟꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯅꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯄꯣꯠ ꯍꯣꯟꯗꯣꯛꯏꯁꯦ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯔꯩ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯅ ꯌꯨꯝ ꯍꯣꯡꯉꯅꯤ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯔꯩ ꯅꯨꯡꯉꯥꯏꯇꯅ ꯍꯤꯌꯥꯏꯔꯦꯜ ꯅꯣꯏ ꯌꯨꯝ ꯍꯣꯡꯉꯗꯤ ꯅꯪꯁꯨ ꯆꯠꯈ꯭ꯔꯗꯣꯏꯔꯣ ꯍꯣꯏ ꯅꯨꯡꯁꯤꯌꯦ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯍꯌꯦꯡꯗꯒꯤ ꯅꯈꯣꯏꯒ ꯁꯥꯟꯅꯕꯁꯨ ꯑꯩꯗꯤ ꯐꯪꯉꯔꯣꯏ ꯅꯨꯡꯁꯤꯔꯩꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯍꯤꯌꯥꯏꯔꯦꯜꯅ ꯁꯥꯟꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯏ ꯍꯤꯌꯥꯏꯔꯦꯜ ꯁꯥꯟꯅꯕꯒꯤꯗꯤ ꯈꯨꯜ ꯍꯣꯡꯂꯕꯁꯨ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯅꯤ ꯑꯗꯣ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯅꯪ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯅꯤ ꯑꯗꯣ ꯍꯤꯌꯥꯏ ꯅꯪ ꯍꯌꯦꯡ ꯆꯥꯎꯔꯒ ꯈꯨꯜꯁꯤꯗ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯁꯥꯟꯅꯃꯤꯟꯅꯁꯤ ꯍꯣꯏ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯁꯤꯀꯣ ꯍꯣꯏ ꯑꯗꯣ ꯌꯦꯡꯉꯨꯇꯨ ꯁꯤꯒꯤ ꯅꯥꯆꯣꯝꯁꯦ ꯐꯖꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯒꯤ ꯁꯦꯝꯕꯤꯔꯤꯅꯤ ꯑꯗꯣ ꯅꯪ ꯂꯧꯖꯔꯣ ꯍꯌꯦꯡ ꯋꯥꯏ ꯐꯥꯎ ꯑꯩꯅꯤ ꯈꯜꯂꯒ ꯅꯪ ꯑꯗꯨꯝ ꯊꯝꯃꯨꯀꯣ ꯍꯤꯌꯥꯏꯔꯦꯜꯁꯨ ꯍꯔꯥꯎꯅ ꯍꯣꯏ ꯅꯪꯒꯤ ꯅꯣꯏ ꯃꯥꯅ ꯁꯦꯝꯕꯤꯕ ꯅꯥꯆꯣꯝꯁꯦ ꯑꯩ ꯊꯝꯒꯦ ꯑꯗꯣ ꯅꯪꯉꯣꯟꯗ ꯃꯤꯅ ꯈꯟꯅꯕ ꯍꯧꯔꯁꯨ ꯑꯩꯉꯣꯟꯗ ꯇꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯌꯨꯀꯣ ꯍꯌꯦꯡ ꯑꯩꯅ ꯆꯥꯎꯔꯒ ꯂꯣꯏ ꯐꯨꯗꯣꯏꯅꯤ ꯇꯥꯟꯖꯥꯗꯨꯗ ꯍꯤꯌꯥꯏꯔꯦꯜꯒꯤ ꯃꯃꯥꯅ ꯍꯤꯌꯥꯏꯔꯦꯜꯕꯨ ꯀꯧꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯌꯦ ꯑꯩ ꯆꯠꯂꯒꯦ ꯏꯃꯥꯅ ꯀꯧꯔꯦ ꯑꯗꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯩꯝ ꯄꯤꯔꯝꯃꯔꯣꯏꯒꯦ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯣꯏꯅ ꯄꯤꯕ ꯂꯥꯛꯀꯦꯀꯣ ꯅꯨꯡꯁꯤꯔꯩ ꯃꯥꯅ ꯀꯥꯎꯈꯤꯕꯅꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯂꯤ ꯅꯨꯡꯁꯤꯔꯩ ꯃꯄꯤ ꯔꯥꯆꯦꯅ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯍꯤꯌꯥꯏ ꯅꯪꯗꯤ ꯉꯁꯤꯐꯥꯎ ꯅꯥꯆꯣꯝ ꯑꯁꯦ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯑꯣꯏꯔꯦ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯔꯩ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯩ ꯍꯤꯌꯥꯏꯔꯦꯜ ꯅꯨꯡꯁꯤꯔꯩꯒꯤ ꯃꯄꯤꯗꯨ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯞꯍꯜꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯡꯗꯅ ꯂꯦꯞꯂꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯍꯤꯌꯥꯏꯔꯦꯜ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗꯨ ꯏꯁꯣꯔ ꯃꯥꯅ ꯎꯕꯤꯗꯨꯅ ꯅꯨꯡꯁꯤꯔꯩ ꯃꯥꯕꯨ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯑꯣꯏꯍꯟꯗ ꯍꯤꯌꯥꯏꯔꯦꯜ ꯃꯥꯒꯤꯗꯃꯛꯇ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯕꯒꯨꯝ ꯊꯣꯛꯂꯤ ꯍꯤꯌꯥꯏꯔꯦꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯌꯦꯡꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯔꯩꯒꯤ ꯃꯈꯣꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯄꯨꯡꯐ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯊꯝꯕꯥꯜ ꯅꯨꯡꯁꯤꯔꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯃꯧꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗꯀꯣ ꯊꯕꯥ ꯂꯨꯍꯣꯡꯕꯁꯤ ꯈꯔ ꯊꯨꯖꯤꯟꯁꯤꯀꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯉꯔꯥꯡ ꯀꯞꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯉꯁꯤꯗꯤ ꯃꯣꯃꯣ ꯅꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯔꯩ ꯃꯈꯣꯡ ꯅꯥꯕ ꯐꯗꯨꯅ ꯍꯤꯌꯥꯏꯔꯦꯜꯒ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯄꯨꯔꯦꯜꯁꯨ ꯃꯥ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯐꯥꯎꯔꯛꯏ ꯅꯨꯡꯁꯤꯔꯩ ꯑꯩ ꯑꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯔꯥꯜꯁꯤꯡ ꯑꯁꯤꯅ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯐꯥꯎꯕ ꯏꯁꯛ ꯑꯁꯤ ꯎꯠꯄ ꯉꯝꯂꯔꯣꯏ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯍꯟꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯗꯨꯅ ꯅꯪ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯨꯀꯣ ꯍꯤꯌꯥꯏꯔꯦꯜꯅ ꯅꯨꯡꯁꯤꯌꯦ ꯀꯩꯅꯣꯝ ꯌꯦꯡꯒꯦꯔꯥ ꯀꯩꯅꯣ ꯌꯥꯏ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯅꯥꯆꯣꯝ ꯑꯀꯪꯕ ꯑꯃ ꯄꯨꯊꯣꯔꯛꯇꯣꯏꯔꯣ ꯅꯠꯇꯦꯍꯦ ꯅꯪꯁꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯤꯕ ꯑꯣꯏꯔꯕꯅꯤ ꯍꯤꯌꯥꯏꯅ ꯃꯤꯡ ꯀꯧꯕꯗꯣ ꯀꯧꯔꯅꯨ ꯃꯈꯣꯏ ꯇꯥꯃꯣꯅ ꯑꯝꯇ ꯀꯧꯔꯨꯁꯦ ꯑꯩ ꯇꯥꯒꯦ ꯅꯨꯡꯁꯤꯔꯩ ꯏꯀꯥꯏꯅ ꯌꯥꯔꯁꯦ ꯀꯩꯅꯣ ꯌꯦꯡꯍꯟꯅꯤ ꯍꯥꯏꯕꯗꯣ ꯌꯦꯡꯍꯜꯂꯣꯕ ꯇꯥꯃꯣ ꯀꯧꯗ꯭ꯔꯤꯈꯩ ꯑꯩꯗꯤ ꯌꯦꯡꯍꯜꯂꯣꯏꯀꯣ ꯍꯥꯏꯈ꯭ꯔꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯩꯗꯤ ꯍꯣ ꯃꯈꯣꯏ ꯇꯥꯃꯣ ꯚꯥꯏ
ꯀꯩ ꯈꯨꯅꯨꯡꯁꯤꯅꯤꯒꯦꯁꯤꯗꯤ ꯀꯩꯅꯣꯕ ꯌꯦꯡꯍꯟꯅꯤ ꯍꯥꯏꯗꯣ ꯍꯤꯌꯥꯏꯔꯦꯜ ꯎꯄꯨꯗꯒꯤ ꯐꯤ ꯃꯌꯣꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯡꯁꯤꯔꯩꯗ ꯌꯦꯡꯍꯜꯂꯤ ꯀꯔꯤ ꯄꯣꯠꯅꯣ ꯁꯤꯕꯣ ꯐꯅꯦꯛꯀ ꯐꯤꯒꯅꯤ ꯄꯣꯠꯁꯛ ꯑꯁꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ 이쿠ꯠꯅ ꯂꯩꯖꯔꯒ ꯅꯐꯝꯗ ꯄꯤꯒꯦ ꯍꯥꯏꯅ ꯄꯨꯔꯛꯈꯤꯕꯅꯤ ꯅꯈꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯅꯪ ꯂꯨꯍꯣꯡꯕꯗ ꯑꯩꯒꯤ ꯃꯤ ꯃꯌꯥꯝ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯔꯝꯕꯗꯣ ꯃꯗꯨꯗ ꯅꯪꯒꯤꯗꯃꯛ ꯇꯝꯗꯨꯅ ꯂꯩꯔꯛꯈꯤꯕ ꯈꯨꯗꯣꯜ ꯑꯁꯦ ꯅꯐꯝꯗ ꯇꯝꯖꯕꯗꯤ ꯉꯝꯗ ꯑꯩꯒꯤ ꯏꯀꯥꯏꯔꯕ ꯊꯃꯣꯏꯁꯤꯒ ꯌꯨꯝꯗ ꯅꯤꯡꯉꯝꯗꯅ ꯍꯜꯂꯛꯈꯤ ꯅꯨꯃꯤꯠꯇꯣ ꯑꯩ ꯀꯞꯁꯨ ꯌꯥꯝ ꯀꯞꯈꯤ ꯅꯐꯝꯗ ꯄꯤꯕ ꯐꯪꯍꯧꯈꯤꯗ꯭ꯔꯕ ꯈꯨꯗꯣꯜ ꯑꯁꯦ ꯄꯨꯟꯁꯤꯒꯤ ꯏꯐꯝꯗ ꯊꯝꯂꯒꯦ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯄꯤꯕ ꯇꯥꯔꯦꯗꯅ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯩꯅꯤ ꯅꯪꯗꯤ ꯀꯅꯥ ꯑꯃꯅ ꯍꯥꯏꯅꯩ ꯀꯥꯏꯅꯈꯤꯕꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕꯁꯤꯅ ꯃꯇꯝ ꯈꯔ ꯋꯥꯔꯕꯁꯨ ꯉꯁꯤꯗꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯂꯦꯀꯣ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯜꯁꯦ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯈꯩ ꯃꯒꯨꯜ ꯋꯥꯡꯉꯦ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯆꯨꯝꯅꯤ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯔꯦꯀꯣ ꯅꯨꯡꯁꯤꯔꯩ ꯊꯃꯣꯏ ꯄꯦꯟꯅ ꯃꯣꯃꯣ ꯅꯣꯛꯆꯩ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗ꯭ꯔꯕ ꯇꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯈꯨꯕꯥꯛ ꯈꯨꯅꯝ ꯍꯥꯏꯗꯨꯅꯤ ꯃꯤꯒꯤ ꯋꯥꯔꯕ ꯃꯤꯀꯨꯞꯇ ꯍꯦꯟꯅ ꯑꯋꯥ ꯄꯤꯔꯨꯕ ꯄꯨꯔꯦꯜꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯉꯁꯤꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯄꯨꯔꯦꯜ ꯌꯨꯝꯊꯛꯇꯒꯤ ꯇꯥꯗꯨꯅ ꯃꯈꯣꯡ ꯇꯦꯛꯂꯦ ꯅꯥꯄꯜ ꯀꯥꯅ ꯃꯤꯕꯨ ꯍꯟꯊꯅ ꯉꯥꯡꯂꯨꯕ ꯁꯅꯥꯇꯣꯝꯕꯤ ꯃꯥꯁꯨ ꯃꯁꯥꯒꯤ ꯃꯇꯧ ꯎꯔꯒ ꯀꯞꯇꯨꯅ ꯂꯦꯜꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯡꯁꯤꯔꯩ ꯑꯃꯗꯤ ꯍꯤꯌꯥꯏꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯦ ꯅꯨꯡꯁꯤꯔꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯀꯅꯥꯕꯨ ꯂꯧꯕꯅꯣ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯆꯅꯨꯂꯦꯝꯕꯤ ꯀꯞꯇꯨꯅ ꯃꯥ ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯩꯒꯤ ꯎꯃꯥꯏꯕꯤ ꯑꯃ ꯂꯩꯍꯜꯂꯨ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯍꯦꯛ ꯂꯩꯇ꯭ꯔꯕ ꯑꯩꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ ꯍꯥꯏꯁꯤ ꯍꯦ ꯅꯪ ꯑꯩꯅꯅꯦ ꯁꯣꯏꯗꯅꯃꯛꯀꯤ ꯐꯨꯔꯛꯀꯅꯤꯀꯣ ꯅꯪ ꯇꯥꯅꯤꯡꯗꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗ ꯋꯥꯗꯣ ꯄꯪꯉꯥꯡꯗ ꯉꯥꯡꯁꯛꯀꯅꯨ ꯍꯤꯌꯥꯏꯔꯦꯜꯁꯨ ꯃꯆꯥꯅ ꯀꯞꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯄꯥꯒꯤꯁꯅꯨ ꯀꯩꯒꯤꯅꯣ ꯏꯆꯥꯅ ꯀꯞꯂꯤꯕꯁꯤꯕꯣ ꯕꯥꯕꯥ ꯑꯩꯒꯤ ꯎꯃꯥꯏꯕꯤ ꯂꯩꯕꯤꯌꯣ ꯏꯆꯥꯗꯤ ꯎꯃꯥꯏꯕꯤꯗꯨ ꯀꯩꯗꯧꯅꯗꯣꯏꯕ ꯑꯗꯨꯕꯨꯔ ꯄꯥꯕ ꯎꯃꯥꯏꯕꯤꯗ ꯇꯣꯡꯉꯒ ꯑꯩꯁꯦ ꯀꯣꯏ ꯄꯥꯏꯕꯤ ꯁꯥꯟꯅꯗꯣꯏꯕ ꯍꯣꯏ ꯄꯥꯕꯅꯅꯦ ꯏꯆꯥꯒꯤ ꯎꯃꯥꯏꯕꯤ ꯁꯣꯏꯗ ꯂꯩꯕꯤꯗꯣꯏꯅꯤ ꯀꯞꯀꯅꯨꯀꯣ ꯆꯅꯨꯂꯦꯝꯕꯤ ꯍꯔꯥꯎꯅ ꯍꯣꯏ ꯄꯥꯕ ꯑꯩ ꯀꯞꯄꯔꯣꯏ ꯎꯃꯥꯏꯕꯤꯗ ꯑꯩꯈꯣꯏꯅꯤ ꯇꯣꯡꯉ ꯄꯥꯏꯔꯨꯁꯤꯀꯣ ꯑꯗꯨꯒ ꯏꯃꯥꯗꯤ ꯇꯣꯡꯍꯜꯂꯣꯏ ꯏꯃꯥꯗꯤ ꯑꯩꯒꯤ ꯎꯃꯥꯏꯕꯤ ꯂꯩꯕꯤꯌꯨ ꯌꯥꯗꯤꯌꯦ ꯍꯣꯏ ꯅꯃꯥꯗꯤ ꯇꯣꯡꯍꯜꯂꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯄꯥꯕꯒ ꯁꯥꯟꯅꯔꯨꯁꯤꯀꯣ ꯄꯤꯛꯂꯤꯕꯤ ꯃꯆꯥ ꯆꯅꯨꯂꯦꯝꯕꯤ ꯃꯄꯥꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯎꯃꯥꯏꯕꯤ ꯁꯥꯕꯗꯨ ꯎꯔꯒ ꯃꯥꯁꯨ ꯃꯄꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯇꯅ ꯍꯥꯏꯔꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯁꯤꯔꯩ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯇꯨꯅ ꯌꯦꯡꯖꯔꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯑꯄꯤꯛꯄ ꯈꯨꯜ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯁꯤꯗ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕꯤ ꯀꯧꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯡꯁꯤꯕꯤ ꯐꯖꯇꯣꯟ ꯀꯧꯕꯤ ꯆꯍꯤ 2.5 ꯍꯥꯏꯔꯛꯂꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯇꯣꯝꯕꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯂꯩꯒꯟꯗꯦ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕꯗꯨꯃꯛ ꯆꯠꯂꯤ ꯃꯔꯛꯇꯁꯨ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯍꯦꯛ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯏꯕꯣꯍꯜꯒ ꯆꯠꯂꯝꯃꯤ ꯌꯨꯝꯗ ꯊꯥ ꯑꯃꯅꯤ ꯍꯦꯛꯇ ꯍꯟꯖꯤꯜꯂꯛꯇꯦ ꯆꯥꯎꯕꯤꯗꯤ ꯃꯆꯥꯅꯨꯄꯤ ꯐꯖꯇꯣꯟꯒ ꯑꯌꯥꯝꯕ ꯂꯩꯖꯔꯝꯃꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯐꯖꯇꯣꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯃꯁꯥꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯆꯗꯦ ꯃꯍꯥꯛꯀꯤ ꯃꯤꯃꯥꯡꯗ ꯊꯝꯖꯔꯝꯃꯤ ꯃꯍꯥꯛ ꯍꯦꯛꯇꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯃꯆꯥꯒ ꯄꯨꯟꯅ ꯂꯩꯔꯤꯉꯩꯗ ꯂꯣꯏꯅ ꯀꯥꯎꯊꯣꯛꯏ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯆꯥꯎꯕꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ ꯏꯁ ꯃꯇꯝꯁꯤꯗꯤ ꯌꯧꯔꯝꯂꯤꯗꯅ ꯍꯧꯒꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯆꯥꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯗꯨꯅ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯥꯎꯕꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯛꯄꯗꯅꯤ ꯇꯣꯝꯕ ꯍꯀꯥꯝ ꯋꯥꯋꯥ ꯆꯜꯂꯒ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯤ ꯁꯥꯎꯔꯞꯅ ꯅꯨꯄꯥ ꯈꯤꯇꯪ ꯉꯟꯅ ꯍꯧꯕꯤꯅꯕ ꯍꯥꯏꯕꯁꯤ ꯅꯣꯡꯃꯇ ꯍꯦꯛ ꯇꯥꯕꯤꯗꯦꯗꯀꯣ ꯑꯩꯁꯨ ꯇꯨꯝꯂꯝꯗꯥꯏꯗꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯈꯜꯂꯒ ꯇꯨꯝꯂꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯍꯦꯛꯇ ꯉꯝꯗꯦ ꯌꯥꯔꯦ ꯈꯪꯖꯔꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯉꯁꯤꯒꯤꯁꯤꯕꯣ ꯁꯧꯒ꯭ꯔꯤ ꯑꯃꯒ ꯀꯥꯡꯉꯧ ꯑꯃꯒꯅꯤ ꯐꯔꯦ
ꯑꯗꯨꯗꯩꯁꯨ ꯄꯨꯈ꯭ꯔꯤꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯏꯁꯥꯁꯦ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯌꯦꯡꯂꯝꯂꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯨꯝꯍꯧꯕꯅꯤ ꯏꯁꯥꯗꯤꯅꯦ ꯃꯍꯥꯛꯅ ꯇꯨꯝꯅꯤꯡꯂꯤꯕ ꯐꯥꯎꯕ ꯇꯨꯝꯖꯁꯅꯨ ꯍꯣꯏ ꯍꯣꯏ ꯑꯩꯅꯦ ꯉꯁꯤꯗꯤ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯀꯗꯕꯅꯤ ꯑꯗꯨꯅ ꯆꯥꯛꯇꯨꯗꯤ ꯅꯪꯒꯤ ꯅꯆꯥꯒꯤ ꯋꯥꯈꯜꯗꯅꯦ ꯀꯥꯎꯕꯤꯗꯨ ꯇꯧꯅꯨꯀꯣ ꯌꯥꯔꯗꯤ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯗ ꯂꯣꯏꯁꯤꯟꯕ ꯌꯥꯔꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯆꯥꯎꯕꯤꯁꯨ ꯃꯈꯥ ꯇꯥꯅ ꯆꯥꯛꯇꯨ ꯊꯣꯡꯍꯧꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯍꯧꯕ ꯐꯖꯇꯣꯟꯗꯨ ꯋꯥ ꯋꯥ ꯀꯞꯂꯛꯂꯝꯃꯤ ꯆꯥꯎꯕꯤ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯆꯞ ꯂꯦꯞꯇꯨꯅ ꯍꯩꯃꯥ ꯏꯁꯥ ꯍꯧꯔ ꯃꯥꯜꯂꯤꯅꯦ ꯑꯃꯨꯛꯁꯨ ꯃꯈꯨꯠꯇꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯈꯨꯖꯥꯝꯗꯨꯗ ꯆꯨꯞ ꯂꯥꯎꯅ ꯂꯨꯞꯁꯤꯟꯗꯨꯅ ꯍꯥꯝꯃꯤ ꯑꯣ ꯏꯃꯥ ꯂꯥꯛꯑꯦ ꯏꯃꯥ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯣꯠꯄ ꯃꯈꯨꯠꯇꯨ ꯌꯥꯜꯂꯤꯕ ꯐꯤꯗꯨꯗ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯐꯖꯇꯣꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯐꯖꯇꯣꯟꯁꯨ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯃꯃꯤꯠꯇꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯤ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯀꯞꯂꯤꯕꯕꯣ ꯇꯨꯝꯕ ꯍꯧꯔꯒ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ ꯀꯞꯄ ꯇꯣꯛꯂꯣ ꯂꯥꯎꯁꯤ ꯏꯃꯥ ꯄꯝꯒꯦ ꯏꯃꯥꯒꯅꯦ ꯃꯄꯥꯟꯗ ꯊꯣꯛꯎꯁꯤ ꯑꯁꯨꯝ ꯇꯧꯅ ꯆꯥꯎꯕꯤ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯣꯔꯧꯍꯟꯕ ꯈꯨꯔꯨꯝꯖꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯅꯤ ꯇꯣꯝꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯆꯥꯎꯕꯤꯅ ꯃꯆꯥꯒ ꯄꯨꯟꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯍꯥꯛꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯁ ꯆꯥꯊꯣꯏꯕꯤ ꯌꯥꯎꯔꯝꯂꯦꯗꯅ ꯆꯥꯎꯕꯤ ꯇꯣꯝꯕꯒꯤ ꯋꯥꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯣꯝꯕ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛ ꯏꯟꯁꯥꯡꯒꯗꯣ ꯊꯤꯗꯣꯛꯑꯝꯃꯕꯣ ꯏꯆꯠꯂꯗꯧꯅꯤꯅꯦ ꯆꯥꯎꯕꯤ ꯇꯣꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯩꯃꯥ ꯑꯩꯗꯤ ꯏꯟꯁꯥꯡꯗꯨꯗꯤ ꯂꯣꯏꯔꯒ ꯊꯥꯡꯗꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛꯇꯨꯗꯤ ꯑꯗꯨꯝ ꯃꯩꯊꯛꯇ ꯊꯝꯂꯝꯂꯦꯗꯅ ꯍꯥꯏꯔꯒ ꯆꯥꯛꯁꯪꯗ ꯐꯖꯇꯣꯟꯕ ꯄꯝꯗꯨꯅ ꯒ꯭ꯔꯣꯡꯒ꯭ꯔꯣꯡ ꯆꯪꯁꯤꯟꯈꯤ ꯇꯣꯝꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯈꯨꯕꯥꯛꯇꯨꯅ ꯃꯔꯥꯏꯕꯛꯇ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯟꯖꯩ ꯇꯣ ꯇꯧꯔꯝꯕꯅꯤꯁꯦ ꯉꯁꯥꯏꯅ ꯈꯪꯂꯝꯃꯤ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃꯇꯪ ꯍꯦꯛ ꯆꯥꯔꯒ ꯆꯠꯆꯒꯦ ꯈꯟꯕꯁꯦ ꯑꯩꯕꯨ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯆꯥꯗꯅ ꯆꯠꯄ ꯇꯥꯔꯤꯕ꯭ꯔꯣ ꯏꯇꯥꯎꯗꯣ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯉꯥꯡꯁꯦ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯧꯊꯣꯛꯂꯒ ꯂꯣꯏꯁꯤꯟꯕ ꯅꯪꯕ ꯌꯦꯡꯍꯟꯕ ꯍꯥꯏꯗꯨꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯏꯆꯥꯁꯦ ꯍꯦꯛ ꯌꯥꯎꯈꯤꯕꯗꯒꯤ ꯏꯆꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯒ ꯆꯠꯈꯤꯗꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ ꯃꯁꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯨ ꯀꯥꯏꯗ ꯆꯠꯂꯤ ꯅꯣꯡꯃꯁꯨ ꯇꯣꯝꯕꯗꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯅ ꯑꯃꯝ ꯃꯔꯛ ꯑꯗꯨꯗ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯅ ꯂꯥꯛꯂꯤ ꯆꯥꯎꯕꯤꯁꯨ ꯁꯣꯝꯗ ꯃꯆꯥꯅꯨꯄꯤ ꯐꯖꯇꯣꯟꯒ ꯌꯨꯝ ꯃꯅꯨꯡꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯀꯟꯅ ꯁꯥꯟꯅꯔꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯤꯕꯁꯤ ꯑꯉꯥꯡ ꯃꯆꯥ ꯆꯍꯤ 3-4ꯗꯒꯤ ꯇꯥꯕ ꯅꯠꯇꯦ ꯃꯍꯥꯛꯅꯕꯨ ꯍꯦꯟꯖꯤꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯌꯥ ꯐꯥꯔꯦ ꯐꯖꯇꯣꯟ ꯃꯃꯥꯅ ꯃꯆꯥꯗꯨ ꯈꯪꯐꯥ ꯐꯥꯔꯛꯄꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯒ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣ ꯑꯩ ꯐꯥꯅꯨ ꯑꯩ ꯊꯥꯗꯣ ꯆꯥꯎꯕꯤ ꯃꯆꯥꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯏ ꯐꯖꯇꯣꯟ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯩ ꯀꯦꯀꯦ ꯇꯧꯒꯦ ꯑꯩ ꯀꯦꯀꯦ ꯇꯧꯒꯦ ꯆꯥꯎꯕꯤ ꯂꯦꯞꯂꯝꯕꯗꯨ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯏꯁꯥꯕꯨ ꯀꯦꯀꯦ ꯇꯧꯅꯤꯡꯕ꯭ꯔꯣ ꯑꯗꯨꯗꯤ ꯏꯃꯥ ꯋꯥ ꯍꯪꯒꯦ ꯏꯃꯥ ꯅꯨꯡꯁꯤꯕ꯭ꯔꯥ ꯁꯤ ꯂꯥꯛꯑꯣ ꯏꯃꯥꯒꯅꯦ ꯀꯥꯗ ꯆꯪꯁꯤ ꯑꯗꯨꯒ ꯏꯃꯥ ꯏꯆꯥꯕꯨ ꯀꯦꯀꯦ ꯇꯧꯕꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯇꯞꯅ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯕ ꯍꯧꯏ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯄꯥꯟꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ ꯆꯥꯎꯕꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯨꯁꯤ ꯈꯣꯟꯖꯦꯜꯗ ꯇꯣꯝꯕꯒꯤꯅꯤ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯐꯖꯇꯣꯟꯗꯨ ꯁꯠ ꯄꯝꯈꯠꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯄꯥꯕ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎꯗꯣ ꯍꯥꯡꯉꯤ ꯇꯣꯝꯕ ꯇꯞꯅ ꯏꯃꯨꯡꯗ ꯈꯣꯡꯗꯨ ꯊꯥꯡꯖꯤꯜꯂꯛꯏ ꯁꯣꯔꯗꯣ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛꯀ ꯂꯣꯏꯈ꯭ꯔꯕꯣ ꯏꯁꯥꯁꯤ ꯋꯥꯅ ꯋꯥꯕꯅꯦ ꯆꯥꯛꯅ ꯃꯔꯣꯜ ꯑꯃ ꯂꯥꯝꯕꯅꯦ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯂꯣꯏꯔꯕꯗꯤ ꯑꯩꯒꯤ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯊꯤꯗꯣꯛꯂꯝꯃꯣ ꯆꯥꯎꯕꯤ ꯋꯥꯈꯜ ꯈꯪꯂꯛ ꯂꯥꯛꯏ ꯇꯣꯝꯕꯒꯤ ꯋꯥꯍꯩꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯜꯂꯕꯁꯤ ꯐꯥꯎꯕ ꯃꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂꯨꯔꯦ ꯍꯥꯏꯕ ꯂꯠꯂꯤ ꯇꯣꯝꯕꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯣꯡꯗ꯭ꯔꯤꯌꯦ ꯑꯩ ꯀꯥꯎꯊꯣꯛꯂꯨꯔꯦ ꯇꯣꯝꯕ ꯉꯁꯤꯗꯤ ꯋꯥꯅꯒ ꯋꯥꯕꯅꯤ ꯃꯆꯥꯗꯨ ꯆꯥꯛꯂꯥꯝ ꯆꯗꯠꯅꯕꯒ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ ꯂꯨꯛꯊꯔꯝꯕ ꯃꯃꯥꯏꯗꯨ ꯁꯠ ꯍꯥꯏꯒꯠꯂꯛꯇꯨꯅ ꯆꯥꯎꯕꯤꯗ ꯁꯥꯎꯅ ꯌꯦꯡꯂꯛꯇꯨꯅ ꯀꯔꯤꯕ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯆꯥꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯕ ꯑꯩ ꯑꯉꯥꯡꯁꯤꯒ ꯂꯩꯔꯤꯉꯩ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯑꯩ ꯇꯁꯦꯡꯅ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯉꯥꯡꯁꯤꯕꯨꯗꯤ ꯑꯩꯅ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯇꯧꯔꯒ ꯄꯤꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩ ꯀꯥꯎꯊꯣꯛꯂꯨꯔꯦ
ꯇꯣꯝꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯍꯧꯖꯤꯛꯁꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯅꯤꯄꯥꯟ ꯍꯦꯜꯂꯤ ꯄꯨꯡ 9 ꯍꯦꯜꯂꯕꯁꯤ ꯐꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗ꯭ꯔꯤ ꯑꯗꯨꯁꯨ ꯑꯉꯥꯡꯒ ꯂꯩꯔꯤꯉꯩꯗ ꯀꯥꯎꯊꯣꯛꯂꯨꯔꯦ ꯍꯥꯏꯕ ꯅꯨꯄꯤ ꯅꯪ ꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯇꯧ ꯍꯥꯏꯕꯅꯣ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯉꯥꯡ ꯂꯩꯔꯤꯕꯁꯦ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯆꯥ 2 ꯌꯥꯎꯕ ꯌꯥꯎ 4 ꯌꯥꯎꯕ ꯌꯥꯎ 10 ꯍꯦꯟꯅ ꯌꯥꯎꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡꯗꯤ ꯃꯆꯥꯁꯨ ꯁꯦꯟꯅꯩ ꯏꯃꯨꯡꯒꯤꯁꯨ ꯂꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯩ ꯅꯪꯅ ꯀꯔꯝ ꯇꯧꯕꯅꯣ ꯃꯌꯥꯝꯒ ꯅꯪ ꯀꯔꯤ ꯈꯦꯠꯅꯕꯒꯦ ꯌꯨꯝꯁꯤ ꯂꯩꯔꯤꯕꯁꯦ ꯅꯪ ꯑꯩ ꯑꯃꯗꯤ ꯏꯆꯥꯁꯤꯒꯗꯅꯤ ꯑꯩꯅ ꯅꯪꯒꯤ ꯑꯃꯗꯤ ꯏꯆꯥꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯔꯤ ꯋꯥꯠꯍꯟꯕꯁꯨ ꯅꯠꯇꯦ ꯀꯔꯤꯝꯇ ꯋꯥꯠꯍꯟꯕ ꯅꯠꯇꯦꯕ ꯊꯕꯛ ꯄꯨꯝꯕꯁꯨ ꯑꯩꯅ ꯃꯇꯦꯡ ꯂꯣꯏꯅ ꯇꯧꯁꯤꯟꯕꯤꯔꯤ 이사씨가 나tom도 떠보도 와니 큰보다 마시도 바오보 낭 하이립시니 저비 답나 마뿌레부부 템진자리 누바 암때 사과비키노 아이토나 루시나부 떠우자락라게 앙항세 야학비 잉비라모 똥비 해나 사오보 콘톡다 야래 낭네 나사씨가 또 레유나 나사두다네 또 레이가 레이크로 나코이니막 아이세나게 이문기 타박 분바수 아이 로이나 혼나게 나사씨 세노 림사나라가 레요 짝두수 아이 통오게 하이행수네 낭 짝통농모노 아이 헬락다가 좀 통게 나사가 사나부 가이키니 아이 짝두 로이라가네 거우라게 아시 하이두나 마피두 사우나 간두나 싹승다 쌍키 자우비 또마나 쌍크리바도 띵ꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯐꯖꯇꯣꯟꯁꯨ ꯃꯄꯥꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯂꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯃꯥꯒꯤ ꯃꯔꯨꯝꯗ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯦꯞꯂꯤ ꯃꯤꯀꯨꯞ ꯈꯔ ꯆꯥꯎꯕꯤ ꯑꯗꯨꯝꯅ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯝꯗ ꯂꯦꯞꯂꯤꯕꯤ ꯐꯖꯇꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯐꯅꯗꯨꯝ ꯐꯔꯦ ꯂꯥꯛꯑꯣ ꯏꯁꯥ ꯀꯦꯀꯦ ꯇꯧꯒꯦ ꯍꯥꯏꯔꯝꯕꯗꯣ ꯂꯥꯛꯑꯣ ꯁꯣꯝꯗꯁꯨ ꯇꯣꯝꯕꯗꯨ ꯐꯅ ꯀꯨꯏꯅꯗꯤ ꯑꯁꯥꯎꯕꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯂꯩ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯁꯤ ꯆꯪꯉꯛ ꯈꯣꯠꯂꯛꯇꯨꯅꯒ ꯇꯧꯗꯣꯏꯅꯤ ꯃꯁꯦ ꯑꯩꯗꯤꯕꯀꯣ ꯍꯥꯏꯁꯤꯅꯤ ꯀꯔꯤꯅꯨꯡꯒꯤ ꯑꯩꯕꯨ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯏꯗ ꯑꯁꯨꯝꯅ ꯇꯧꯖꯔꯝꯅꯤ ꯈꯪꯉꯝꯃꯗꯤ ꯄꯥꯈꯪ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯂꯩꯖꯔꯝꯒꯗꯧꯅꯤ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯇꯣꯝꯕꯗꯨ ꯂꯪꯐꯩꯗ ꯆꯠꯇꯕ ꯌꯥꯗꯕꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯆꯥꯎꯕꯤꯁꯨ ꯃꯁꯥꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯝꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯔꯤ ꯇꯣꯝꯕ ꯆꯥꯎꯕꯤꯗ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯨꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯅꯃꯥ ꯅꯆꯥ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯣꯡꯅꯥꯎ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯅꯥꯗꯅꯕ ꯍꯣꯠꯅꯧ ꯅꯈꯣꯏ ꯑꯅꯤꯗ ꯂꯩꯕ ꯇꯜꯂꯒꯁꯨ ꯑꯋꯥꯡꯒꯤ ꯏꯅꯦ ꯍꯣꯏꯒ ꯄꯨꯟꯅ ꯍꯦꯛ ꯂꯩꯃꯤꯟꯅꯧ ꯍꯣꯏꯕ ꯅꯨꯄꯥ ꯉꯁꯥꯏꯗꯒꯤ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩ ꯑꯩꯅꯦ ꯈꯨꯝꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ ꯑꯩꯁꯤ ꯄꯥꯈꯠꯂꯤꯕꯅꯤ ꯅꯪꯕꯣ ꯅꯃꯥ ꯅꯆꯥ ꯈꯛꯇꯪ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯈꯨꯜꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗꯕꯨ ꯑꯩꯅ ꯋꯥꯈꯜꯁꯦ ꯋꯥꯗ꯭ꯔꯕꯅꯤ ꯀꯔꯤꯗ ꯋꯥꯔꯨꯁꯨ ꯍꯥꯏꯕꯅꯣ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯈꯠꯄ ꯃꯇꯧꯗꯨ ꯎꯖꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯇꯣꯝꯕꯅ ꯍꯩꯃ ꯅꯣꯛꯇꯨꯅꯒꯁꯨ ꯇꯧꯔꯤꯅꯦ ꯃꯁꯦ ꯑꯗꯨ ꯅꯨꯄꯥ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯏꯆꯥꯒꯤ ꯃꯐꯤ ꯐꯨꯔꯤꯠ ꯈꯔ ꯂꯩꯕꯤꯔꯛꯎꯀꯣ ꯍꯣꯏ ꯏꯆꯥꯒꯤꯗꯤ ꯅꯠꯇꯦ ꯅꯪꯒꯤꯁꯨ ꯂꯩꯔꯛꯀꯗꯣꯔꯤꯕꯅꯤ ꯏꯇꯥꯎ ꯏꯕꯣꯍꯜꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯄꯅꯤ ꯇꯣꯝꯕ ꯏꯕꯣꯍꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯇꯥꯎꯁꯤ ꯂꯥꯛ ꯃꯥꯜꯂꯦ ꯈꯥꯎꯁꯤ ꯑꯃꯨꯛꯇ ꯄꯥꯏꯊꯣꯔꯛꯑꯣ ꯑꯁꯨꯝ ꯇꯧꯅ ꯇꯣꯝꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯏꯕꯣꯍꯜꯒ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯆꯥꯎꯕꯤꯁꯨ ꯐꯖꯇꯣꯟꯒ ꯄꯨꯟꯅ ꯌꯨꯝꯗ ꯂꯩꯍꯧꯔꯝꯃꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯆꯥꯎꯕꯤ ꯃꯁꯥꯕꯨ ꯃꯅꯥꯛꯇꯒꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯥꯞꯊꯣꯛꯍꯜꯂꯝꯗꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯨꯡꯊꯤꯜ ꯇꯥꯂꯛꯅꯤ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯤ ꯐꯖꯇꯣꯟꯕꯨ ꯐꯃꯨꯡꯗ ꯀꯟꯅ ꯁꯨꯝꯕꯤꯔꯤ ꯇꯨꯝꯃꯨ ꯏꯃꯥꯒꯤ ꯊꯣꯏꯕꯤꯅꯤ ꯃꯔꯝ ꯃꯣꯛꯄꯤ ꯇꯨꯝꯊꯣꯛꯑꯁꯤ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯋꯥꯈꯜꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤꯕꯅꯣ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩꯁꯤꯗ ꯑꯩꯁꯨ ꯇꯧꯕ ꯌꯥꯕ ꯏꯃꯨꯡꯒꯤ ꯀꯩꯅꯣ ꯈꯤꯇ ꯇꯧꯍꯧꯔꯨꯈꯤꯒꯦ ꯑꯃꯨꯛꯇ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛ ꯃꯆꯥꯕꯨ ꯀꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯍꯜꯂꯝꯂꯒ ꯊꯣꯛꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯤ ꯐꯖꯇꯣꯟꯗꯨ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯇꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯃꯃꯥꯕꯨ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯐꯖꯕ ꯀꯨꯔꯥꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯐꯖꯇꯣꯟ ꯀꯨꯔꯥꯛ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯊꯀꯠꯈ꯭ꯔꯦ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯀꯨꯔꯥꯛꯇꯨ ꯎꯕꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗ
ꯐꯃꯨꯡꯗꯒꯤ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯒ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯏꯔꯤꯕ ꯀꯨꯔꯥꯛꯇꯨ ꯀꯣꯏꯁꯦꯟ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯀꯥꯗꯨ ꯐꯅ ꯌꯥꯝꯅ ꯆꯥꯎꯏ, ꯌꯨꯝꯁꯤ ꯃꯈꯣꯏꯗ ꯂꯩꯖꯔꯕꯁꯨ ꯄꯤꯛꯇꯛꯅ ꯃꯊꯣꯟ ꯋꯥꯡꯅ ꯁꯥꯏ꯫ ꯐꯖꯇꯣꯟꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯥꯁꯤꯅ ꯃꯊꯣꯟ 3 ꯁꯨꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯨꯔꯥꯛꯇꯨꯒꯤ ꯃꯥꯏꯀꯩꯗ ꯇꯥꯟꯅꯔꯛꯄꯗꯒꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯀꯨꯔꯥꯛꯇꯨ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯑꯃꯨꯛ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯃꯍꯥꯛꯁꯨ ꯀꯨꯔꯥꯛꯇꯨ ꯇꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯐꯖꯇꯣꯟꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯥꯔꯛꯈꯤꯕ꯫ ꯆꯥꯎꯕꯤ ꯇꯥꯔꯛꯂꯤꯕ ꯐꯖꯇꯣꯜꯒꯤ ꯑꯗꯨꯛ ꯍꯧꯕ ꯈꯣꯟꯖꯦꯜꯗꯨꯗ ꯃꯍꯥꯛ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯐꯠ ꯍꯨꯟꯗꯣꯛꯂꯝꯂꯒ ꯐꯖꯇꯣꯟꯅ ꯇꯨꯝꯍꯧꯕ ꯀꯥꯗꯨ ꯇꯝꯅ ꯆꯦꯟꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫ ꯃꯁꯥꯅ ꯐꯃꯨꯡꯗ ꯂꯩꯔꯝꯗꯕꯗꯨꯗ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ? ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯣ ꯏꯁꯥꯒꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨ ꯌꯧꯔꯦ꯫ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯈ꯭ꯔꯦ꯫ ꯂꯦꯞꯂꯪꯕ ꯈꯣꯡꯐꯝꯗꯨ ꯇꯨꯡ ꯈꯖꯤꯛ ꯍꯜꯂꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛꯅ ꯀꯧꯔꯛꯏ, ꯃꯆꯥꯕꯨ꯫ ꯏꯃꯥꯒꯤ ꯐꯖꯇꯣꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯁꯥꯗꯨ ꯇꯨꯡꯂꯣꯝꯗ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯁꯨꯃꯥꯡꯗ ꯄ꯭ꯔꯕꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯨꯝꯊꯛꯇꯒꯤ ꯇꯥꯔꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯆꯥꯕꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯃꯥꯡꯂꯤꯗꯅ ꯁꯤꯗꯤ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯅꯃꯥ ꯑꯩꯗꯤ ꯏꯆꯥꯕꯨ ꯌꯥꯎꯗꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯁꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯎꯗꯅ ꯂꯩꯕ ꯉꯝꯂꯣꯏꯌꯦ꯫ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ꯫ 이마기 파세돈 맨치아묵다 빠고세 카리노 ngasi isabi imado liba matawasibo imagi bema se haugallo imana nang muna tumta tumlo haiduna tamlam laroye haugallo se imagi paseton haugallo ꯆꯥꯎꯕꯤ ꯃꯁꯥꯕꯨ ꯁꯠꯄꯝ ꯈꯠꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯣꯝꯗ ꯄ꯭ꯔꯄ꯭ꯔ ꯄꯨꯁꯤꯟꯈꯤꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯐꯖꯇꯣꯟꯒꯤ ꯍꯛꯆꯥꯡꯗꯨꯕꯨ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯖꯅ ꯍꯤꯞꯍꯜꯂꯤ꯫ ꯏꯁꯥ ꯀꯩꯁꯨ ꯇꯧꯗꯦ, ꯏꯁꯥ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ, ꯏꯁꯥ ꯇꯨꯝꯂꯤ, ꯏꯃꯥ ꯏꯁꯥꯒꯤ ꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯂꯣꯏ, ꯏꯁꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤ, ꯑꯩꯒꯤ ꯏꯁꯥ ꯐꯖꯇꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤ, ꯀꯅꯥꯅꯁꯨ ꯏꯁꯥꯒꯤ ꯄꯣꯊꯥꯕꯗ ꯀꯅꯥꯅꯁꯨ ꯌꯦꯠꯍꯜꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯄꯪꯆꯨꯞꯇ ꯆꯨꯞꯄꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯨꯁꯨ ꯆꯥꯎꯕꯤꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯗꯨꯗ ꯃꯍꯩ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯤ ꯌꯨꯝꯒꯤ ꯊꯣꯡꯆꯥꯎꯗꯨ ꯃꯅꯨꯡꯗꯒꯤ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈꯤꯕ ꯑꯃꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯄ ꯇꯧꯗꯕꯗꯨꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯀꯅꯥꯁꯨ ꯐꯖꯇꯣꯟꯒꯤ ꯃꯔꯝꯗ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯎꯕꯤ ꯑꯗꯨꯃꯛ ꯐꯖꯇꯣꯟꯒꯤ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯑꯃꯨꯛꯁꯨ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯛꯏ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯁꯦ, ꯉꯁꯥꯏꯗꯒꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯃꯤꯀꯞ ꯊꯣꯛꯇꯦ ꯍꯥꯏꯕ, ꯋꯥꯔꯕꯖꯥꯠꯅꯤ ꯑꯩꯒ ꯄꯨꯟꯅ ꯁꯥꯟꯅꯕꯗ꯫ ꯑꯩꯁꯨ ꯏꯊꯧꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯒ ꯏꯁꯥꯅ ꯇꯨꯝꯂꯤꯕꯁꯦ ꯑꯗꯨꯝ ꯌꯦꯡꯗꯅ ꯂꯩ ꯇꯧꯔꯤꯁꯦ꯫ ꯅꯨꯡꯁꯤꯕꯅꯤ ꯏꯆꯥꯁꯦ, ꯏꯆꯥ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ, ꯃꯥꯂꯦꯝꯁꯤꯗ ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯐꯖꯇꯣꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯕꯨ ꯅꯨꯡꯁꯤꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯦꯡꯖꯩ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯐꯖꯇꯣꯟ, ꯅꯪꯕꯨ ꯏꯃꯥꯕꯨ ꯊꯥꯗꯣꯛꯂꯒ ꯇꯁꯦꯡꯅ ꯆꯠꯄ ꯉꯝꯂꯗ꯭ꯔꯣ? ꯅꯃꯥ ꯑꯩꯗꯤ ꯏꯆꯥ ꯌꯥꯎꯗꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯂꯩꯕ ꯉꯝꯂꯣꯏꯅꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡ ꯑꯁꯤꯗ ꯇꯨꯝꯍꯧꯕꯗꯥꯏꯅꯦ? 이마기 파세돈, 이마부 나팔락다가 그리 아이나 구모 하이파노. 이마나 거리바세 아묵다 구모, 이마기 파세돈. ꯑꯁꯨꯝꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯏ꯫ ꯃꯆꯤꯟꯗ ꯇꯞꯅ ꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯑꯩ ꯏꯁꯥꯕꯨ ꯑꯁꯨꯝꯅ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ? ꯏꯁꯥꯕꯨ ꯁꯨꯝꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯍꯟꯈꯤꯕ ꯇꯥꯔꯕ꯭ꯔꯥ? ꯂꯩꯔꯦ, ꯊꯪꯅꯕ ꯈꯨꯜꯗ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯇꯥꯈꯤꯕꯅꯤ, ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯎꯄꯥꯏ ꯑꯃ ꯊꯤꯔꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯄ꯭ꯔꯞ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ
मरक अदुदा अकीबा हाइबदु मसादा मस्जिद अमदा पोक्ता गम गम खोंथांदु लाउना लाउना थांदुना थंगनबा खुलदा अमाइबदुगी मयुम तमना लाक्ले अमाइबदुगी मयुमगी सुमांग मयाइदु लेपलगा ओजामाइबा 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 अमाइबदु इमुंगदा लाइगी थोरम अमा पांगथोकलमनी अदुबु अथेंगबा अमम मरक अदुदा नुपीगी खोंजेल अमा ताबदुदा तौरंब थबक अदु चप लेपी मचिंदा तपना सुमना सोली कनानो अथेंगबसिदा असी हाइदुना महाक मपानदा थोकलै चौबी लेपतुन लेरंबदु उबदा महाक ngakna yenglei बेमा कना ओइरबनो नंगबु करी हाइनिंगबगी चौबी कपतुना चेंसिलक्लगा अमाइबदुगी मकोंग कोलगा ओजा एही चाबु मुक्त कनपियो एही चायाउदना मिकुप अमा पानी हिंगबा ngamloi एही चाबु मुक्त कनपियो ओजा चाबु मुक्त कनपियो अमाइबदु चौबीगी मतौदुदा इंगंगक्ले अदुबु महाक मसादो तपना फाथदुना चौबीबु हौगतपि करी तौबु यारबगी अइना ngamba ओइरबदि अइ सोइदना नंगी मतेंग तौगी नुपी मसा हंदक्ति चौबी अमाइबदुदा थोकीबु पुंबा वरी लोइना लिरक्लमी अमाइबदु चौबीगी वरीदु मुन्ना तारबगी तुम वखलदा नुंगाइतना असुमना खलै नुपी मसा नाकिना तौसिदि अइदि ओंथोकना नुंगाइखिद्रदा अइना फना अहिबा अमाइबम ओइदुनसु करमना असीबा मी अमबु अमुक हना नौना हिंगतहनबा ngamgadoribano नंगिना तौसे येंगबा ngamdre aduna ai upay ama tawrage asi khantuna maha chawbida tapna asum hairaklammi ibema hawgalo sida ngak leiram ai manungdagi posak ama lokthokluge wahai si hairamduna imungda preprap changlei aduga leibakna saba mitam ama tap paikhatuna masinda kari karino khara soli amuksu mitamdu paiduna mapanda chawbigi manakta thoklaktuna mitamdu chawbida pidami si mitam si puro aduga nangi imungda thamo adubu mitam se imungda hek pusinkibaga madudagi amuk hana mapanda puthorakpa yadeko asumna saubi amaibidugi maphamdagi mitamdu puraktuna mayum tamna lakle aduga mitamdubu mafam sana thamjilamlaga phajatongi asiba sang lehauba kadu changlei adubu mahak masado ngakpana kham thengle phajatona karisu tawdaba amagumna phamumathak aduda ningaidana phamlaga leirambadu ubada mahak warama wakhal soktharamba hakchang pumba dekhalai harauna chensinduna phajatonbu konsili isa kasu tawjeko isa phare ai isa phare asi haiduna masabu chena konsinjai phajatonsu mamada yengtuna jaklami jaktiyo ai jaktiyo chawbi phajatonbu kolambadu sathadoi isabu jaklambranya lawlo imaga ponane jaksang sangsi aduga isaki kari kari no semlusi nang imagi nakta layuko asi haiduna phajatonbu satpangkhatuna jaksang sangkri asumna nongmuni ni hawkri chawbi phajatonbu ikup amata thadokpa laikhijai mahak masa phawba chagani thakani haiba kaukri adumak phajatongada laikri nasisu mahak adumak phajatonga yumai aduda mama masadu question senduna sanai phajaton asum chelambadu masadu warakle chelambadu chaplepdaga waye chawbi masagi manakta sangsilai law adudi ima ising pigi khara thaksilo asi haiduna phajatonbu ising pithaklami warabanina dudi ngak patasiko aduga musanasi yabro yai aduni dana isasidi maram yamokpani asi haiduna masagi mamaida tapna nungshina si asumna numit asi masu hauki mathangi numitni lambida ibuhal amadi tomba makoy anidu mayum mayumda punhan minarakli ibuhal asum chalambadagi idaw handagi khongjat asidi umtokna nungaikre aigidi tombana adubudi aisuni mathangi khongjat namu karam kana taraba madudi aisu khangjidi to nongmani ni leirabadi makoisu soidna paw hairaklani he khangbaga aidum hairakeda asumna makoi ani asum wari sanadu lakpana tombagi mayum yausilaklami ito yum siorabani na ayum lehoragene ha kai haige ibuhal noklaga hoi tomba
ꯏꯕꯣꯍꯜꯗ ꯀꯥꯏꯅ ꯌꯥꯊꯪꯅꯤꯔꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯌꯨꯝꯗꯨꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯈꯜꯂꯤ ꯌꯨꯝꯗꯨꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯅ ꯆꯤꯡꯕꯗꯨ ꯏꯃꯣꯠ ꯃꯣꯠꯅ ꯎꯔꯤ ꯃꯪꯒꯣꯜ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯗꯕꯒꯤꯅꯣ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯍꯥꯛ ꯑꯀꯣꯏꯕꯗ ꯌꯦꯡꯅ ꯌꯦꯡꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯅꯨꯄꯤ ꯆꯥꯎꯕꯤ ꯈꯨꯝꯂꯛꯇꯦ ꯇꯣꯝꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯨꯝꯅ ꯁꯣꯜꯂꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯈꯣꯏ ꯃꯃꯥ ꯃꯆꯥꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯊꯥꯔꯤꯕ ꯀꯥꯗꯨꯝꯗ ꯇꯞꯅ ꯆꯪꯂꯛꯏ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯎꯔꯦ ꯆꯥꯎꯕꯤꯅ ꯐꯃꯨꯡ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯅ ꯆꯥꯎꯕꯤ ꯇꯞꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ ꯅꯨꯄꯥ ꯇꯞꯅ ꯇꯧꯕꯤꯌꯨ ꯑꯉꯥꯡꯁꯦ ꯇꯨꯝꯈꯤꯕꯗ ꯉꯥꯏꯔꯤꯌꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯉꯛꯇꯨ ꯍꯥꯏꯔꯞ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯏ ꯑꯩꯁꯨ ꯏꯆꯥꯗꯣ ꯎꯗꯕ ꯀꯨꯏꯔꯦ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯆꯥꯅꯨꯄꯤꯁꯤ ꯐꯖꯇꯣꯟ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯔꯕ ꯊꯋꯥꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯆꯥꯎꯕꯤꯗꯤ ꯃꯗꯨ ꯎꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯗꯤ ꯃꯆꯥꯅꯨꯄꯤ ꯐꯖꯇꯣꯟ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯔꯤꯕꯅꯤ ꯇꯣꯝꯕ ꯈꯣꯟꯖꯦꯜ ꯅꯤꯛꯅꯤꯛ ꯂꯥꯎꯅ ꯅꯨꯄꯤ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥ ꯐꯖꯇꯣꯟꯗꯤ ꯆꯥꯎꯕꯤ ꯉꯛꯅ ꯇꯣꯝꯕꯗ ꯌꯦꯡꯂꯛꯏ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯉꯥꯡꯗꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯐꯃꯨꯡꯗ ꯇꯨꯝꯃꯤꯁꯤ ꯅꯨꯄꯥ ꯅꯪꯕꯨ ꯎꯗ꯭ꯔꯕꯣ ꯇꯣꯝꯕ ꯃꯁꯥꯗꯣ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯤ ꯆꯥꯎꯕꯤ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯐꯃꯨꯡꯁꯤ ꯇꯨꯝꯂꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯐꯖꯇꯣꯟ ꯅꯠꯇꯦꯅꯦ ꯑꯁꯤꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯋꯥꯏ ꯑꯃꯅꯤ ꯇꯣꯝꯕ ꯋꯥꯍꯩꯁꯦꯒ ꯍꯥꯏꯈꯤꯕꯒ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕ ꯊꯋꯥꯏꯗꯨ ꯃꯃꯤꯠ ꯁꯠ ꯄꯥꯡꯂꯛꯇꯨꯅ ꯇꯣꯝꯕꯗ ꯁꯥꯎꯅ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯅ ꯌꯦꯡꯂꯛꯏ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯕꯗꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯊꯛ ꯅꯤꯛꯂꯤ ꯆꯥꯎꯕꯤ ꯊꯣꯛꯂꯛꯑꯣ ꯀꯥꯗꯒꯤ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯐꯖꯇꯣꯟ ꯅꯠꯇꯦ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯋꯥꯏ ꯑꯃꯅꯤ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥ ꯐꯖꯇꯣꯟꯗꯤ ꯃꯥ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯆꯥꯎꯕꯤ ꯍꯟꯗꯛꯇꯤ ꯁꯥꯎꯒꯠꯂꯛꯏ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯕꯣ ꯑꯗꯨꯝꯅ ꯏꯆꯥꯗꯤ ꯍꯦꯛꯇ ꯍꯥꯏꯕꯤꯅꯨ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯀꯥꯁꯤꯗꯒꯤ ꯌꯥꯝ ꯆꯨꯟꯊꯣꯛꯄꯤꯈ꯭ꯔꯣ ꯇꯣꯝꯕ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ ꯑꯗꯨꯒ ꯑꯃꯨꯛꯅ ꯑꯩꯅ ꯎꯔꯤꯕꯁꯦ ꯑꯁꯤꯒꯨꯝꯅ ꯆꯥꯎꯕꯤꯅ ꯎꯕ ꯉꯝꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯐꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯇꯧꯁꯤꯟꯅꯗꯨꯅ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯑꯃꯨꯛꯁꯨ ꯐꯖꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯏꯃꯨꯡ ꯑꯗꯨꯗꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯇꯣꯝꯕ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩ ꯊꯪꯅꯕꯒꯤ ꯏꯅꯦꯁꯤꯗ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯪꯂꯒ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯨꯔꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯏꯅꯦꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯥꯎꯕꯤ ꯑꯃꯗꯤ ꯐꯖꯇꯣꯟꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯏꯅꯦꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯗꯦꯅꯦ ꯆꯥꯎꯕꯤꯁꯨ ꯅꯪꯅ ꯍꯦꯛ ꯆꯠꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯌꯨꯝꯗꯒꯤ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯃꯆꯥꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯀꯨꯏꯔꯦ ꯁꯨꯃꯥꯡꯗ ꯐꯥꯎꯕ ꯎꯈꯤꯗꯕ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎꯗꯨꯁꯨ ꯏꯅꯦꯅ ꯆꯠꯂꯨꯔꯕꯁꯨ ꯑꯗꯨꯃꯛ ꯂꯣꯟꯗꯨꯅꯅꯦ ꯂꯩꯔꯝꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯍꯜꯂꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯀꯧꯕꯁꯨ ꯑꯃꯨꯛꯇ ꯈꯨꯝꯂꯛꯇꯦ ꯑꯗꯣ ꯅꯣꯡꯃꯗꯤ ꯆꯥꯎꯕꯤꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯈꯨꯜ ꯄꯨꯝꯕꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯅꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯧꯔꯕ ꯐꯥꯎꯕ ꯀꯅꯥꯁꯨ ꯈꯨꯝꯂꯛꯈꯤꯗꯦ ꯃꯌꯥꯝꯁꯨ ꯃꯍꯩ ꯑꯗꯨꯃꯛ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇꯤ ꯎꯈꯤꯕ꯭ꯔꯥ ꯈꯜꯂꯤ ꯀꯔꯥꯏꯗꯅꯣꯅꯦ ꯑꯩꯅ ꯎꯈꯤꯕꯗꯣ ꯊꯪꯅꯕ ꯈꯨꯜꯁꯤ ꯂꯩꯕ ꯑꯃꯥꯏꯕꯗꯨꯒꯤꯅꯦ ꯊꯣꯡꯒꯥꯟꯗꯅꯤ ꯏꯅꯦꯁꯨ ꯆꯠꯊꯣꯛꯂꯨꯕꯅꯤ ꯑꯗ ꯂꯥꯞꯇꯛꯅ ꯎꯈꯤꯕꯅꯤ ꯑꯩꯅ ꯀꯧꯒꯦ ꯇꯧꯕꯁꯨ ꯍꯦꯛ ꯅꯪꯍꯧꯗꯗꯅ ꯃꯍꯥꯛꯇꯤ ꯒ꯭ꯔꯣꯡ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦꯗꯅ ꯑꯁꯨꯝꯅ ꯇꯣꯝꯕ ꯌꯨꯝꯊꯪꯅꯕꯒꯤ ꯏꯅꯦꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯨꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯀꯣꯟꯊꯣꯡꯗꯨ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯅꯝ ꯑꯃ ꯅꯝꯂꯛꯂꯝꯃꯤ ꯃꯍꯥꯛ ꯅꯝꯂꯛꯂꯤꯕ ꯃꯅꯝ ꯑꯗꯨꯅ ꯃꯁꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯃꯅꯥꯇꯣꯟꯗꯨ ꯁꯠ ꯃꯦꯟꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯏ ꯃꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯆꯥꯎꯕꯤꯅ ꯂꯩꯍꯧꯔꯤꯕ ꯀꯥꯗꯨꯗ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯂꯣꯟꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯆꯥꯎꯕꯤꯗꯤ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ
ꯑꯃꯨꯛꯁꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯋꯥꯏꯗꯨꯁꯨ ꯆꯥꯎꯕꯤꯒꯤ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯇꯨꯝꯂꯤ꯫ ꯇꯣꯝꯕ ꯃꯇꯧꯗꯨ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯃꯍꯥꯛ ꯑꯁꯨꯝꯅ ꯌꯦꯡꯂꯝꯕꯗꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯁꯥꯗꯨ ꯑꯀꯤꯕ ꯐꯪꯅ ꯊꯦꯛ ꯈꯣꯠꯄ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗꯁꯨ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯠꯈ꯭ꯔꯣ, ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯇꯣꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯀꯤꯅ ꯃꯁꯥꯗꯨ ꯃꯅꯤꯟ ꯈꯖꯤꯛꯍꯜꯂꯤ꯫ ꯊꯋꯥꯏꯗꯨꯁꯨ ꯈꯪꯍꯧꯗꯦ꯫ ꯐꯠ ꯇꯣꯝꯕꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯇꯣꯝꯕꯒꯤ ꯃꯉꯛꯁꯝꯗꯨ ꯀꯟꯅ ꯃꯦꯜꯂꯛꯏ꯫ ꯇꯣꯝꯕ ꯃꯁꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯃꯈꯣꯡꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯏ꯫ ꯃꯍꯥꯛ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯒꯤ ꯇꯨꯡ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯗꯨ ꯋꯥꯕꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯇꯞꯅ ꯐꯝꯊꯩ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄꯒ ꯉꯁꯥꯏ ꯐꯥꯎꯔꯛꯈꯤꯕ ꯃꯅꯝ ꯑꯗꯨ ꯑꯃꯨꯛ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯐꯥꯎꯔꯛꯂꯤ ꯃꯅꯝ ꯑꯗꯨ ꯃꯁꯥꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯇꯞꯅ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯗꯨꯅ ꯆꯠꯐꯧꯏ꯫ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯈꯣꯡꯗꯨ ꯊꯥꯡꯖꯤꯜꯂꯨꯏ꯫ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯛꯊꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯥꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛ ꯃꯁꯥꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯤ ꯑꯃꯒꯤ ꯈꯨꯠꯁꯥ ꯊꯦꯡꯅꯕꯗꯨꯗ ꯁꯤꯗꯤ ꯀꯔꯤꯅꯣ? ꯑꯩꯕꯨ ꯉꯁꯥꯏ ꯃꯩ ꯈꯦꯠꯂ ꯀꯔꯤꯅꯣꯃꯗꯤ ꯐꯨꯔꯤꯠꯀꯥꯎꯁꯤ ꯌꯥꯎꯈꯤꯕꯒꯨꯝ ꯇꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯌꯥꯎꯔꯛꯄ ꯃꯩꯈꯦꯠꯇꯨ ꯁꯠ ꯂꯧꯊꯣꯛꯇꯨꯅ ꯈꯦꯠꯂꯒ ꯑꯄꯤꯛꯄ ꯃꯩꯔꯤꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯊꯦꯡꯅꯈ꯭ꯔꯤꯕꯗꯨ ꯀꯔꯤꯅꯣ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨ ꯐꯖꯇꯣꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯍꯛꯆꯥꯡꯗꯨ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯣꯝꯕ ꯃꯍꯥꯛꯅ ꯅꯝꯈꯤꯕ ꯑꯀꯟꯕ ꯃꯅꯝ ꯑꯗꯨꯁꯨ ꯐꯖꯇꯣꯟꯒꯤ ꯍꯛꯆꯥꯡꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯠꯊ ꯄꯨꯝꯊꯔꯛꯄꯒꯤ ꯑꯣꯏꯔꯝꯂꯤ꯫ ꯇꯣꯝꯕ ꯃꯆꯥꯒꯤꯗꯨ ꯐꯤꯕꯝ ꯀꯥꯏꯕ ꯃꯇꯧꯗꯨ ꯎꯕꯗ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯅꯨꯄꯥ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯃꯤꯠꯂꯨ ꯑꯅꯤꯃꯛ ꯄꯤꯔꯥꯡꯅ ꯊꯨꯝꯍꯜꯂꯛꯏ꯫ ꯏꯄꯥꯒꯤ ꯐꯖꯇꯣꯟ, ꯀꯔꯤꯅꯣ ꯅꯪꯅ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯁꯤꯕꯨ? ꯅꯪꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯅꯃꯥꯅ ꯀꯩꯁꯨ ꯈꯪꯗꯕ꯭ꯔꯥ? ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯝꯂꯦꯗ꯫ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ? ꯑꯁꯨꯝꯅ ꯃꯍꯥꯛ ꯀꯞꯄ ꯌꯥꯕ ꯀꯞꯂꯕꯒꯤ ꯇꯨꯡ ꯐꯖꯇꯣꯟꯒꯤ ꯍꯛꯆꯥꯡꯗꯨꯕꯨ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯊꯝꯂꯝꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯊꯪꯅꯕ ꯈꯨꯜꯒꯤ ꯑꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕꯗꯨꯅ ꯆꯥꯎꯕꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯥꯛꯈꯤꯕ ꯃꯍꯥꯛꯅ ꯂꯤꯔꯝꯕ ꯋꯥꯔꯤ, ꯃꯈꯣꯏ ꯑꯅꯤ ꯎꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕꯒꯤ ꯊꯋꯥꯏꯗꯣ ꯃꯤꯇꯝꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏꯗꯨꯅ ꯐꯠꯇꯕ ꯑꯣꯜꯂꯛꯂꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯤꯇꯝꯗꯨꯕꯨ ꯂꯥꯛꯅ ꯉꯝꯅꯅꯕ ꯌꯨꯝꯗꯨꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯎ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯇꯣꯝꯕ ꯑꯃꯥꯏꯕꯗꯨꯒꯤ ꯋꯥ ꯈꯔ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯅꯣꯛꯁꯤꯟꯅꯗꯨꯅ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯆꯥꯎꯕꯤ ꯂꯥꯛꯑꯣ, ꯑꯉꯥꯡꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯣ꯫ ꯉꯁꯤꯗꯤ ꯅꯃꯥ ꯅꯆꯟ ꯑꯩꯈꯣꯏꯅꯤ ꯄꯣꯠꯆꯩ ꯈꯔꯅꯦ ꯂꯩꯕꯤꯒꯤ ꯅꯈꯣꯏꯅꯤꯒꯤ, ꯑꯗꯨꯒ ꯀꯣꯏꯕꯁꯨ ꯆꯠꯅꯕ꯫ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨꯗ ꯃꯍꯥꯛ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥ ꯄꯨꯝꯕ ꯀꯥꯎꯈꯤꯗꯨꯅ ꯃꯐꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯌꯨꯝꯗꯨꯒꯤ ꯃꯄꯥꯟꯗ ꯊꯋꯥꯏꯗꯨꯅ ꯑꯣꯟꯕ ꯐꯖꯇꯣꯟꯕꯨ ꯄꯝꯗꯨꯅ ꯇꯣꯝꯕꯒ ꯄꯨꯟꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯡꯗꯨ ꯌꯨꯝꯗꯨꯗꯒꯤ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯒ ꯄꯊꯥꯗ ꯆꯦꯠꯅ ꯄꯝꯂꯝꯕ ꯊꯋꯥꯏꯗꯨꯅ ꯑꯣꯟꯕ ꯐꯖꯇꯣꯟꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯤꯇꯝꯗ ꯑꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯧꯗꯨ ꯎꯕꯗ ꯆꯥꯎꯕꯤ ꯄꯥꯈꯠꯅ, ꯏꯆꯥ ꯀꯩꯗꯧꯔꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯇꯝ ꯑꯣꯟꯈ꯭ꯔꯤꯕꯗꯤ? ꯏꯃꯥ ꯂꯥꯜ, ꯑꯃꯥꯏꯕꯗꯨꯅ ꯆꯦꯛꯁꯤꯟꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯣ ꯏꯃꯥ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯏꯃꯨꯡꯗ ꯆꯪꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯏ꯫ ꯐꯖꯇꯣꯟ, ꯐꯖꯇꯣꯟ! ꯆꯥꯎꯕꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤꯍꯤꯛ ꯀꯞꯂꯛꯏ꯫ ꯑꯁꯨꯝ ꯇꯧꯅ ꯇꯣꯝꯕꯅ ꯇꯥ ꯇꯧꯁꯤꯟꯅꯗꯨꯅ ꯃꯤꯇꯝꯗꯨꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯄꯗꯒꯤ ꯊꯋꯥꯏꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯇꯝꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯆꯥꯎꯕꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯥꯎꯕꯤꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯗꯨꯗꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨ ꯆꯪꯅꯔꯛꯄꯗꯒꯤ ꯐꯖꯇꯣꯟꯒꯤ ꯑꯁꯦꯡꯕꯗꯨ ꯈꯪꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯐꯖꯇꯣꯟꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯃꯆꯥ ꯑꯃꯗ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯊꯔꯣ ꯀꯧꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯇꯣꯃꯥꯜ ꯀꯧꯕ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯊꯔꯣ ꯃꯇꯝ ꯀꯨꯏꯅ ꯐꯝ ꯁꯦꯟꯅꯗꯨꯅ
ꯀꯨꯝ ꯂꯩꯅꯥ ꯄꯨꯗꯨꯅ ꯃꯁꯥ ꯑꯗꯨ ꯏꯁꯣꯟ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯊꯔꯣꯅ ꯀꯨꯝ ꯂꯩꯅꯥ ꯄꯨꯗꯨꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕꯅ ꯌꯨꯝꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯑꯃꯗꯤ ꯇꯣꯃꯥꯜ ꯃꯊꯟꯇꯅ ꯄꯨꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯃꯥ ꯑꯁꯣꯟꯕꯤꯕꯨꯁꯨ ꯇꯣꯃꯥꯜꯅ ꯁꯦꯟꯅꯖꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯊꯔꯣ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯛꯂꯝꯗꯦ꯫ ꯇꯣꯃꯥꯜꯁꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯅꯦꯝ ꯃꯟꯗꯣꯜ ꯀꯌꯥꯗ ꯃꯃꯥ ꯑꯁꯣꯟꯕꯤꯕꯨ ꯁꯦꯟꯅꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯗꯨꯅ ꯑꯋꯥꯡ ꯂꯩꯀꯥꯏ ꯇꯝꯅ ꯑꯃꯥꯏꯕ ꯃꯪꯒꯣꯜꯖꯥꯎꯕꯨ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗ ꯃꯪꯒꯣꯜꯖꯥꯎꯁꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯔ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯂꯝꯕꯤꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯪꯒꯣꯜꯖꯥꯎ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯪꯒꯣꯜꯖꯥꯎ ꯑꯗꯨꯝ ꯈꯪꯂꯦ ꯊꯔꯣ ꯑꯅꯥꯕ ꯍꯧꯔꯝꯂꯅꯤ ꯍꯥꯏꯕ꯫ ꯏꯇꯠ ꯇꯠꯇꯅ ꯇꯣꯃꯥꯜꯅ ꯃꯪꯒꯣꯜꯖꯥꯎꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯃꯛ ꯈꯪꯅꯔꯕꯅꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯣꯃꯥꯜꯗ ꯌꯦꯡꯂꯗꯨꯅ ꯃꯪꯒꯣꯜꯖꯥꯎꯅ "ꯏꯕꯨꯡꯉꯣ, ꯅꯃꯥꯒꯤ ꯂꯩꯅꯥ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ?" "ꯍꯣꯏ ꯑꯣꯖꯥ, ꯏꯃꯥꯗꯣ ꯃꯥꯒꯤ ꯂꯩꯅꯥꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯌꯥꯔꯕꯗꯤ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯁꯦ." "ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ, ꯅꯪꯁꯨ ꯑꯣꯖꯥꯒꯤ ꯂꯝꯕꯤ ꯑꯃꯥꯏꯕꯁꯤꯗ ꯈꯣꯡꯗꯥꯔꯣꯅꯦ꯫ ꯑꯣꯖꯥꯗꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤꯅ ꯑꯩ ꯏꯊꯟꯇꯅ ꯃꯐꯝꯁꯤꯒꯤ ꯂꯣꯏꯅꯃꯛ ꯃꯥꯌꯣꯛꯅꯔꯛꯄꯁꯤ ꯋꯥꯔꯤꯅꯦ꯫ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯏꯇꯦꯡꯁꯨ ꯄꯥꯡꯕ, ꯅꯪꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯑꯣꯏꯍꯧꯕ, ꯃꯤꯅꯁꯨ ꯅꯪꯕꯨ ꯃꯁꯛ ꯈꯪꯕꯤꯕ, ꯑꯗꯨꯅ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗꯣ ꯑꯣꯖꯥꯗꯤ." "ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯕꯨꯗꯤ ꯅꯆꯥꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ, ꯅꯆꯥꯗꯤ ꯍꯩꯖꯒꯗꯕ ꯃꯥꯟꯗꯦ." "ꯍꯩ ꯑꯉꯥꯎꯕ, ꯅꯪꯕꯨ ꯍꯩꯅꯕ ꯑꯣꯖꯥꯅ ꯇꯥꯛꯄꯤꯒꯗꯣꯏꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯒꯅꯨ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜ, ꯏꯄꯥꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯅꯁꯥꯅ ꯄꯥꯝꯂꯕꯗꯤ ꯅꯄꯨꯛꯅꯤꯡ ꯆꯦꯠꯄ ꯑꯃꯗꯤ ꯅꯊꯃꯣꯏ ꯆꯥꯎꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯒꯗꯕꯅꯤ꯫ ꯐꯔꯦꯁꯦ, ꯑꯣꯖꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯁꯨ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯗꯨꯅ ꯑꯣꯖꯥꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯍꯥꯏꯔꯛꯎꯀꯣ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯊꯔꯣꯒꯤ ꯑꯅꯥꯕ ꯑꯗꯨ ꯃꯪꯒꯣꯜꯖꯥꯎꯅ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯐꯖꯅ ꯊꯔꯣꯒꯤ ꯑꯅꯥꯕ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯪꯒꯣꯜꯖꯥꯎꯁꯨ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯂꯧꯏ꯫ ꯇꯣꯃꯥꯜꯅ ꯃꯪꯒꯣꯜꯖꯥꯎꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ꯫ ꯃꯪꯒꯣꯜꯖꯥꯎꯁꯨ ꯇꯞꯅ "ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ, ꯅꯃꯥꯁꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯤ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯑꯗꯨꯒ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯁꯨ ꯅꯪꯅ ꯐꯖꯅ ꯈꯜꯂꯒ ꯑꯔꯦꯞꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯏꯄꯥꯗ ꯄꯥꯎ ꯐꯥꯎꯔꯛꯎꯀꯣ꯫ ꯏꯄꯥꯁꯨ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯇꯣꯃꯥꯜꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯏꯔꯝꯗꯨꯅ ꯃꯪꯒꯣꯜꯖꯥꯎ ꯍꯟꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯖꯤꯟꯅꯕ ꯇꯧꯈ꯭ꯔꯦ꯫ ꯋꯥꯈꯜꯗꯁꯨ ꯃꯪꯒꯣꯜꯖꯥꯎꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨꯗ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯣꯖꯥꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯅꯗꯤ ꯑꯩꯒꯤꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯏꯃꯥꯕꯨ ꯑꯩꯅ ꯁꯦꯟꯅꯕꯁꯨ ꯉꯝꯖꯔꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯥꯐꯔꯒꯅꯤ꯫ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯁꯤꯒ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕ ꯏꯃꯥꯒꯤ ꯈꯟꯗꯨꯅ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯇꯦꯡꯕꯥꯡꯕ ꯑꯣꯏꯅ ꯑꯩ ꯑꯃꯥꯏꯕ ꯇꯝꯂꯒꯦ." ꯑꯁꯨꯝꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯟꯗꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯁꯣꯟꯕꯤ ꯃꯃꯥ ꯊꯔꯣꯒꯤ ꯆꯥꯛ ꯈꯔ ꯊꯤꯗꯨꯅ ꯄꯨꯔꯛꯂꯒ ꯃꯃꯥ ꯊꯔꯣꯗ ꯏꯟꯕꯤꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯊꯔꯣꯁꯨ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ "ꯏꯃꯥꯅ ꯂꯩꯅꯥ ꯄꯨꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯆꯥꯁꯨ ꯅꯃꯥ ꯀꯨꯝ ꯂꯩꯅꯥ ꯄꯨꯔꯕꯤ ꯑꯩꯕꯨ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯁꯨ ꯋꯥꯖꯔꯕꯅꯤ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯀꯌꯥꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯖꯒꯗꯕꯗꯣ ꯏꯃꯥꯕꯨ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯁꯨ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯍꯟꯗ꯭ꯔꯦ." ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯇꯞꯅ "ꯏꯃꯥ, ꯑꯗꯨꯝꯅ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯨ꯫ ꯅꯆꯥꯕꯨ ꯏꯃꯥꯅ ꯊꯥꯕꯨꯡ ꯇꯔꯥꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯋꯥꯕ ꯀꯌꯥ ꯈꯪꯂꯛꯇꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕꯤꯕꯅꯤ꯫ ꯅꯆꯥ ꯑꯩꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇꯨꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯛꯄꯗ ꯅꯠꯇꯅ ꯅꯆꯥ ꯑꯩꯒꯤ ꯄꯨꯛ ꯊꯜꯂꯣꯏ ꯈꯟꯕꯗ ꯆꯥꯕ ꯐꯥꯎꯕ ꯅꯅꯤꯡ ꯊꯨꯡꯅ ꯆꯥꯕ ꯐꯪꯖꯔꯛꯇ꯭ꯔꯕ ꯏꯃꯥꯅꯤ꯫ ꯉꯁꯤꯗꯤ ꯅꯆꯥꯁꯨ ꯁꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯔꯦ꯫ ꯏꯃꯥꯒꯤ ꯂꯃꯟ ꯅꯆꯥꯅ ꯁꯤꯡꯖꯔꯒꯦ꯫ ꯅꯆꯥ ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯋꯥꯕꯤꯒꯅꯨ꯫ ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯅꯆꯥꯅ ꯁꯣꯏꯗꯅ ꯐꯍꯟꯒꯅꯤ꯫ ꯏꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯅꯆꯥꯅ ꯁꯣꯏꯗꯅ ꯍꯟꯖꯤꯟꯍꯟꯒꯅꯤ." "ꯍꯣꯏ ꯍꯣꯏ, ꯏꯃꯥꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄꯒ ꯏꯃꯥ ꯏꯆꯥ
haraw nungaina hingminakhigadauribani. Matam adudadi imana isagi awatba amatta leheloi. Asumna momonokna haireklami. Adamna ahinga duma haukhiduna mathangi namittadi ayuk anganbada masa adu iru sadengduna Manggolzaugi mayum tamna lagle. Manggolzau su toma lakpa ubada harauna. Ibungo toma nang laklidana. Kari leirabage isana ipagida lakpade. Oza nasa so khanba yaba khallabagi tungda oza na su takpiba ozagi tuminjaduna amaibagi lambi sida khongdajarage haina nasana lepjarabani. Nasa bo oza na ikut paiduna lamjingbiu. Nasana naibu okta singda kaya oza na ngangbi chaibiduna nasa bo ozagi tung ihanbiro. Si haiduna Manggolzaugi maphamda khoiramjarami. Manggolzau su mathamai penkraduna tamalba hugatpiduna lengjamda makhona pop thaduna isana ngasi ipagi tunginjage haina hairikpasimuk ipana penba leitre. Ngasi haiba numisidagi nang boigi isa inai oina lokshinbirabani. Afaba numit ama yengduna ipana khangjaba haijariba khudingmak isagi nafamda ipana takpigani tambigani. Asumna haiduna tamalba konsinbirami. Adamna afaba numit amadagi tamalgi maphamda Manggolzaugi khangja haijaba mahai kaya amadi hidakpu matau karamna semgani haibana chingba kaya ama takpi tambirami. Matam mana lepnaidana chakhibana tamalsu Manggolzauna takpi tambiriba hidak sembagi mahai kaya ado phajana ningthijana haiba haibado oirami. Asumna mana khangjariba aduna mama tharobu tapna tapna hanagi punsida purakpa ngamba haibado oiriklami. Aduda sunatana Laikayadagi narak yelakpa matamda tamalna pangba ngamjaba mateng kaya ama pangduna hidak langthak kaya semduna mayamgi tengbang batanatana Manggolzaugi awaba kharada oirabasu tamalna kokhanba ngamlakle. Manggolzauna wa ama haibada thabak ama tawbada tamalna oja ai tawjage aisu haini haiduna masada jingnaba leitana chongthokpa asina tamalba Manggolzauna yamna nungsiba haibadu oikhirami. Ipagi tamal ipana ahanba oina nangi nafamda hidak langthak semba sabagi mahai ase tambibada isana mai pakna pangthokpa ngamlakpase ipa yamna nungaire. Ngasi haiba numisidagidi ipana haijariba mahai khudingmak isada takpi tambiba haurakhe. Si hairamduna magi tabunungdagi amaiba lon haine khangnaba lairik ama puthoraktuna tamalgi maphamda sinabirami. Aduga tamalda yengduna ipagi tamal Lairik sida amaiba amagi maramda kupthana iduna yauribani. Lairik sibu isana paaba loiduna munna khanglabagi tungda ipana khangjariba mahai ase isada amata chithadana tambirage ko. Tamalsa khoiramjaduna phagani oza ngasi oza leirambana pukthatna chaba phanglaktrabana chana khulsigi miyam kayagi kharada oirabasu tengbang ngamjarabani. Aduda sunatana Sondam nadamna leiriba imana ngasi tapna tapna hanagi punsida hanjalakpa ngamjaribase ozagi thaujaldagini. Si haiduna khoiramjarami Manggolzauna ipagi tamal hawalo isana ngasi ipagi thawai kaya amadi legai sigi tengbang mangamlibase isagi hotna jamal adunani. Ipana piriba lairik ado napungning changna paduna ipagi lambi sida isabusu khungda halamlagadabani. Ipadi ahal matam oshilaklabani. Mangi lambina sangkrabani. Tungi lambina asum tinsilaklabani. Hayeng ipana taibang thadokraba matamda ipagi mahut maring ase isana silauko. Phare ngasigidi hanjakro. Tamal samagi oza Manggolzaugi maphamda makok lebak tana khoiramjaramlaga masu mayum mongbo maraliyada halakle. Mayum yauraduna mamagi maphamda magi ozana takpirakpa khudingmak amata chithadana tamjarami. Tharosa machabu nungsina yengduna imagi pari nangna khanggadabadi amaibagi lambida khongdaba haukrabadi nasagi oizaba kaya thadokduna miyamgidamak napunsi kathoklagadabani. Isana chatliba lambi aduda khongdau palauba leitana nangi ozana thaujalbiduna nangi ozagi tengbangduna miyamgi seba tauba ngamba oijaroko. Asumna masabu yengduna nungsina takpirei.
ꯐꯒꯅꯤ ꯏꯃꯥ ꯅꯆꯥꯅ ꯏꯃꯥꯅ ꯇꯥꯛꯄꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯅ ꯆꯠꯆꯒꯅꯤ ꯏꯃꯥ ꯄꯣꯊꯥꯕꯤꯔꯝꯃꯣ ꯅꯆꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅ ꯊꯥꯛꯅꯕ ꯍꯣꯠꯅꯖꯔꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯊꯥꯔꯣꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯏꯃꯤꯠꯇ ꯏꯁꯨ ꯎꯕ ꯄꯥꯝꯃꯤꯅꯦ ꯅꯪꯕꯣ ꯃꯤꯌꯥꯝꯒꯤ ꯈꯜꯂꯤꯉꯩ ꯅꯪ ꯌꯨꯝꯕꯥꯟꯕꯒꯤ ꯋꯥꯈꯜ ꯀꯥꯎꯈꯤꯕꯒꯨꯝ ꯇꯧꯕꯗꯨꯗꯤ ꯏꯃꯥꯗꯤ ꯄꯥꯝꯗꯦꯀꯣ ꯅꯨꯄꯥ ꯃꯆꯥ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯃꯥꯁꯁꯨ ꯏꯀꯥꯏꯅ ꯍꯣꯏ ꯏꯆꯦꯃ ꯅꯆꯥꯅ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯏꯃꯥꯕꯨ ꯁꯣꯏꯗꯅ ꯐꯍꯟꯒꯅꯤꯁꯦ ꯏꯃꯥꯅ ꯄꯥꯝꯖꯕ ꯅꯃꯧꯗꯨꯁꯨ ꯑꯊꯨꯕꯗ ꯄꯨꯁꯤꯟꯅꯕ ꯇꯧꯁꯦꯕ ꯅꯆꯥ ꯆꯥꯛ ꯑꯝꯇ ꯊꯣꯡꯂꯨꯈꯤꯒꯦꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯕ ꯊꯛꯄ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯀꯌꯥ ꯂꯣꯏꯔꯝꯂꯒ ꯇꯣꯃꯥꯜ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯑꯣꯖꯥꯅ ꯄꯤꯕꯤꯔꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯑꯍꯨꯝꯂꯛ ꯀꯠꯂꯝꯂꯒ ꯄꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯇꯝ ꯑꯗꯨ ꯈꯔ ꯍꯧꯈꯤꯕꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯇꯣꯃꯥꯜ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯂꯗꯨꯅ ꯃꯁꯥ ꯑꯗꯨ ꯏꯔꯨ ꯁꯥꯗꯦꯡꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯗꯨꯅ ꯃꯃꯥ ꯊꯔꯣꯕꯨ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯃꯥꯁꯨ ꯈꯔ ꯆꯥꯗꯨꯅ ꯃꯥꯒꯤ ꯑꯣꯖꯥ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯄꯗ ꯃꯪꯒꯣꯜꯖꯥꯎ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯖꯥ ꯅꯆꯥ ꯌꯧꯖꯔꯛꯂꯦ ꯏꯄꯥꯒꯤ ꯇꯣꯃꯥꯜ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ ꯑꯣꯖꯥꯗꯤ ꯉꯁꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯆꯠꯀꯗꯕ ꯂꯩ ꯌꯦꯡꯉꯨ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯄꯥꯕꯨꯡꯗꯣ ꯑꯅꯥ ꯂꯥꯏꯆꯠ ꯍꯧꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯨꯛꯇ ꯆꯠꯂꯒ ꯅꯨꯄꯥꯗꯨꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯁꯤꯜꯂꯝꯃꯨ ꯏꯄꯥꯗꯤ ꯑꯉꯟꯕ ꯑꯌꯨꯛꯁꯤꯗꯒꯤ ꯈꯣꯡꯁꯥꯜꯂꯒꯦ ꯈꯜꯂꯤꯕꯅꯤ ꯐꯒꯅꯤ ꯑꯣꯖꯥ ꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯇꯣꯃꯥꯜ ꯃꯤꯠꯐꯝ ꯍꯣꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯤꯡꯊꯤꯖꯔꯕꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯅ ꯇꯣꯃꯥꯜꯒꯤ ꯊꯃꯣꯏ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯇꯨꯅ ꯇꯣꯃꯥꯜꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡ ꯈꯣꯡꯂꯩ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯃꯥꯜꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯪꯒꯣꯜꯖꯥꯎꯅ ꯏꯄꯥꯒꯤ ꯇꯣꯃꯥꯜ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯤꯅꯦ ꯇꯣꯃꯥꯜꯗꯨ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯑꯩ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯣꯖꯥ ꯃꯪꯒꯣꯜꯖꯥꯎ ꯍꯟꯗꯛꯇꯤ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯅꯣꯛꯅ ꯅꯣꯛꯅ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯄꯨꯟꯅ ꯆꯠꯂꯒ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯄꯥꯕꯨꯡꯗꯣ ꯐꯖꯅ ꯌꯦꯡꯕꯤꯔꯝꯃꯨꯀꯣ ꯏꯄꯥꯁꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯈꯤꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈꯤ ꯍꯣꯏ ꯑꯣꯖꯥ ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯏꯆꯜ ꯆꯠꯂꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯅꯤ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯆꯠꯅ ꯇꯣꯃꯥꯜꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯇꯣꯃꯥꯜꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯕꯒꯦ ꯏꯕꯨꯡ ꯅꯆꯜꯒꯤ ꯃꯤꯡ ꯂꯤꯛꯂꯥꯏ ꯀꯧꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯣ ꯏꯕꯨꯡꯗꯤ ꯀꯥꯏꯗꯩꯅꯣ ꯊꯕꯛꯁꯤꯅ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯕꯤꯔꯛꯂꯒꯦ ꯑꯩꯗꯤ ꯃꯈꯥ ꯂꯩꯀꯥꯏ ꯑꯁꯣꯝꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯇꯣꯃꯥꯜ ꯀꯧꯏ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯀꯨꯏꯗ꯭ꯔꯤꯗ ꯑꯣꯖꯥꯒꯤ ꯇꯨꯡ ꯏꯟꯖꯗꯨꯅ ꯃꯤꯌꯥꯝꯒꯤ ꯇꯦꯡꯕꯥꯡꯖꯒꯦ ꯍꯥꯏꯅ ꯇꯧꯖꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯥꯛꯄꯗ ꯂꯤꯛꯂꯥꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯇꯣꯃꯥꯜꯅ ꯂꯥꯛꯄꯗꯗꯤ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯃꯕꯨꯛ ꯆꯥꯛꯄ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯒꯤ ꯃꯤꯍꯨꯜ ꯀꯥꯡꯂꯣꯟ ꯌꯦꯡꯂꯝꯃꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯠꯁꯥꯏ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯇꯔꯦꯠꯇꯒ ꯊꯤꯕꯤꯌꯨꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯟꯅ ꯊꯣꯏꯅ ꯂꯩꯔꯤꯕ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯄꯥꯕꯨꯡ ꯀꯩꯁꯨ ꯄꯥꯈꯠꯄꯤꯈꯤꯒꯅꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒꯤꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯇꯣꯃꯥꯜꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯃꯪꯒꯣꯜꯖꯥꯎꯅ ꯇꯝꯕꯤꯕ ꯂꯥꯏꯔꯣꯟ ꯑꯃ ꯏꯁꯤꯡ ꯑꯗꯨꯗ ꯁꯣꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯄꯤꯊꯛꯂꯝꯃꯤ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯇꯔꯦꯠ ꯑꯗꯨꯁꯨ ꯄꯨꯔꯛꯇꯨꯅ ꯈꯪꯖꯕ ꯂꯥꯏꯁꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯇꯧꯔꯤꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯄꯥꯕꯨꯡ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯅꯆꯥꯅ ꯊꯝꯖꯔꯝꯕ ꯏꯁꯤꯡ ꯑꯁꯦ ꯍꯣꯔꯦꯟꯁꯨ ꯈꯔ ꯊꯛꯄꯤꯌꯨꯀꯣ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯏꯁꯥꯁꯦ ꯈꯔ ꯐꯕꯒꯨꯝ ꯇꯧꯔꯦ ꯏꯕꯨꯡꯉꯣꯅ ꯂꯥꯛꯄꯤꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ
ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯗꯨꯅ ꯑꯌꯦꯡꯕꯤ ꯏꯕꯨꯡꯉꯣꯁꯤꯒꯤ ꯑꯋꯥꯃꯟ ꯈꯔ ꯇꯧꯕꯤꯈꯣ ꯑꯌꯦꯡꯕꯤꯁꯨ ꯍꯧꯒꯠꯈꯤꯗꯨꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯂꯧꯊꯣꯛꯂꯨꯅꯕ ꯇꯧꯔꯛꯄꯗ ꯇꯣꯃꯥꯜꯅ ꯏꯃꯥ ꯅꯆꯥꯒꯤꯗꯤ ꯇꯧꯕꯤꯔꯨꯔꯅꯨ ꯌꯥꯔꯅꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯗꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯖꯕ ꯑꯅꯤ ꯁꯨꯖꯗ꯭ꯔꯦ ꯅꯆꯥꯁꯨ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ 이붕어 아와만소 lâu 하이바 야드라바니나 이마나 타자바 카마인 카디 바이비고 시 하이두나 마살릭 라이트 옌두나 이비에마 나봉기 카마인 카르 헥루소 허이 이마 시 하이람두나 도마다 아무 옌두나 이붕 ngahakti ima pabaga wari saduna phambiramo nachal ibungi khamen khare hekjaruge si haiduna chatkre aying bisu tapna ibungo isadi yum kai palabra amai bo oibadi kayam kuire ima nasa yum panjadri makhale kai somdagini osagi tungin jaba kuidri ma osana hidak nangthak semba saba amadi ana aye kayagi laisong khar takpi bada ngaijari ꯂꯥꯏꯒꯤ ꯊꯧ ꯇꯧꯕ ꯑꯃꯗꯤ ꯂꯥꯏꯌꯣꯛ ꯇꯤꯟꯅꯣꯛꯄꯒꯤ ꯊꯧ ꯇꯧꯕꯗꯤ ꯅꯆꯥꯁꯨ ꯍꯩꯖꯗ꯭ꯔꯤ ꯁꯨꯞꯅꯇꯒꯤ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯑꯃꯗꯤ ꯅꯆꯥꯅ ꯈꯪꯖ ꯍꯩꯖꯕꯁꯤꯅ ꯐꯍꯟꯕꯗꯤ ꯉꯝꯖꯔꯦ ꯑꯌꯤꯡꯕꯤꯗꯤ ꯇꯣꯃꯥꯜꯒꯤ ꯆꯤꯡꯂꯦꯝꯂꯕ ꯃꯇꯧ ꯑꯃꯗꯤ ꯁꯑꯣꯡꯗ ꯁꯕꯥꯜꯗ ꯅꯨꯄꯥ ꯑꯃꯒꯤ ꯆꯞ ꯆꯥꯅ ꯌꯥꯎꯔꯤꯕ ꯁꯕꯥꯜ ꯑꯗꯨ ꯎꯕꯗ ꯃꯆꯥ ꯅꯥꯏꯇꯝ ꯌꯥꯎꯖꯕ ꯂꯤꯛꯂꯥꯏꯕꯨ ꯇꯣꯃꯥꯜꯗ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯏꯍꯦ ꯏꯍꯦ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯔꯕꯗꯤ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯗꯣꯏꯅꯣ ꯏꯆꯥꯗꯤ ꯊꯥꯔꯣꯒꯤ ꯃꯆꯥꯅꯤ ꯄꯥꯕꯨꯡ ꯑꯣ ꯏꯆꯦ ꯊꯥꯔꯣꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯪ ꯑꯣꯏꯔꯦ ꯏꯄꯥꯒꯤ ꯃꯤꯡ ꯇꯣꯝꯆꯧ ꯀꯧꯏ ꯅꯃꯥ ꯏꯕꯦꯝ ꯑꯁꯤꯁꯨ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯅꯃꯥ ꯏꯕꯦꯝ ꯑꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯈꯔ ꯐꯔꯕ꯭ꯔꯥ ꯅꯆꯥꯅ ꯑꯁꯨꯝꯅ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯔꯨꯕꯗꯩ ꯏꯃꯥꯕꯨ ꯇꯞꯅ ꯇꯞꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄꯗꯤ ꯉꯝꯖꯔꯦ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯤꯛꯂꯥꯏꯁꯨ ꯆꯪꯂꯛꯇꯨꯅ ꯐꯖꯔꯕ ꯈꯥꯃꯦꯟ ꯈꯔ ꯄꯨꯔꯛꯇꯨꯅ ꯏꯕꯨꯡ ꯈꯥꯃꯦꯟ ꯈꯔꯁꯤꯃꯗꯤ ꯄꯥꯏꯕꯤꯈꯣ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯊꯤꯕꯤꯒꯅꯨꯀꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯏꯆꯜ ꯅꯕꯨꯡꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯗꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯇꯣꯝꯆꯧ ꯑꯃꯗꯤ ꯑꯌꯤꯡꯕꯤꯗ ꯄꯥꯕꯨꯡ ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯟꯈ꯭ꯔꯦ ꯇꯣꯃꯥꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯔꯝꯗꯦ ꯅꯤꯡꯊꯤꯖꯔꯕ ꯂꯤꯛꯂꯥꯏꯕꯨ ꯎꯔꯨꯕ ꯑꯗꯨꯅ ꯇꯣꯃꯥꯜꯒꯤ ꯊꯃꯣꯏꯗ ꯂꯤꯛꯂꯥꯏꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯄ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯑꯌꯤꯡꯕꯤꯅ ꯃꯆꯥꯗ ꯌꯦꯡꯂꯗꯨꯅ ꯌꯦꯡꯉꯨ ꯍꯦ ꯏꯕꯦꯝꯃ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯏꯆꯥꯕꯨ ꯈꯔ ꯈꯣꯏꯗꯥꯖꯕꯒꯨꯝꯅ ꯇꯧꯕ ꯑꯃ ꯏꯃꯥꯅ ꯎꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯥꯏꯕ ꯑꯃꯁꯨ ꯑꯣꯏꯖꯔꯦ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯗꯤ ꯃꯊꯃꯣꯏ ꯁꯦꯡꯖꯕ ꯑꯗꯨ ꯎꯕꯗ ꯏꯃꯥꯗꯤ ꯏꯆꯥꯕꯨ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯊꯥꯖꯅꯤꯡꯉꯤ ꯃꯁꯥꯅꯁꯨ ꯈꯣꯏꯗꯥꯖꯔꯕꯅꯤ나 이사나 그리 ꯄꯥꯝꯂꯤꯕꯅꯣ ꯂꯤꯛꯂꯥꯏꯁꯨ ꯏꯀꯥꯏꯅ ꯍꯣꯏꯕ ꯏꯃꯥ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦꯕ ꯅꯁꯥ ꯏꯇꯣꯝꯇꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯕꯨ ꯌꯨꯝ ꯌꯥꯝꯅ ꯄꯥꯜꯍꯟꯅꯤꯡꯂꯕꯣ ꯑꯁꯨꯝꯅ ꯁꯥꯎꯖꯤꯟꯅꯗꯨꯅ ꯍꯪꯂꯛꯏ ꯇꯁꯦꯡꯅ ꯂꯤꯛꯂꯥꯏꯁꯨ ꯐꯖꯔꯕ ꯇꯣꯃꯥꯜꯒꯤ ꯁꯑꯣꯡ ꯁꯕꯥꯜ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯃꯛꯅ ꯃꯐꯝꯗ ꯑꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ ꯏꯆꯥꯕꯨ ꯊꯨꯅ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯃꯥꯒꯤꯁꯦ ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯥꯡꯕꯅꯤ ꯏꯕꯦꯝꯃ ꯑꯗꯨꯅꯅꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯃꯔꯤ ꯑꯃ ꯁꯦꯝꯍꯧꯅꯕ ꯇꯧꯍꯧꯀꯣ ꯂꯤꯛꯂꯥꯏꯁꯨ ꯏꯀꯥꯏꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯣꯏ ꯏꯃꯦ ꯏꯃꯥꯁꯤꯃ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯥꯎꯖꯤꯟꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯁꯨ ꯃꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯕ ꯐꯥꯎꯖꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯌꯤꯡꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ ꯇꯣꯃꯥꯜꯁꯨ ꯃꯪꯒꯣꯜ ꯖꯥꯎꯅ ꯃꯥꯒꯤ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯝꯕꯤꯕ ꯍꯧꯈ꯭ꯔꯦ ꯃꯪꯒꯣꯜ ꯖꯥꯎꯅ ꯈꯨꯜ ꯀꯌꯥ ꯀꯌꯥꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯆꯠꯂꯕꯁꯨ ꯈꯨꯜꯁꯤꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯇꯣꯃꯥꯜꯕꯨ ꯊꯥꯗꯨꯅ ꯃꯥꯒꯤ ꯃꯇꯧ ꯀꯌꯥ ꯑꯃ ꯌꯦꯡꯊꯣꯛꯂꯝꯃꯤ ꯇꯣꯃꯥꯜꯅ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯖꯕ ꯑꯃꯗꯤ ꯃꯊꯃꯣꯏ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯗꯨ ꯎꯖꯔꯕꯗ ꯃꯪꯒꯣꯜ ꯖꯥꯎꯁꯨ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯑꯗꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯇꯣꯃꯥꯜꯁꯨ ꯃꯪꯒꯣꯜ ꯖꯥꯎꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅ ꯃꯪꯒꯣꯜ ꯖꯥꯎꯗꯒꯤ ꯇꯥꯗꯅ ꯃꯍꯩ ꯍꯩꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯩ ꯐꯅ ꯍꯩꯖꯕ ꯇꯥꯔꯕꯁꯨ ꯇꯣꯃꯥꯜ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯌꯥꯊꯪ ꯐꯪꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯊꯕꯛ ꯊꯧꯔꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯥꯌꯣꯛꯅꯔꯝꯗꯦ ꯇꯣꯃꯥꯜꯁꯨ ꯃꯊꯃꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯤꯛꯂꯥꯏꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯇꯣꯃꯥꯜ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯂꯤ
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗꯅꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯊꯥꯔꯣ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯅꯕ ꯇꯧꯔꯤꯉꯩ ꯃꯈꯣꯏꯗ ꯅꯨꯄꯥ ꯈꯔ ꯂꯥꯛꯇꯨꯅ ꯇꯣꯃꯥꯜꯕꯨ ꯀꯧꯔꯔꯦ ꯇꯣꯃꯥꯜꯁꯨ ꯊꯣꯔꯛꯇꯨꯅ ꯈꯨꯔꯥ ꯀꯔꯤ ꯂꯩꯕꯤꯔꯕꯒꯦ ꯑꯍꯤꯡꯁꯤꯗ ꯈꯣꯡꯗꯣꯏꯕꯤꯔꯛꯄꯗꯤ ꯏꯕꯨꯡꯉꯣ ꯏꯆꯥꯅꯨꯄꯤꯗꯨ ꯀꯔꯤꯅꯣ ꯑꯃ ꯇꯧꯍꯧꯔꯦ ꯑꯣꯖꯥ ꯃꯥꯏꯕꯁꯨ ꯀꯧꯕ ꯆꯠꯂꯨꯕꯗ ꯃꯌꯨꯝꯗ ꯂꯩꯍꯧꯗꯕꯗꯒꯤ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ ꯏꯕꯨꯡꯉꯣꯅ ꯂꯥꯛꯄꯤꯗꯨꯅ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥꯗꯤ ꯈꯨꯜ ꯑꯃꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯆꯠꯈꯤꯕꯅꯤ ꯅꯨꯃꯤꯠ ꯁꯨꯡꯕꯟ ꯍꯨꯝꯅꯤ ꯂꯩꯔꯒ ꯍꯟꯋꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯅꯆꯥꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥ ꯌꯦꯡꯖꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯐꯖꯅ ꯄꯣꯊꯥꯅꯕ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯇꯣꯃꯥꯜꯅ ꯌꯧꯔꯛꯄꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ ꯇꯣꯃꯥꯜꯕꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ ꯇꯣꯃꯥꯜꯁꯨ ꯄꯥꯈꯠꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯈꯨꯔꯥ ꯑꯉꯥꯡꯁꯤꯒꯤ ꯃꯁꯥꯗ ꯂꯥꯏꯍꯧ ꯇꯤꯟꯅꯄꯨ ꯇꯧꯔꯦ ꯀꯝꯗꯧꯅꯤ ꯃꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯀꯞꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯏꯕꯨꯡꯉꯣ ꯏꯗꯣꯝꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯅꯆꯜꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨꯕ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯖꯔꯛꯏ ꯑꯗꯨꯅ ꯇꯧꯕꯤꯒꯅꯨ ꯏꯗꯣꯝꯆꯥ ꯅꯆꯥꯁꯨ ꯏꯆꯜꯕꯨ ꯀꯟꯅꯤꯡꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯌꯥꯊꯪ ꯌꯥꯎꯗꯕꯅ ꯅꯆꯥ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯖꯗꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯏꯕꯨꯡꯉꯣ ꯈꯨꯔꯥꯅ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯏꯁꯥꯕꯨ ꯑꯃꯨꯛꯇꯗꯤ ꯏꯕꯨꯡꯉꯣꯅ ꯀꯟꯕꯤꯌꯨ ꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯛꯏ ꯇꯣꯃꯥꯜꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯈꯨꯔꯥ ꯑꯗꯨꯝꯅ ꯅꯆꯥꯗ ꯇꯧꯕꯤꯒꯅꯨ ꯅꯆꯥ ꯆꯥꯡ ꯌꯦꯡꯖꯔꯒꯦ ꯇꯔꯦꯜ ꯃꯁꯥ ꯃꯅꯥ 3 ꯂꯣꯡꯕ ꯑꯃꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯃꯒ ꯄꯤꯕꯤꯌꯨ ꯇꯣꯃꯥꯜꯅ ꯃꯆꯥꯕꯨ ꯌꯦꯡꯕꯤꯔꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯍꯔꯥꯎꯈꯤꯕꯅ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯗꯨ ꯊꯤꯕ ꯆꯦꯟꯈ꯭ꯔꯦ ꯑꯣꯖꯥ ꯅꯆꯥꯅ ꯉꯁꯤ ꯇꯧꯖꯒꯗꯧꯔꯤꯕ ꯑꯁꯦ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯅꯆꯥꯅ ꯄꯥꯡꯕ ꯉꯝꯖꯒꯦꯀꯣ ꯑꯣꯖꯥꯅ ꯅꯆꯥꯗ ꯊꯧꯅꯥ ꯄꯤꯕꯤꯌꯨ ꯑꯁꯨꯝꯅ ꯂꯥꯞꯅ ꯃꯥꯒꯤ ꯑꯣꯖꯥꯕꯨ ꯃꯕꯨꯛꯅꯤꯡꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯌꯦꯠꯂꯤꯕ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯗꯨꯒ ꯃꯥꯌꯣꯛꯅꯕ ꯍꯧꯈ꯭ꯔꯦ ꯆꯍꯤ ꯅꯧꯔꯤꯕ ꯑꯣꯏꯔꯕꯁꯨ ꯃꯥꯡꯒꯣꯜ ꯖꯥꯎꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯑꯃꯗꯤ ꯃꯊꯃꯣꯏ ꯁꯦꯡꯅ ꯃꯥꯒꯤ ꯑꯣꯖꯥꯕꯨ ꯅꯤꯡꯖꯗꯨꯅ ꯊꯧꯔꯝ ꯊꯧꯗꯥ ꯑꯗꯨ ꯄꯥꯡꯊꯣꯛꯄꯗ ꯅꯠꯇꯅ ꯇꯣꯃꯥꯜꯅ ꯃꯄꯨꯛꯅꯤꯡ ꯂꯨꯞꯅ ꯂꯥꯏꯊꯧ ꯑꯗꯨ ꯇꯧꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯆꯛꯊꯥꯛ ꯇꯝꯈꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯇꯣꯃꯥꯜꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯣꯃꯥꯜꯕꯨ ꯁꯛꯅ ꯁꯣꯟꯅꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯗꯨꯗꯤ ꯃꯆꯥꯕꯨ ꯇꯣꯃꯥꯜꯅ ꯑꯃꯨꯛ ꯍꯟꯅ ꯐꯍꯟꯕꯤꯕ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯈꯤꯕꯅ ꯇꯣꯃꯥꯜꯒꯤ ꯃꯐꯝꯗ ꯍꯟꯅ ꯍꯟꯅ ꯈꯣꯏꯔꯝꯗꯨꯅ ꯑꯋꯥꯃꯜ ꯀꯌꯥ ꯑꯃ ꯇꯧꯖꯗꯨꯅ ꯇꯣꯃꯥꯜꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯊꯃꯣꯏꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯐꯥꯎꯖꯔꯝꯃꯤ ꯃꯥꯕꯨ ꯃꯤꯅ ꯊꯥꯒꯠꯄꯤꯔꯛꯄ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯄꯦꯟꯕꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯦꯟꯈ꯭ꯔꯤ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯃꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯌꯥꯊꯪ ꯌꯥꯎꯗꯅ ꯃꯥꯅ ꯉꯁꯤ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯅ ꯃꯊꯃꯣꯏ ꯑꯗꯨꯗꯗꯤ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯁꯤꯡꯕꯨꯝ ꯍꯨꯝꯅꯤ ꯂꯩꯕꯒ ꯇꯣꯃꯥꯜꯒꯤ ꯑꯣꯖꯥ ꯃꯪꯒꯣꯜ ꯖꯥꯎꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯗꯨꯅ ꯍꯜꯂꯛꯂꯦ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯗꯨꯅ ꯇꯣꯃꯥꯜ ꯉꯁꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯆꯔꯝꯃꯤ ꯃꯥꯒꯤ ꯑꯣꯖꯥꯅ ꯂꯩꯇ꯭ꯔꯤꯉꯩ ꯈꯨꯜꯁꯤꯒꯤ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯇꯦꯡꯕꯥꯡꯂꯤꯕ ꯑꯗꯨ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯇꯝꯖꯒꯦ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄꯗꯗꯤ ꯃꯥꯒꯤ ꯑꯣꯖꯥ ꯃꯪꯒꯣꯜ ꯖꯥꯎꯗꯤ ꯑꯌꯣꯟꯅ ꯍꯦꯠ ꯆꯟꯗꯨꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯣꯖꯥ ꯀꯔꯤꯅꯣ ꯑꯣꯖꯥꯅ ꯉꯁꯤ ꯑꯌꯣꯟꯅ ꯍꯦꯠ ꯆꯟꯗꯨꯅ ꯅꯆꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯔꯤꯕꯁꯤꯕꯣ ꯑꯣꯖꯥꯅ ꯅꯆꯥꯒꯤ ꯊꯧꯅꯥ ꯑꯣꯏꯕꯤꯒꯗꯕꯅꯤ ꯅꯆꯥ ꯂꯩꯔꯤꯉꯩꯗ ꯑꯣꯖꯥꯅ ꯑꯌꯣꯟꯅ ꯍꯦꯠ ꯆꯟꯕ ꯌꯥꯔꯣꯏ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯪꯖꯕ ꯂꯥꯏꯊꯧ ꯀꯌꯥ ꯇꯧꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯁꯦꯝ ꯁꯥꯗꯨꯅ ꯍꯣꯠꯅꯖꯔꯕꯁꯨ ꯃꯪꯒꯣꯜ ꯖꯥꯎꯒꯤ ꯃꯁꯥ ꯑꯗꯨꯗꯤ ꯐꯒꯠꯂꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯗꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯇꯣꯃꯥꯜꯅ ꯆꯥꯕ ꯃꯆꯦꯠ ꯊꯛꯄ ꯃꯆꯦꯠ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯍꯣꯠꯅꯖꯔꯛꯄ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯇꯣꯃꯥꯜ ꯃꯥꯒꯤ ꯑꯣꯖꯥ ꯃꯪꯒꯣꯜ ꯖꯥꯎꯒꯤ ꯃꯈꯣꯡ ꯅꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤꯗꯃꯛ ꯋꯥꯖꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯀꯞꯅ ꯀꯞꯅ ꯃꯥꯒꯤꯗꯃꯛ ꯋꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯔꯤꯕ ꯇꯣꯃꯥꯜꯗꯨ ꯌꯦꯡꯗꯨꯅ ꯆꯤꯟꯕꯥꯜꯗꯗꯤ ꯃꯣꯃꯣꯟ ꯇꯧ ꯌꯥꯝꯅ ꯋꯥꯅ ꯃꯪꯒꯣꯜ ꯖꯥꯎꯅ ꯏꯄꯥꯒꯤ ꯇꯣꯃꯥꯜ ꯉꯁꯤꯗꯤ ꯏꯄꯥ
ꯄꯦꯜꯂꯦ ꯏꯁꯥꯅ ꯅꯄꯥꯒꯤ ꯍꯣꯠꯅꯕꯤꯔꯤꯕꯁꯤ ꯎꯕꯗ ꯏꯄꯥ ꯄꯦꯜꯂꯦ ꯌꯦꯡꯉꯨ ꯇꯣꯃꯥꯜ ꯅꯄꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯃꯤ ꯁꯥꯝꯂꯕꯅꯤ ꯍꯌꯦꯡ ꯑꯩꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯕꯨ ꯏꯁꯥꯅ ꯅꯄꯥ ꯑꯩꯒꯤ ꯏꯍꯨꯠ ꯏꯔꯪ ꯁꯤꯟꯗꯨꯅ ꯁꯦꯟꯅꯔꯛꯎꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇꯥꯕꯨ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯣꯃꯥꯜ ꯑꯩꯒꯤ ꯇꯥꯕꯨꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛ ꯃꯈꯩ ꯄꯨꯊꯣꯔꯛꯎ ꯇꯣꯃꯥꯜꯁꯨ ꯃꯥꯡꯒꯣꯜꯖꯥꯎꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯣꯃꯥꯜꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯅ ꯏꯄꯥꯒꯤ ꯇꯣꯃꯥꯜ ꯉꯁꯤ ꯏꯄꯥꯅ ꯏꯆꯥꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯤꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯁꯤ ꯃꯍꯩꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯟꯅꯔꯕ ꯑꯃꯗꯤ ꯑꯐꯕ ꯐꯠꯇꯕ ꯃꯍꯩ ꯁꯨꯅ ꯌꯥꯎꯔꯕꯅꯤ ꯏꯆꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯑꯃꯗꯤ ꯏꯆꯥꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯧ ꯏꯄꯥꯅ ꯏꯆꯥꯕꯨꯗꯤ ꯌꯥꯝꯅ ꯊꯥꯖꯩ ꯏꯄꯥꯅ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯍꯨꯠ ꯃꯔꯤꯜꯗꯤ ꯏꯆꯥꯇꯅ ꯁꯤꯜꯂꯛꯎꯀꯣ ꯏꯄꯥꯒꯤ ꯇꯣꯃꯥꯜ ꯑꯣꯖꯥ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯕꯤꯒꯅꯨ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄꯤꯈꯤꯕ ꯌꯥꯔꯣꯏ ꯑꯣꯖꯥ ꯅꯆꯥꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯑꯣꯖꯥꯅ ꯉꯥꯡꯕꯤ ꯆꯩꯕꯤꯈꯤꯒꯗꯕꯅꯤ ꯅꯆꯥꯒꯤ ꯄꯥꯡꯒꯜꯗꯤ ꯑꯣꯖꯥꯅ ꯑꯣꯏꯗꯨꯅꯇ ꯂꯥꯛꯄꯅꯤ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯅꯆꯥꯕꯨ ꯑꯃꯗꯤ ꯀꯨꯝ ꯂꯩꯅꯥ ꯄꯨꯗꯨꯅ ꯃꯁꯥ ꯁꯣꯟꯗꯝ ꯅꯥꯗꯝꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯨꯔꯕ ꯏꯃꯥꯅ ꯉꯁꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯄ ꯉꯝꯖꯔꯤꯕꯁꯦ ꯑꯣꯖꯥꯒꯤ ꯊꯧꯖꯥꯜꯅ ꯑꯣꯏꯔꯛꯄꯅꯤ ꯑꯣꯖꯥ ꯑꯣꯖꯥꯗꯤ ꯂꯦꯡꯗ꯭ꯔꯕ ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯉꯥꯟꯊꯣꯏꯔꯤꯕ ꯅꯨꯃꯤꯠ ꯊꯥꯅꯤ ꯑꯣꯖꯥ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯣꯖꯥ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯖꯔꯝꯃꯤ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯃꯊꯥꯕꯥꯛ ꯑꯗꯨ ꯄꯨꯔꯛ ꯆꯥꯛꯄ ꯍꯧꯔꯛꯂꯗꯨꯅ ꯋꯥꯅ ꯁꯣꯔ ꯑꯗꯨ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯏꯁꯤꯡ ꯊꯛꯅꯤꯡꯉꯤ ꯏꯄꯥꯒꯤ ꯇꯣꯃꯥꯜ ꯏꯄꯥꯗ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯎ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯑꯣꯖꯥ ꯅꯆꯥ ꯏꯁꯤꯡ ꯂꯧꯖꯔꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯦꯟꯈꯤꯗꯨꯅ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯈꯔ ꯀꯜꯂꯨꯔꯒ ꯍꯥꯊꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯣꯖꯥ ꯅꯆꯥꯅ ꯏꯁꯤꯡ ꯄꯨꯖꯔꯛꯂꯤ ꯏꯁꯤꯡ ꯏꯟꯖꯔꯛꯀꯦ ꯑꯣꯖꯥ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯐꯝꯗ ꯏꯁꯤꯡ ꯑꯗꯨ ꯏꯜꯂꯝꯃꯤ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯇꯣꯃꯥꯅ ꯏꯜꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯊꯛꯂꯝꯃꯒ ꯇꯨꯃꯤꯟꯅ ꯍꯤꯞꯊꯈ꯭ꯔꯦ ꯇꯣꯃꯥꯁꯨ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ मासु मागी ओजाबु संगदुना लेखिरमी अहिंगदु हौखिदुना मथंगी नुमित्तनी अंगनबा अयुक अदुदा हवच्चदुना थबक इंखांग कया लोइसिनबा याबा लोइसिलुरगा मागी ओजाबु हौदोकपा चंगलकपददी मांगोलजाउदी थवाइगा हक्सांगा काइनखिबा हाइबदु ओइरमले तमास मागी ओजागी मिहुल येंबा याबा येंगले अदुबु मतम अदु थेंख्रे मांगोलजाउदी अरोइबा ओइदुना लेरमले मसा अदुसु यामना इंगलमले मिहुल मासु लेपलमले लैकाइगी मियाम चंगदुना हौ हौ तौदुना अमाइबा खुन लैकाइसिगी अवा अना कया अमदि अफा फता कयादा मांजिन थाबिरंबा मांगोलजाउगी मथौ मंगमदो पांगथोरकपदा मतेंग पांगदुना खुन लैकाइगी मियाम चंगदुना मांगोलजाउबु लेरोल चनख्रे अदुमदा मतम अदो हौखिबना मांगोलजाउगी मंगानी लेहुल तंबा अमदि लाना थौरमना चंगबा लोइखिरमी मांगोलजाउ लेखिद्रबा ओइबना तोमाल मांगोलजाउगी महुत सिंदुना खुल लैकाइसिद नतना थांगनाबा खुल खुल कयादा चतुना मांगोलजाउना तौरंबा लाइगी ओइबा थबक थौरम अमदि अवा अना कयागी तेंबांगलमे अदुना थबक अदो यामना चिलकपना तोमाल युम्बाल पुसिदा खोंदारगे हाइबा वारिबदुना थारोना अयिंगबी अमदि तोमसौगी मफमदगी मसा लिकलाइबु ममौ ओइजरगे हाइना निजरदुना तोमाल अमदि लिकलाई लुहोंगनबा सेम साख्रे नोंमगी नुमित अमदा तोमालना मागी ओजा मांगोलजाउना मंगोंदा सिनाबिरंबा लाइरिक कया अदो असुम असुम पारकपदा ताइबंग मीना ओनिंगबा जीबो ओनबा ngamba mahai haina थाबा लाइरिक अमा थेंगनरमे मियोइबना ओनिंगबा जीबो ओनबा ngamba mahai सिबु चुमनिब्राने असुमना मचिंदा सोंजरमे तोमाल थिंथादे लाइरिक अदो फाक्तोक्तुना पाबा हौरगले असुम असुम पाबदा ओनिंगबा ओनबा सेमगदबा लाइरोन कया अमा इबा थेंगनरमे तोमालगी मसादा महै कया अमा हैरबसु ताइबंग मियोइबना मतौ करमना ओनिंगबा जीबा अमदा ओनबा याबगे हाइबसे खंगनिंगबना तोमालगी मसादा महै असि कदाइ फावबा चुमगे हाइबदो चांगिंगबा पामले तोमालगी मबुकनिंगदा
ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯊꯦꯡꯕꯗꯒꯤ ꯍꯧꯗꯨꯅ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯍꯧꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯊꯔꯣꯁꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯕꯅꯤ꯫ ꯊꯔꯣꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯣꯃꯥꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯔꯣ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ "ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ꯫ ꯏꯃꯥ ꯏꯆꯥ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯑꯁꯤ ꯁꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯃꯤꯟꯅꯔꯣꯁꯤ ꯂꯥꯛꯑꯣ꯫ "ꯑꯍꯣꯏ ꯏꯃꯥ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯊꯔꯣꯅ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯂꯣꯏꯁꯤꯟꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡ ꯆꯥꯕꯨꯛꯀꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯗꯨꯅ ꯇꯣꯃꯥꯜ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯒꯤ ꯑꯣꯖꯥꯅ ꯄꯤꯕꯤꯔꯛꯄ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯂꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯣꯟꯅꯤꯡꯕ ꯖꯤꯕꯗ ꯑꯣꯟꯕ ꯉꯝꯕ ꯃꯍꯩ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯆꯤ ꯑꯣꯟꯕꯒꯤ ꯂꯥꯏꯋꯥ ꯑꯗꯨ ꯑꯃꯨꯛ ꯁꯣꯟꯗꯨꯅ ꯌꯦꯡꯕꯗ ꯇꯣꯃꯥꯜ ꯎꯆꯤ ꯑꯣꯟꯕ ꯉꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗꯤ ꯎꯆꯤ ꯑꯣꯟꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯖꯔꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯤ ꯑꯃꯨꯛ ꯑꯣꯟꯅꯕ ꯂꯥꯏꯋꯥ ꯑꯗꯨ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯣꯃꯥꯜ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯎꯕꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯈꯤꯕ ꯃꯁꯥ ꯑꯗꯨ ꯄꯨꯡꯌꯣꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯗꯨꯅ ꯎꯃꯥꯏꯕꯤ ꯑꯃꯨꯛ ꯑꯣꯜꯂꯤ, ꯁꯖꯤ ꯑꯃꯨꯛ ꯑꯣꯜꯂꯤ, ꯀꯩ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯝꯅ ꯑꯣꯟꯕ ꯌꯥꯕ ꯑꯣꯟꯗꯨꯅ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯥꯡꯕꯜ ꯊꯥꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯇꯣꯃꯥꯜꯁꯨ ꯊꯕꯛ ꯑꯃꯗ ꯆꯠꯂꯝꯗꯦ, ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯕꯜꯒꯤ ꯅꯨꯡꯁꯥ ꯃꯥꯗꯤ ꯁꯥꯕꯗ ꯂꯥꯡꯕꯜ ꯅꯨꯡꯁꯥ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯁꯥꯔꯕ ꯌꯥꯛꯂꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯤꯕꯨ ꯈꯥꯡꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯥꯛꯇꯨꯅ ꯎꯔꯨꯝ ꯑꯃꯗ ꯐꯝꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯕꯜ ꯅꯨꯡꯁꯥ ꯃꯥꯒꯤ ꯃꯩꯁꯥ ꯑꯗꯨꯗꯤ ꯈꯥꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄꯗꯒꯤ ꯇꯣꯃꯥꯜꯒꯤ ꯊꯃꯣꯏꯗ ꯃꯥꯅ ꯍꯥꯟꯅ ꯄꯥꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯂꯥꯏꯔꯦꯟ ꯑꯣꯟꯕ ꯍꯥꯏꯅ ꯂꯥꯏꯋꯥ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯏꯔꯣꯟꯅꯨꯡꯗ ꯏꯔꯨꯞꯇꯨꯅ ꯁꯥꯟꯅꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯃꯃꯥꯡꯗ ꯎꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯑꯗꯨ ꯁꯣꯟꯕ ꯍꯧꯔꯛꯏ꯫ "ꯍꯩ-ꯍꯌꯥ-ꯍꯦ, ꯇꯥꯡꯖꯂꯤꯟ, ꯅꯪ ꯀꯅꯥꯅꯣ? ꯇꯧꯔꯣꯏꯅꯥꯏꯅꯤ꯫ ꯍꯦ ꯇꯧꯔꯣꯏꯅꯥꯏ, ꯅꯪꯅ ꯑꯃꯨꯛ ꯀꯅꯥꯅꯣ? ꯅꯕꯨꯗꯧ ꯄꯥꯈꯪꯕꯅꯤ, ꯏꯕꯨꯗꯧ ꯄꯥꯈꯪꯕ, ꯅꯪꯅ ꯀꯨꯕꯤꯗꯨꯅ ꯇꯅꯈꯥ ꯄꯥꯠꯇ ꯆꯥꯛꯇꯥꯔꯤꯕ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯃꯥꯒꯤ ꯁꯑꯣꯡ ꯁꯕꯥ ꯂꯧꯗꯨꯅ ꯂꯥꯡꯕꯜ ꯅꯨꯡꯁꯥ ꯂꯧꯁꯤ-ꯀꯣꯏ-ꯉꯝꯗꯕꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯌꯥꯛꯂꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯁꯤ ꯏꯔꯣꯟꯅꯨꯡꯗ ꯁꯥꯊꯣꯛꯇꯨꯅ ꯂꯩꯔꯒ ꯂꯥꯡꯕꯜ ꯅꯨꯡꯁꯥ ꯃꯥꯒꯤ ꯃꯩꯁꯥ ꯈꯥꯡꯖꯒꯦꯀꯣ꯫ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕ ꯃꯥꯒꯤ ꯌꯥꯊꯪꯅꯤ꯫ ꯃꯤ ꯆꯥꯎ, ꯂꯥꯏꯔꯦꯟ ꯆꯥꯎ, ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯁꯥꯐꯣꯡꯂꯨ꯫ ꯑꯁꯨꯝꯅ ꯃꯈꯨꯠꯇ ꯂꯥꯏꯋꯥ ꯑꯗꯨ ꯁꯣꯟꯗꯨꯅ ꯃꯁꯥꯗ ꯅꯥꯟꯊꯖꯕꯗ ꯇꯣꯃꯥꯜ ꯆꯥꯎꯔꯕ ꯁꯥꯡꯂꯕ ꯂꯥꯏꯔꯦꯟ ꯑꯃ ꯑꯣꯜꯂꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗ ꯑꯃꯨꯛ ꯂꯨꯞ ꯑꯃꯨꯛ ꯐꯥꯎꯒꯠ ꯇꯧꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯔꯣ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯇꯨꯅ "ꯀꯔꯤꯅꯣꯅꯦ ꯑꯉꯥꯡꯁꯤꯕꯣ, ꯉꯁꯥꯏꯗꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯈꯠꯂꯛꯇ꯭ꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯊꯔꯣ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯔꯣꯅ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯃꯆꯥ ꯂꯩꯕ ꯎꯔꯛꯇꯕꯗꯒꯤ "ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣꯅꯦ?" ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯃꯌꯨꯝ ꯑꯗꯣꯝꯗ ꯍꯟꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯨꯔꯕ ꯑꯗꯨꯕꯨ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯅ ꯏꯊꯛ ꯏꯄꯣꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ "ꯁꯣꯝꯗ ꯑꯩꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯏ, ꯑꯗꯨꯒ ꯃꯥꯗꯤ ꯏꯁꯤꯡꯁꯤꯗ ꯀꯨꯝꯗꯨꯅ ꯂꯩꯔꯤ ꯃꯥꯜꯂꯤꯅꯦ." ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯑꯃꯨꯛ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯂꯥꯛꯑꯣ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯃꯤꯟ..." ꯋꯥ ꯑꯗꯨ ꯂꯣꯏꯕ ꯅꯪꯈꯤꯗ꯭ꯔꯦ꯫ ꯃꯔꯥꯡ ꯂꯥꯡꯂꯕ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯨꯞ ꯑꯃꯨꯛ ꯇꯥꯎꯈꯠ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯊꯔꯣꯁꯨ ꯏꯃꯥ ꯍꯥꯏꯅ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯃꯤꯑꯣꯏꯕ ꯑꯣꯟꯅꯕ ꯂꯥꯏꯋꯥ ꯑꯗꯨ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕ ꯑꯣꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯗꯤ ꯑꯗꯨꯅ ꯆꯥꯡꯌꯦꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯤꯉꯩ ꯃꯤꯅ ꯎꯈꯤꯕ ꯑꯊꯨꯛ ꯑꯄꯥꯏ ꯍꯧꯈꯤꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯕ ꯉꯝꯗꯅ ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯔꯣꯁꯨ ꯋꯥꯈꯜ ꯂꯥꯛꯄꯗꯗꯤ ꯃꯇꯝ ꯑꯗꯨ ꯃꯝꯂꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫
Tharo 𝗬𝗵𝗵𝗁 thuna yangna chenkhiduna yumlonaba amadi leikaigi miyam kayada makhoigi pukhrida chauraba lairen ama leihore haina paudamluri adabu leikaigi miyam adusu lairen hainarakpaduda kinakhiduna kanasu changlau haiba yaraklamde Tharo upai leitana kapna leijari wakhaldasu khanjai oh aigi isado chauraba lairen adugi machinjak oiduna ihaipi manglamlaniko Imagi pari Imana ijabu kanba ngamkhidre Isagi manglanda Imana ngasi phawba hinglakpani Isa leitrabadi Ima itomta yumsida lehauba Imadi ngamloi Nama ibudi ngairamko Imagi pari Asumna mathamoi sawna masabu kauduna kapchari Adamna kapayaba kapcharamnaga Tharosu adumak tungkhul tangkhre Tharoge ehingi manglanda Tomal laklami aduga Tomalna Palem Nachana lamkit lamayba Imagi yathang yaudana Aina changeng kaya tauruba adugi mahay oina Ngasidi Nacha Chaw sanglaba lairen ama onduna Amuk kanami yoibada onba ngamdana Pukri asida Wana chakna leire palem Nachabu ining tamhanbiro Hayeng inung nganbaga 𝗧𝗵𝗆𝗁 awang pangna 𝗧𝗵 lana chalaga leiba 𝗧𝗵𝗵𝗁 haina khangnaba afawbo oza amaiba ama leibani mahaki manakta chatpiduna nachabu tanakha pata puduna thadokpiro palem asumna kapna haijaraklammi Tharosu manglal adudagi mangphaunarakpa matamda mathamoi sokna kapchaduna isana onba lairen oirabako Imagi pari Imadi mangjaridana Solabi nama ibu thadoklam Nang susalagi kalabrani Imagi tomal Asam nama sabu kauduna Kapayawa kapjarami Adamna kapna ahinga do haukhiduna Mathangi namitadi Tharona laikagi amadi yumlona bagi miyam datambadagi Makhoi makhong yang banupa ama ani tauduna Awang pangbada lay hariba sanasam amaiba haina khangnaba phawrabo oza amaiba adubu kauba chakre Tomana lairen onkhre haiba pau tabada diglai su selaktuna mathamoi sokna Tharobu konduna kapchari Adamna sanasam amaiba haina khangnaba amaiba adu laktuna laithau kaya pangthoktuna Tomana onba lairen adubu mama Tharo amadi diglai yauna chatladuna tanakha patamna buduna thadokpirami Imagi Tomal Ngasi nangbu thadokliba numit Langbalgi mangani panba namisida Imana isabu unaba Chahi khudingi lake ko Langbalgi mangani panba namisida Imana isagi chakthak tamlake Imana piba chakthak ase Ijana chabala uko Imagi Tomal Asumna kapna haijarami Tomana onkraba lairen adusu aroibo oina mama Tharo amadi magi nusibi liklaida nusina yenglamlaga tanakha patki irol nungda luptuna laikhirami Tharo amadi liklaina langbalgi mangani panba namit khudingi laktuna Tomagi chakthak pibirami Thaina matam amada 𝗬𝗵𝗆𝗁 lukhrabi ama leirami mahak asi chahi nauna mapuroiba kainakrabini 𝗦𝗵𝗶 chahi khara leiramlaga taibongpan thadoklaga chatkhirami 𝗬𝗵 machasu amata yauhauda yumjau aduda mathanta leirami leikaigi nupi thiraba nupa pakhang macha hanuba phau 𝗬𝗵 gi jinglemna phajabi ingtapi masak aduda bu yengnaba haidana thongalda laklami 𝗬𝗵 phi saduna kaithelda phi singdubu tharaga magi ayuk nungdangi chara nong khanarami nong mathenglaba ahingda 𝗬𝗵 phi sa golduda phi sari khanghaudana magi ingkhol manung aduda nupi amana kapagi khonjel ama tari 𝗬𝗵 phi sabudu leplaga tarakliba khonjel adu karaidagi no haina mana thangalaga tai 𝗬𝗵 na ingkholdagi nini tariba khonjel se kanabu oiri jano thenglaba matam sida aigi ingkholda laklaga kaplisibo ai chalaga yenglukhige thomai larte nama paishinkhige kana khangni laitin go oiramlabaso asi hairaga thomai do pairaga ingkhol tamna lai uri
nupi ama hangam pambi marak aduda mamai na makhuda non thaduna kaplibadu 𝗵𝗵𝗆 tapna sanglaklaga hairi bema nang bukanano kaigino aigi inkol sida sanglaklaga kaplisiba nang buna yumda khana chaina thokbro kaplamba nupidu tapna mamai non khalai piktak tauba hek yengbada mitpham hongningdaba ngaurok ngauba kochu sabana duda achamba machugi phina leitengi 𝗵𝗵𝗆 ngai hakti nupi adugi phajaba saktam adubu yengduna lepi aduga muktapna hanglai bema nangdi kanano Kareena ming kauge nangbo aikhoi khulgi leisabi sumande nupi aduna ahi gimi likla kawi ai athapa leibak tagini ai na leiba leibak ado khanghodana lan tausilakpadagi thawai hingnaba mahai chenarakpani ai sumayam chenba marakta yaubani adubo mafam asida kamtangna yaurakkhibanu khanghodre ihe nungaideda phare inegi da jangsi ine sune ithanda yumjaw asida leibani lao janglase ine saubige tapna hogalo inegi mari mata ka namta leidabro kaigino ine na thanda yum asida leiribasina aigi puroibado luhongba chahi phadringaida aruba anabo manarakpadagi leikhidre inem ikosu chahi khara leiraga leikhidre aigi ima ipadi masak khanghaudre abokna ibu yokpirakpani adubo aboktudi aigi luhongba yauramlaga adum chatkre ineso aikumna ima ipa masak khanghaudabo oire adoine yumsida aina leiri khaidi ima haina kaujage 𝗵𝗵𝗆 ngasida ubi leisabi machaduna ima kaujage hairakpaduda harauba amadi ngakpanasu loirami adubu momonokduna hoi hairaga liklabu imungda pusinbirami likla lairam lendagi laining thauna phatraba miyoisingba chairakpinaba tharakpa lairembini 𝗵𝗵𝗆 asi kanasu laite khangbana magi yumda atamnana laglibani asumna ahing ado haukhre nonga lagle likla nganna hogatuna masa chaithaba loiraga sumang mangoldu wai sitnana taithoklami 𝗵𝗵𝗆 so hogalaktuna mangonda thoklai ahima ai su phanangan hogatpani ichana hana ngalamledana chalo nura chaphudu thamluro wai sisu onthokna phajana taireda liklana ima adudi ai chak thongluna badawrage yade ima thongge icha wani ima iru luthoklu hige icha bu kari chaninge ne imana hauna thongbige ichana chaningba ama hayo imana ama hekta dum thongbiyo aigidi sina pami pamde leiti athongba ama hekta yaye adudi kangsoy amaga thangjing ama metlaga ne ima icha hauna charasido hoima aishu nura chaphuse amta thamlukhige 𝗵𝗵𝗆 su masa sai thaba jatkirami likla nura chaphudu thamluraga ayuki maira kalamlaga chakhumda changkhre 𝗵𝗵𝗆 nahan makhai yumjaw aduda mathanta leibagi ichik lambadu khara makhai di phari adubu liklana thabak iphada phajilaklaga karisu koidana leibasida hana thengnakraba oiba chala haina amuksu khanjai 𝗵𝗵𝗆 phirol asengba masetuna chakhumda chak thongnaba changlai likla su henjang semduna leirami mama macha anido wari nungaiba kaya sanaduna chak adu thonglami asumna liklana 𝗵𝗵𝗆 gi macha sakna leirakpana lekai gi mising nasu likla bu urami 𝗵𝗵𝗆 lumbalak papakhang singsu likla da loina onchina kirami nong manumidang wairam gi matamni 𝗵𝗵𝗆 macha likla ga pukri achauba adudagi ising sokpa laklami makhoi ni lakpada lekai gi nupa khara na hairami nupa amana idai me 𝗵𝗵𝗆 galak minari ba leisabise macha nupi ne so haigam daw nati nahan makhai karai da leirubana haibanida mayumdudo mathanta leiba goire mapana kana aidi jingnada bangamde nupa amanamo hera nangsu wakhal gyam khanjilukinu ko mapamda makhoi gi mari mata ga leiramlabadi kamdauba idai me 𝗵𝗆𝗆 se mathanta leiba nungairoi haina leimina boiramlabadi hoine adu su chummini odo leisabi sidi masak phachai he aina nupi ga thiramdradi khangdawni ko mase masak siga leisabi da samong mitari mali ho anauba pamluranu wo phangsu phangloidaba sida ai khoina ngaudana tawrse
ꯑꯩꯗꯤ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯃꯇꯝꯕꯨ ꯄꯥꯝꯃꯨꯔꯦ ꯃꯇꯝ ꯄꯥꯝꯃꯨꯕ ꯅꯪ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯃꯃꯥ ꯃꯆꯥ ꯌꯦꯡꯂꯒ ꯋꯥꯈꯜ ꯂꯧꯊꯣꯛꯈꯤꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯃꯇꯝꯕꯨ ꯌꯥꯝꯅ ꯄꯥꯝꯃꯨꯖꯕ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯃꯔꯤ ꯌꯦꯠꯅꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤ ꯌꯧꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡꯗꯨ ꯁꯣꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯏꯕꯦꯍꯜꯗ ꯍꯪꯂꯛꯏ ꯃꯧ ꯑꯃꯅ ꯍꯩꯃꯥ ꯏꯕꯦꯍꯜ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯗꯤ ꯀꯅꯥꯅꯣ ꯅꯪꯒꯤ ꯅꯄꯥꯝꯒꯤ ꯑꯉꯥꯡꯁꯤꯡꯂꯣ ꯍꯣꯏ ꯏꯆꯦ ꯏꯊꯟꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯂꯥꯛꯂꯤꯅꯤ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯂꯩꯁꯥꯕꯤꯁꯦ ꯃꯁꯛ ꯐꯖꯃꯜꯂꯤꯀꯣ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯁꯤꯡꯅ ꯂꯨꯝꯕ ꯂꯥꯛꯄ ꯁꯣꯏꯗ꯭ꯔꯦ ꯏꯕꯦꯍꯜ ꯅꯆꯥꯅꯨꯄꯤꯁꯦ ꯁꯦꯟꯅꯕꯗ ꯅꯪꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯅꯤꯗꯣ ꯏꯟꯈꯠꯂꯛꯄ ꯃꯈꯣꯏꯒꯤꯗꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯁꯦꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯑꯗꯨꯕꯨ ꯅꯨꯄꯤ ꯉꯥꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯍꯦꯟꯖꯤꯟꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯂꯩꯀꯥꯏ ꯂꯩꯔꯤꯗꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯔꯥꯟꯕ ꯊꯕꯛ ꯍꯦꯛ ꯇꯧꯕꯗ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯟꯁꯤꯗꯤ ꯃꯈꯣꯏꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯥꯔꯛꯂꯝꯃꯤ ꯃꯧꯁꯤꯡꯗꯨꯁꯨ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯣꯏꯅ ꯆꯪꯅꯍꯧꯔꯤ ꯂꯤꯛꯂꯥꯒ ꯏꯕꯦꯍꯜꯒꯁꯨ ꯃꯌꯨꯝꯗ ꯌꯧꯔꯗꯨꯅ ꯆꯪꯂꯛꯏ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯤꯛꯂꯥ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯁꯤꯡꯒ ꯄꯨꯟꯕ ꯍꯧꯔꯛꯂꯝꯃꯤ ꯏꯕꯦꯍꯜꯅ ꯂꯤꯛꯂꯥꯕꯨ ꯐꯤ ꯁꯥꯕꯁꯨ ꯇꯝꯕꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯤꯛ ꯑꯗꯨ ꯂꯤꯛꯂꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯀꯧꯔꯛꯏ ꯊꯥꯔꯤꯛꯅ ꯂꯤꯛꯂꯥ ꯑꯣ ꯏꯇꯥ ꯂꯤꯛꯂꯥ ꯂꯤꯛꯂꯥꯅ ꯇꯥꯔꯦ ꯍꯩꯃꯥ ꯏꯇꯥ ꯅꯪꯗꯤ ꯂꯥꯛꯂꯦꯗꯅ ꯀꯥꯈꯠꯂꯛꯑꯣ ꯃꯥꯡꯒꯣꯟꯁꯤꯗ ꯐꯝꯃ ꯂꯥꯛꯑꯣ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯝꯂꯒ ꯏꯃꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯂꯥꯛꯏꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯝꯗ ꯉꯥꯏꯔꯤꯅꯤ ꯉꯁꯤꯗꯤ ꯆꯥꯛ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯉꯥꯛꯇꯪ ꯐꯝꯂꯝꯃꯣ ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯦꯍꯜꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯏꯕꯦꯍꯜꯅ ꯊꯥꯔꯤꯛ ꯅꯪ ꯂꯥꯛꯂꯝꯂꯤꯔꯣ ꯅꯇꯥꯒ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣ ꯏꯅꯦ ꯏꯇꯥ ꯂꯤꯛꯂꯥꯒ ꯀꯩꯊꯦꯜꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯐꯤ ꯁꯥꯅꯕ ꯂꯪ ꯈꯔꯁꯨ ꯌꯦꯡꯂꯛꯀꯦ ꯍꯣꯏ ꯉꯜꯂꯤꯉꯩꯗ ꯆꯠꯂꯒꯅꯦ ꯃꯝꯗ꯭ꯔꯤꯀꯥꯟꯗ ꯍꯜꯂꯛꯎꯀꯣ ꯂꯤꯛꯂꯥꯅ ꯏꯇꯥ ꯂꯣꯏꯔꯦ ꯏꯃꯥ ꯃꯅꯝ ꯑꯝꯇ ꯅꯝꯕꯤꯌꯣ ꯏꯇꯥꯒ ꯀꯩꯊꯦꯜꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯏꯕꯦꯍꯜꯅ ꯂꯤꯛꯂꯥꯕꯨ ꯃꯅꯝ ꯅꯝꯕꯤ ꯂꯤꯛꯂꯥ ꯑꯃꯗꯤ ꯊꯥꯔꯤꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯔꯛꯂꯝꯃꯤ ꯀꯩꯊꯦꯜꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯪ ꯀꯌꯥꯁꯨ ꯌꯦꯡꯂꯝꯃꯤ ꯂꯤꯛꯂꯥꯅ ꯏꯇꯥ ꯇꯨ ꯑꯁꯤꯒꯤ ꯄꯣꯠꯐꯝꯁꯤꯗ ꯏꯇꯥꯅ ꯍꯥꯏꯕ ꯂꯪ ꯃꯆꯨꯗ ꯌꯥꯎꯔꯦ ꯂꯥꯛꯑꯣ ꯏꯇꯥ ꯑꯁꯤꯗꯩ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯊꯥꯔꯤꯛꯅ ꯏꯃꯥꯕꯣꯛ ꯁꯤꯒꯤ ꯂꯪꯁꯦ ꯈꯔ ꯂꯧꯖꯒꯦ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯆꯨꯁꯤꯔꯥ ꯌꯥꯅꯤ ꯍꯩꯃꯥ ꯏꯁꯨ ꯊꯥꯔꯤꯛ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯍꯣꯏ ꯃꯥꯅꯤ ꯏꯃꯥꯕꯣꯛ ꯅꯕꯣꯛꯇꯣ ꯅꯨꯡꯁꯤꯕꯅꯤꯗ ꯃꯥꯅ ꯉꯟꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯅꯤꯅꯦ ꯑꯃꯁꯤꯗꯤ ꯃꯁꯛ ꯈꯪꯗꯦꯅ ꯏꯅꯦ ꯏꯕꯦꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯗꯨꯅꯤ ꯃꯄꯥꯝꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯂꯒ ꯏꯅꯦꯒ ꯂꯩꯃꯤꯟꯅꯩ ꯍꯥꯏꯗꯣ ꯑꯗꯨꯗꯨꯅꯤ ꯍꯩꯃꯥ ꯏꯁꯨꯁꯤꯗꯤ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤ ꯏꯕꯦꯍꯜꯁꯨ ꯐꯖꯕꯅꯤ ꯃꯃꯥ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ ꯁꯦ ꯂꯪꯗꯨ ꯁꯤꯗ ꯂꯩꯔꯦ ꯊꯥꯔꯤꯛꯅ ꯂꯪꯗꯨꯒꯤ ꯆꯥꯅꯕ ꯁꯦꯜꯗꯨ ꯄꯤꯔꯝꯂꯒ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯂꯤꯛꯂꯥꯅ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯝꯕ ꯂꯪ ꯃꯆꯨꯗꯣ ꯑꯃꯨꯛ ꯊꯤꯔꯨꯔꯁꯤ ꯏꯇꯥ ꯍꯣꯏ ꯊꯤꯔꯨꯔꯁꯤ ꯑꯁꯤꯗ ꯃꯆꯨ ꯐꯖꯕ ꯃꯌꯥꯝ ꯌꯥꯎꯔꯤꯁꯦ ꯌꯦꯡꯉꯨꯇꯣ ꯑꯁꯤꯗ ꯆꯪꯂꯒ ꯑꯝꯇ ꯌꯦꯡꯂꯨꯁꯤ ꯏꯇꯥꯅ ꯄꯥꯝꯕ ꯃꯆꯨꯗꯣ ꯌꯥꯎꯔꯝꯂꯁꯨ ꯀꯅꯥ ꯈꯪꯕꯅꯣ ꯍꯣꯏ ꯏꯇꯥ ꯑꯁꯤꯗ ꯑꯣꯏꯅ ꯌꯦꯡꯂꯨꯔꯁꯤ ꯂꯥꯛꯑꯣ ꯏꯅꯦ ꯂꯪ ꯃꯆꯨ ꯈꯤꯇ ꯌꯦꯡꯖꯒꯦ ꯌꯦꯡꯉꯣ ꯑꯄꯥꯝꯕ ꯈꯜꯂꯣ ꯂꯤꯛꯂꯥꯅ ꯏꯇꯥ ꯑꯩꯅ ꯄꯥꯝꯕ ꯂꯪ ꯃꯆꯨꯗꯣ ꯌꯥꯎꯔꯤꯁꯤꯗ ꯏꯅꯦ ꯁꯤꯒꯤ ꯎꯠ ꯃꯆꯨꯒꯤ ꯂꯪꯁꯦ ꯈꯔ ꯂꯧꯒꯦꯕ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨꯁꯨ ꯂꯤꯛꯂꯥꯅ ꯍꯥꯏꯔꯛꯂꯤꯕ ꯂꯪ ꯃꯆꯨꯗꯣ ꯄꯤꯔꯛꯏ ꯂꯤꯛꯂꯥꯁꯨ ꯂꯪꯗꯨꯒꯤ ꯆꯥꯅꯕ ꯁꯦꯜ ꯄꯤꯔꯝꯂꯒ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯊꯥꯔꯤꯛꯅ ꯏꯇꯥ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯂꯩꯈꯤꯁꯦ ꯍꯣꯏ ꯑꯩꯁꯨ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ ꯊꯥꯛꯅꯕ ꯈꯔ ꯂꯩꯈꯤꯁꯦꯅ ꯍꯥꯏꯒꯦ ꯇꯧꯔꯝꯂꯤꯅꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁꯣꯝꯒꯤ ꯄꯣꯠꯐꯝꯁꯤꯗ ꯉꯥ ꯑꯌꯥꯏꯕ ꯌꯥꯝ ꯌꯣꯜꯂꯦ ꯏꯅꯦ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯂꯧꯖꯒꯦ ꯏꯇꯥ ꯏꯕꯥꯏꯅꯤꯒꯤ ꯑꯃꯃꯝ ꯌꯣꯝꯕꯤꯔꯛꯑꯣ ꯉꯥ ꯌꯣꯟꯕꯤ ꯑꯗꯨꯅ ꯍꯣꯏ ꯌꯣꯝꯕꯤꯔꯛꯑꯒꯦ ꯅꯨꯄꯥ ꯑꯃꯅ
ꯏꯃꯥ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ ꯊꯥꯛꯅꯕ ꯉꯥ ꯑꯌꯥꯏꯕ ꯂꯩꯍꯧꯗꯦ ꯈꯔ ꯄꯤꯔꯛꯑꯣ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯍꯜ ꯑꯃꯅ ꯍꯩꯃꯥ ꯂꯩꯍꯥꯎ ꯅꯆꯥꯅꯨꯄꯥ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯁꯦ ꯉꯥ ꯑꯌꯥꯏꯕ ꯂꯧꯕ ꯂꯥꯛꯂꯦꯅꯦ ꯂꯩꯍꯥꯎꯅ ꯏꯆꯥꯅꯨꯄꯥꯅꯤꯅ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯗ ꯋꯥꯖꯔꯕꯅꯤ ꯁꯦꯁꯦ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯉꯥ ꯑꯌꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯂꯤꯛꯂꯥꯒ ꯊꯥꯔꯤꯛꯀꯁꯨ ꯄꯤꯔꯛꯂꯤꯕ ꯉꯥ ꯑꯌꯥꯏꯕꯗꯨꯒꯤ ꯁꯦꯜ ꯄꯤꯔꯝꯂꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯀꯩꯊꯦꯜꯗꯨꯗꯒꯤ ꯊꯣꯛꯂꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯆꯠꯅ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯉꯁꯥꯏꯒꯤ ꯄꯥꯈꯪ ꯉꯥ ꯑꯌꯥꯏꯕ ꯂꯧꯕ ꯂꯥꯛꯄꯗꯣ ꯃꯁꯛꯄꯨ ꯐꯅ ꯐꯖꯗ꯭ꯔꯣ ꯂꯤꯛꯂꯥꯅ ꯑꯩꯗꯤ ꯐꯖꯅꯕꯨ ꯎꯍꯧꯗꯦꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯗꯤ ꯐꯖꯈꯤꯒꯨꯝ ꯇꯧꯕꯅꯤ ꯏꯆꯝ ꯆꯝꯖꯕꯒ ꯃꯥꯜꯂꯒ ꯃꯁꯛꯇꯣ ꯑꯁ ꯌꯥꯝ ꯉꯥꯎꯏꯗ ꯑꯩꯗꯤ ꯅꯨꯄꯥ ꯄꯥꯝꯕꯒꯤ ꯏꯔꯥꯡ ꯂꯥꯛꯄ ꯍꯧꯔꯕ꯭ꯔꯣ ꯏꯇꯥꯕꯣ ꯑꯗꯨꯏꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯃꯥꯒꯤ ꯆꯝꯖꯕ ꯃꯇꯧꯗꯣ ꯉꯥꯎꯖꯕꯩ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡꯗꯤ ꯏꯇꯥ ꯅꯪ ꯂꯣꯝꯕꯗ ꯀ꯭ꯔꯤꯛ ꯏꯟꯅꯗꯅ ꯂꯩꯔꯤ ꯑꯗꯨꯅꯗꯤ ꯑꯩꯁꯨ ꯈꯨꯜ ꯑꯇꯣꯞꯄꯒꯤ ꯅꯨꯄꯥ ꯉꯥꯎꯕ ꯌꯥꯏꯅ ꯏꯇꯥ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯥꯗ ꯅꯨꯄꯥ ꯈꯔ ꯂꯥꯛꯏꯁꯦ ꯊꯣꯝꯕꯍꯤꯒꯤ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯣ ꯏꯇꯥ ꯑꯁꯤ ꯅꯨꯄꯥꯁꯦ ꯏꯇꯥꯗꯁꯨ ꯀꯥꯔꯟ ꯇꯥꯒꯦ ꯇꯧꯕ ꯃꯥꯜꯂꯤꯀꯣ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯛꯄꯗꯁꯨ ꯅꯣꯏ ꯊꯣꯡꯒꯥꯜꯗꯅꯦ ꯆꯦꯞꯊ ꯌꯦꯡ ꯂꯩꯔꯝꯃꯤ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯅꯤꯀꯣ ꯐꯖꯕ ꯄꯣꯠ ꯈꯔ ꯆꯥꯁꯤꯜꯂꯒ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯖꯔꯕꯅꯤ ꯂꯤꯛꯂꯥꯅ ꯑꯩꯈꯣꯏꯅ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯁꯤ ꯍꯟꯅꯗꯤ ꯌꯦꯡꯂꯨꯅꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯣꯝꯕꯒꯤ ꯀꯥꯡꯕꯨꯗꯨ ꯌꯨ ꯇꯞꯇꯥꯕ ꯃꯈꯩ ꯉꯥꯎꯁꯤꯜꯂꯒ ꯂꯝꯕꯤꯗꯨꯗ ꯐꯩꯔꯦꯡ ꯂꯥꯛꯑꯝꯃꯤ ꯊꯣꯝꯕꯅ ꯑꯁꯤꯗ ꯂꯥꯛꯏꯁꯤꯗꯤ ꯑꯩꯈꯣꯏ ꯂꯤꯛꯂꯥꯅꯤꯅꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏ ꯂꯤꯛꯂꯥ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯃꯥꯒꯤ ꯑꯣꯏꯔꯕꯒ ꯍꯦꯛꯇ ꯃꯥꯜꯂꯤ ꯋꯥꯅꯦ ꯍꯦ ꯑꯣꯏꯔꯒꯨꯝꯕꯅꯤꯅꯦ ꯅꯣꯏꯅ ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯃꯥꯏꯗꯣ ꯊꯥꯔꯣ ꯍꯥꯏꯕ꯭ꯔꯣ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯊꯥꯕꯤꯅꯨ ꯑꯩꯉꯣꯟꯗ ꯊꯥꯔꯛꯇ꯭ꯔꯤꯉꯩ ꯏꯗꯥꯎ ꯍꯥꯟꯅ ꯂꯣꯡꯗꯥ ꯇꯥꯈꯤꯕ ꯇꯥꯔꯦ ꯃꯊꯤꯕꯣꯡ ꯃꯌꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯛꯈ꯭ꯔꯅꯤꯅ ꯃꯥꯅ ꯑꯅꯝꯕ ꯊꯛꯈ꯭ꯔꯕꯅꯤꯅ ꯃꯁꯥꯁꯦ ꯐꯖꯅ ꯐꯥꯎ ꯆꯠꯄ ꯉꯝꯗ꯭ꯔꯦꯅꯦꯁꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯒꯤꯗꯣ ꯐꯖꯅ ꯍꯥꯏꯌꯨꯅꯦ ꯌꯥꯔꯛꯇ ꯉꯥꯡꯉ ꯍꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯣ ꯂꯤꯛꯂꯥ ꯍꯣꯏꯁꯦ ꯑꯩꯈꯣꯏ ꯑꯦꯟꯇꯣ ꯆꯠꯈꯤꯗꯧꯔꯦ ꯍꯥꯏꯕ ꯋꯥꯔꯤ ꯁꯥꯍꯧꯔꯣ ꯍꯣꯏꯅꯦ ꯑꯦꯟꯇꯣꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯅꯦ ꯂꯤꯛꯂꯥ ꯉꯥꯏꯈꯣ ꯁꯨꯝ ꯆꯠꯈꯤꯅꯤ ꯃꯃꯥꯡꯁꯤꯗ ꯇꯥꯟꯅꯔꯒ ꯁꯨꯝ ꯑꯩ ꯂꯦꯞꯁꯤꯟꯕ ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯗꯦ ꯊꯥꯔꯤꯛꯅ ꯑꯁ ꯀꯩꯅꯣ ꯇꯥꯊꯣꯝꯕ ꯃꯤꯅ ꯂꯝꯕꯤ ꯆꯠꯂꯤꯁꯤꯕꯨ ꯃꯥꯡꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯑꯦ ꯃꯤ ꯉꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯅꯪ ꯇꯨꯃꯤꯟ ꯂꯩ ꯑꯩꯈꯣꯏ ꯂꯤꯛꯂꯥꯒ ꯋꯥꯔꯤ ꯁꯥꯒꯦ ꯂꯤꯛꯂꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯀꯔꯝ ꯀꯥꯟꯗ ꯌꯥꯒꯦꯕ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯦ ꯑꯩꯕꯨ ꯍꯥꯏꯗ꯭ꯔꯤꯕꯅꯦ ꯍꯥꯏꯈ꯭ꯔꯦꯗ ꯑꯩꯅ ꯑꯩꯈꯣই ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕꯤꯔꯣ ꯅꯈꯣꯏ ꯏꯃꯥꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯦꯅ ꯅꯍꯥꯟꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯅꯪꯅ ꯊꯑꯣꯏꯅ ꯇꯥꯕꯤꯗ꯭ꯔꯒ ꯀꯃꯥꯏ ꯅꯤꯡꯁꯤꯡꯗꯣꯏꯕ ꯇꯥꯊꯣꯝꯕ ꯀꯔꯤꯀꯥꯟ ꯉꯥꯎꯁꯤꯟꯅꯩꯅꯣ ꯌꯨꯝꯗ ꯏꯅꯝꯃ ꯑꯃꯁꯨ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯂꯩꯀꯥꯏꯅ ꯆꯟꯅꯆꯦꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯍꯣꯡꯗꯣꯛꯄꯤꯌꯨ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯑꯃꯅ ꯍꯥꯏꯕꯗ ꯂꯦꯝꯖꯗꯦ ꯑꯩꯁ ꯃꯁꯤ ꯋꯥ ꯍꯦꯟꯕ ꯉꯥꯡꯉꯤꯅ ꯅꯅꯝꯃꯗꯣ ꯀꯣꯛ ꯃꯄꯥꯝꯗ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯅꯪꯒ ꯂꯩꯃꯤꯟꯅꯗꯧꯅꯤ ꯀꯩꯅꯣ ꯑꯗꯨꯗ ꯅꯈꯣꯏ ꯅꯃꯥꯗꯨꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯤ ꯊꯃꯣꯏꯁꯤ ꯈꯔ ꯅꯨꯡꯉꯥꯏꯗꯅ ꯃꯆꯥꯅꯨꯄꯤ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯃꯃꯥ ꯑꯣꯏꯅ ꯌꯦꯡꯉ ꯂꯩꯕ ꯌꯥꯏꯗꯅ ꯇꯥꯊꯣꯝꯕꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤ ꯉꯥꯛꯇꯅꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ ꯋꯥ ꯉꯥꯡꯕꯗ ꯇꯨꯡꯃꯥꯡ ꯌꯦꯡꯗꯕ ꯅꯪꯗꯤꯅꯦ ꯈꯨꯄꯥꯛꯁꯤꯅ ꯅꯃꯥꯏꯗꯨꯗ ꯊꯥꯕ ꯄꯦꯅ ꯊꯥꯒꯦ ꯂꯤꯛꯂꯥ ꯁꯥꯎꯅ ꯊꯣꯝꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯏ ꯊꯣꯝꯕ ꯊꯥꯔꯛꯂꯤꯕ ꯈꯨꯄꯥꯛꯇꯨ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯥꯔꯛꯄ ꯅꯠꯇꯕꯅꯤꯅ ꯈꯨꯄꯥꯛ ꯑꯗꯨꯒꯤ ꯁꯥꯍꯨꯝꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯔꯝꯃꯤ ꯊꯣꯝꯕꯅ ꯇꯥꯈꯤꯕ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯆꯦꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯄꯤ ꯊꯣꯝꯕꯅ ꯌꯨꯒ ꯂꯣꯏ ꯍꯜꯂꯤꯍꯦ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯥꯅ ꯐꯥꯎꯕ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯇ꯭ꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯊꯣꯝꯕꯅꯦ ꯊꯣꯝꯕ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯄꯥ ꯃꯁꯛ ꯈꯪꯗꯅ ꯄꯣꯛꯄꯤ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯁꯥꯏ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯒꯤ ꯈꯨꯄꯥꯛꯁꯤꯅ ꯑꯃꯨꯛ ꯊꯥꯕ ꯇꯥꯕꯅꯤ ꯀꯅꯥꯅꯦ ꯈꯨꯠ ꯐꯥꯔꯤꯁꯦ ꯊꯥꯗꯧꯅꯦ ꯂꯩꯆꯤꯜ ꯑꯃꯗꯤ ꯃꯇꯥꯎ ꯇꯣꯝꯄꯣ
ꯂꯝꯕꯤꯗꯨꯗ ꯂꯥꯛꯄꯗ ꯅꯨꯄꯥ ꯈꯔꯅ ꯅꯨꯄꯤ ꯑꯅꯤꯗ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯪꯂꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯒ ꯊꯣꯝꯕꯅ ꯂꯤꯛꯂꯥꯗ ꯊꯥꯒꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯛꯂꯤꯕ ꯃꯈꯨꯠꯇꯨ ꯂꯩꯆꯤꯜꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯕꯅꯤ ꯂꯩꯆꯤꯜꯅ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯤꯕ ꯅꯪꯕꯨ ꯀꯌꯥꯝꯅ ꯊꯧꯅ ꯂꯩꯕ ꯅꯨꯄꯥꯅꯣ ꯍꯥ ꯅꯨꯄꯤꯁꯤꯅ ꯈꯨꯠ ꯊꯥꯔꯛꯂꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯟꯊꯧ ꯁꯤꯗꯤ ꯀꯅꯥꯅꯣ ꯃꯁꯤ ꯋꯥꯒ ꯆꯥꯎꯅ ꯉꯥꯡꯏꯅꯦ ꯃꯁꯤ ꯃꯃꯥꯏꯁꯤꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯊꯣꯝꯕ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯈꯨꯠ ꯊꯥꯔꯨꯅꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯁꯥ ꯌꯥꯝ ꯀꯟꯕ ꯅꯨꯄꯥꯅꯦ ꯁꯤ ꯑꯁꯤꯅꯅꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯈꯔ ꯄꯥꯏꯔꯒ ꯂꯪꯉꯛꯈꯤꯕꯗꯣ ꯏꯇꯥꯎ ꯅꯪꯅꯒ ꯈꯨꯠ ꯊꯥꯔꯨꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯅ ꯇꯥꯎ ꯑꯩꯈꯣꯏ ꯑꯗꯨꯏ ꯁꯔꯨꯛ ꯆꯠꯂꯁꯤ ꯂꯥꯎ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯍꯥꯏꯔꯣ ꯂꯥꯎꯍꯦ ꯂꯩꯆꯜꯅ ꯃꯁꯛꯁꯤꯡꯁꯤꯒ ꯏꯆꯟꯍꯣꯏ ꯁꯣꯛꯇꯦꯀꯣ ꯊꯥꯔꯤꯛꯅ ꯉꯁꯥꯏ ꯀꯩꯊꯦꯜꯗ ꯉꯥ ꯑꯌꯥꯏꯕ ꯂꯧꯕ ꯂꯥꯛꯄꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯂꯩꯁꯥꯕꯤꯅꯤ ꯉꯥ ꯂꯩꯔꯝꯕꯗꯣ ꯅꯈꯣꯏꯅꯤꯔꯣ ꯃꯥꯅꯤ ꯏꯕꯨꯡ ꯑꯣ ꯅꯈꯣꯏꯁꯨ ꯌꯨꯝ ꯆꯠꯂꯗꯣꯏ ꯅꯠꯇ꯭ꯔꯥ ꯂꯧ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯑꯝꯕꯅꯤ ꯊꯥꯔꯤꯛꯅ ꯏꯕꯨꯡꯈꯣꯏ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯏꯇꯥ ꯂꯤꯛꯂꯥꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯃꯤꯐꯠꯇꯁꯤꯡꯁꯤꯅ ꯐꯥꯔꯒ ꯐꯥꯎ ꯄꯨꯈꯤꯗꯣꯏꯅꯦ ꯂꯩꯆꯤꯜ ꯉꯁꯥꯏ ꯃꯈꯩ ꯂꯤꯛꯂꯥꯗ ꯐꯖꯅ ꯌꯦꯡꯂꯨꯗꯕꯅꯤ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯂꯤꯛꯂꯥꯒ ꯃꯤꯆꯥꯟꯅꯔꯨꯔꯦ ꯂꯩꯆꯤꯜ ꯉꯥꯏꯍꯥꯛꯇꯤ ꯂꯤꯛꯂꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯇꯣꯝꯄꯣꯛꯅ ꯑꯣꯏ ꯀꯔꯤ ꯈꯨꯌꯦꯡꯅꯣ ꯂꯝꯕꯤꯁꯤ ꯌꯦꯡꯂꯒ ꯆꯠꯂꯨꯅꯦ ꯈꯨꯗꯤꯒ ꯊꯤꯖꯤꯜꯂꯗꯤ ꯂꯩꯁꯥꯕꯤ ꯃꯥꯡꯗ ꯆꯣꯞꯁꯅꯤ ꯑꯁ ꯌꯦꯡꯗꯦꯍꯦ ꯅꯪꯁꯨ ꯂꯤꯛꯂꯥꯅ ꯏꯕꯨꯡ ꯑꯅꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯇꯣꯝꯄꯣꯛꯅ ꯑꯩꯗꯤ ꯌꯥꯎꯗꯦꯀꯣ ꯏꯇꯥꯎꯅ ꯈꯛ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯐꯥꯔꯨꯕꯅꯤ ꯃꯈꯥ ꯇꯥꯔꯛꯂꯗꯤ ꯌꯥꯎꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯇꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯏꯆꯟ ꯏꯕꯨꯡ ꯑꯅꯤ ꯍꯥꯏꯔꯤꯗꯣ ꯑꯃꯈꯛ ꯑꯣꯏꯅ ꯍꯥꯏꯌꯣ ꯂꯤꯛꯂꯥꯅ ꯋꯥ ꯉꯥꯡꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯏꯕꯨꯡꯁꯦ ꯑꯗꯣ ꯏꯆꯜ ꯑꯅꯤꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯁꯣꯝꯒꯤꯗꯤ ꯏꯆꯜ ꯑꯃꯁꯤꯅ ꯍꯥꯏꯕꯗ ꯈꯪꯂꯤ ꯂꯤꯛꯂꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯆꯟ ꯑꯃꯒꯤꯅ ꯀꯔꯤ ꯀꯧꯕ ꯊꯥꯔꯤꯛ ꯀꯧꯏ ꯏꯕꯨꯡ ꯑꯅꯤꯒꯤꯗꯤ ꯑꯩꯒꯤꯅ ꯇꯣꯝꯄꯣꯛ ꯑꯗꯨꯒ ꯁꯤꯒꯤ ꯁꯛ ꯐꯖꯕ ꯏꯇꯥꯎꯁꯤꯒꯤꯅ ꯂꯩꯆꯤꯜ ꯀꯧꯏ ꯃꯈꯣꯏꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯝꯕꯤꯗꯨ ꯁꯨꯝ ꯆꯠꯂꯤ ꯂꯩꯆꯤꯜꯗꯤ ꯂꯤꯛꯂꯥꯗ ꯆꯦꯞꯊ ꯌꯦꯡꯕꯗ ꯈꯨꯗꯤ ꯐꯥꯎꯕ ꯊꯤꯔꯤ ꯂꯤꯛꯂꯥꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯠꯂꯤ ꯁꯨꯝ ꯂꯥꯛꯄꯅ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯂꯤꯛꯂꯥꯗꯨ ꯂꯩꯍꯧꯔꯤ ꯊꯥꯔꯤꯛꯀ ꯂꯩꯆꯤꯜ ꯑꯃꯗꯤ ꯇꯣꯝꯄꯣꯛꯀꯗꯨ ꯁꯨꯝ ꯂꯥꯛꯏ ꯂꯩꯆꯤꯜꯅ ꯊꯥꯔꯤꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯪꯉꯣ ꯍꯧꯖꯤꯛꯀꯤ ꯂꯤꯛꯂꯥꯗꯣ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯕ ꯖꯥꯠꯂꯥ ꯏꯕꯨꯡꯒꯤꯁꯦ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤꯗ ꯑꯣ ꯀꯅꯥꯁꯨ ꯂꯩꯇꯕꯅꯦ ꯁꯨꯝ ꯍꯪꯕꯅꯤꯗ ꯑꯗꯣ ꯅꯣꯡꯃ ꯐꯖꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯁꯤꯗꯅ ꯂꯤꯛꯂꯥꯁꯨ ꯄꯨꯟꯅ ꯇꯣꯝꯄꯣꯛꯅ ꯀꯩꯗꯧꯔꯦ ꯑꯩꯒꯤꯗꯧ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯈꯟꯗꯕꯁꯦ ꯉꯁꯤꯗꯤ ꯂꯥꯏ ꯑꯣꯛꯅꯔꯕ ꯂꯩꯆꯤꯜꯅ ꯑꯁ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯊꯥꯔꯤꯛꯅ ꯍꯣꯏ ꯅꯣꯡꯃ ꯂꯥꯛꯑꯣ ꯏꯇꯥꯒ ꯑꯩꯒꯁꯨ ꯊꯣꯛꯂꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯦ ꯑꯩ ꯑꯃꯨꯛ ꯆꯪꯍꯧꯔꯒꯦ ꯍꯣꯏ ꯑꯗꯣ ꯀꯥꯎꯅꯨꯀꯣ ꯑꯧ ꯀꯥꯎꯔꯣꯏꯌꯦ ꯑꯗꯨꯗꯤ ꯆꯪꯂꯒꯦꯀꯣ ꯇꯣꯝꯄꯣꯛꯅ ꯑꯁꯤꯒꯤ ꯊꯥꯔꯤꯛꯁꯤꯁꯨ ꯃꯁꯛꯇꯤ ꯐꯖꯩꯅꯦ ꯑꯃꯁꯤ ꯃꯊꯟꯇꯒ ꯆꯠꯈꯤꯅꯦ ꯑꯣꯏ ꯉꯥꯏꯈꯣꯅꯦ ꯑꯁ ꯏꯇꯥꯎ ꯑꯩ ꯂꯤꯛꯂꯥꯗꯣ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯅꯍꯥꯟꯈꯩ ꯐꯥꯎꯗꯕ ꯏꯍꯨꯜ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯛꯏ ꯉꯁꯤꯗꯤ ꯑꯩꯁꯦ ꯃꯩꯊꯥꯕ ꯍꯥꯏꯗꯨ ꯑꯣꯜꯂꯦ ꯍꯦꯔꯥ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯗ ꯃꯥꯏ ꯃꯇꯝ ꯂꯥꯛꯇꯅ ꯇꯧꯔꯤꯅꯦ ꯈꯟꯗꯣ ꯑꯗꯨꯏ ꯁꯔꯨꯛ ꯏꯕꯥꯏꯅꯤꯒꯤ ꯊꯕꯛ ꯃꯐꯝꯗꯣ ꯌꯧꯅꯕ ꯆꯠꯂꯁꯤ ꯀꯨꯏꯊꯈ꯭ꯔꯗꯤ ꯃꯝꯁꯤꯟꯈ꯭ꯔꯅꯤ ꯃꯈꯣꯏꯅꯤꯁꯨ ꯋꯥꯔꯤ ꯁꯥꯅ ꯊꯕꯛ ꯃꯐꯝꯗꯨ ꯌꯧꯅꯕ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯏꯕꯦꯍꯜꯅ ꯃꯥꯡꯒꯣꯟꯗ ꯐꯤ ꯁꯥꯔꯤ ꯆꯥꯛꯈꯨꯝꯗꯅꯤ ꯂꯤꯛꯂꯥ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯌꯦꯅꯈꯥꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯃꯜ ꯐꯪꯂꯛꯏ ꯆꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯈꯔ ꯁꯠꯇꯣꯛꯂꯝꯂꯒ ꯃꯅꯤꯡꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯏ ꯅꯨꯄꯥ ꯑꯃ ꯏꯕꯦꯍꯜꯅ ꯐꯤ ꯁꯥꯔꯤꯕ ꯂꯣꯝꯗ ꯆꯠꯅꯕ ꯊꯧꯔꯥꯡꯂꯤꯕꯗꯨ ꯂꯤꯛꯂꯥꯅ ꯎꯔꯦ ꯈꯪꯍꯧꯗꯦ ꯂꯤꯛꯂꯥꯒꯤ ꯃꯁꯛ ꯐꯤꯖꯦꯠ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯁꯠ ꯑꯣꯟꯈꯤꯕ ꯅꯨꯄꯥꯗꯨꯅ ꯈꯣꯡ ꯊꯥꯡꯒꯦ ꯇꯧꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯏ ꯅꯨꯄꯥꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯤꯠ ꯑꯗꯨ ꯊꯛꯂꯒ ꯃꯈꯨꯠꯇꯨꯅ ꯈꯜꯂꯤ ꯂꯤꯛꯂꯥ ꯈꯪꯂꯤ ꯅꯨꯄꯥ ꯑꯗꯨ ꯌꯨꯝꯊꯪꯅꯕꯒꯤ ꯈꯨꯔꯥꯇꯥꯗꯅꯤ ꯍꯥꯏꯕ ꯂꯤꯛꯂꯥꯅ ꯍꯦ ꯇꯝꯕ ꯑꯣꯏꯕ ꯑꯍꯜ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯃꯐꯝꯁꯤꯗ ꯍꯨꯔꯥꯟꯕ ꯑꯃꯒꯨꯝꯅ ꯆꯪꯂꯛꯂꯤꯕꯗꯤ
Tadana. Hey, kanana, wangang laglisiba. Masakti udi. Mangal sisu mit kaloi thakleni. Aigi yan bala ba manan thokiba. Adu thiba lak jaramani. Yan bala ba thiba lak babu. Yana khada huran ba dawna lumaka yang nabran he. Narol chum. Natrabati na thoy adu satkadabani. Ai bu thawai dari satbigan. Ai aseng bu da haijage. 𝗬𝗵 aching batan ja yeng lakpa koirabani. Handak machanupi ama lakhibadagi yengludrabani. Adubu ngasidi mana phi sabada yengningmankhidana yena khasidi hekta lummaga yenglamani. Nanaibu amukta ngakpiyu. Hera, machong bapat naidaba. Nakhoi leire haina wakhal chawthokna leirubagi kai kanari. Phattabu wakhalna yomlabana kokto. Ngasidi aigi khutumsina sudaba tare. Iya, khangra nangado. Chalo na yomda. Tadandu lairen biliklana khutumna sudarakpaduda mayumda hairam tawraga chatkre. Likla so hanagi masaktuda mukhanjilaglaga sakhomda changduna chak adu makha tana thongkre. Somda tadandu mayumgi sumangaduda makokto pairaga haiduna lai. Oi ma, ai shi hanu thangdana pi chomlabra haibabu koksha tangkai ma phakra male. Ayo hojikkidabu makhoi yum konba isorga oiri jala matung manaw achumba thabaka tawru yaponte. Hai nupi tabra nangbo. Ayo ba dari sida mukto sillane tawruse. Hai nupi tabra nangbo thoklang ulaw ne. Tombina ho tare kadai dun ai kaukhibada mangon chidadi kana su leitena. Hai nupi mangon dagi khara kumthara une sida lairiba aibu ude kakainaga. Haima ho kaino dari dudanam laga lairibo hanu thangsida yuga muk thakchiluribro namau na chagi mamang dei kai jaiko hogalose. Hey karai dagi yuno nahanwa yu ngawraga kongbanda yungna tasilubadagi thakhidrabani ne. Tapna chingkhalo tapna. Ayo hai kok tamuk thenglaklibodo karigino. Imai pema khutchina hai phen thenglubabu yamna nakhrabu oireda. Law namau chak loiramlani chathokna batawrurasi. Chak lairi kokse ising khara han thomsi. Aina sumang da sajen tawri ngaida khongpham chahaudadana tawsilure. Kokchina leimai du da ngakre. Aduna nabada kainom tawri. Se mayai ka sida phamlomge. Chalo ising khara purau. Hanu thangsida ne natik na pachadana sajen tawjaning male. Naha pakhang singna tawgadabado hanu banang na tawrabanina sokpa tabane. Mashi wayam na ngangningrabu kokse phuktatlaga langakani semase. Chatlo dana kainom tawri me egi kokse. Bombra hani yengese. Haima nungda ka yeshilurabu mapanangbo asok chawna pomlaga tangdana leirise. Onthokpanida. Hai mau ising do khara salu. Aishu sakhomda changlukhi ko sida ngai hakta phamlamo. Chongo khara thuna thoklo ko. Chaka amuk cha thoklaga leiramgani. Mathibong du onthokna lawkhraba aigi nupini. Somda naribase Keisham ta khangbiroi doine. Mamangda chak thangdokhrabadi. Ayo oi ma nai. Matung manaw mo angangsingda katukarangi wakhalga khanjararoi. Ai lale. Ayo kaino aigi koksibo. Ai phakhreni pomba sondhakre ko kasi yangkre narambadu pumpha phakhreni. Tombina makhoi mapa ising pothorakle se nakok anabatu thomsi. Ngasai na naringai da potho haibadadi wachoi ngangdana le. Chalo namau da chak thiro hairoro chak lama bane. Haima chalo ne kok pomba do handakre ne naba phare. Chalo masi hanu base masi siramdagi ngawba horaklabra kainom tawrimi. Hai mau napa chaklame hai ne chak do thidoklo ima su ko lik chamjilaklage napa se siramdagi ra khangde choirolon ba horakle. Masi ki chanda nupi sidi imau sida mu wari sari ne na chumna sadewa ne. Ai ngasidagi pattabu wakhal khankraroi ko pongki khire hojik ngai haki chaina dudi 𝗵𝗵 da sunataba mityeng ka yenglaroi. Kok se nabu phakrasu chaina dudi kawba ngamdo mandre. Tadandu
ꯃꯀꯣꯛꯇꯨ ꯅꯥꯈꯤꯕꯒꯤ ꯆꯩꯅꯥꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯃꯧꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯤꯛꯂꯥ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯥ ꯆꯥꯛ ꯂꯣꯏꯔꯦ, ꯍꯥꯟꯅ ꯆꯥꯊꯣꯛꯂꯨꯔꯁꯤ, ꯑꯗꯨꯒ ꯐꯤꯗꯣ ꯑꯩ ꯃꯈꯥꯃꯨꯛ ꯁꯝꯗꯔꯒꯦ, ꯏꯃꯥ ꯄꯣꯊꯥꯕꯤꯔꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯐꯤꯁꯨ ꯂꯣꯏꯗꯧꯔꯕꯅꯤꯗ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯊꯣꯛꯂꯨꯔꯁꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯆꯥꯛ ꯇꯣꯛꯂꯕꯗꯨ ꯂꯤꯛꯂꯥꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯕꯦꯍꯜꯁꯨ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯏꯕꯦꯍꯜꯗꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯂꯤꯛꯂꯥ ꯃꯥꯡꯒꯣꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯣꯏꯁꯤꯜꯍꯧꯗꯕ ꯐꯤ ꯃꯇꯦꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ꯫ ꯂꯤꯛꯂꯥ ꯃꯇꯝ ꯀꯨꯏꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯩꯔꯛꯄꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯨꯝꯅ ꯋꯥꯈꯜꯗꯨ ꯈꯜꯂꯛꯂꯤ꯫ ꯂꯥꯏꯔꯦꯝꯕꯤꯅꯦ ꯍꯥꯏꯕ ꯀꯥꯎꯊꯣꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯄꯥ ꯑꯍꯜꯈꯩꯁꯨ ꯂꯤꯛꯂꯥꯅ ꯄꯔꯥ ꯑꯃꯃꯝ ꯂꯣꯏꯅ ꯇꯝꯕꯤꯔꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯤꯛꯂꯥ ꯐꯤ ꯁꯥꯔꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯊꯥꯔꯤꯛꯇꯨ ꯆꯪꯂꯛꯏ꯫ ꯑꯣ ꯊꯕꯛ ꯐꯕꯤ ꯏꯇꯥ, ꯑꯩꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯊꯕꯛꯁꯦ ꯍꯦꯛꯇ ꯍꯥꯡꯂꯝꯗꯕ, ꯅꯗꯥ ꯈꯣꯏꯗꯁꯨ ꯅꯣꯡꯃꯗ ꯀꯣꯏꯊꯣꯔꯛꯎ ꯀꯩꯗꯧꯒꯦ? ꯑꯩꯁꯨ ꯀꯣꯏꯊꯣꯔꯛꯀꯦꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯛꯁꯦ ꯍꯦꯛꯇ ꯁꯪꯗꯕ꯫ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ, ꯀꯩ ꯂꯩꯒꯦ ꯏꯇꯥꯅ ꯂꯥꯛꯄꯕꯣ? ꯏꯅꯦꯗꯤ ꯎꯗꯦ, ꯀꯥꯏ ꯆꯠꯈꯤꯒꯦ? ꯀꯩꯊꯦꯜꯗ ꯐꯤ ꯊꯥꯕ ꯆꯠꯈꯤꯕꯅꯤ, ꯃꯤꯅ ꯍꯪꯕ ꯋꯥꯗꯤ ꯈꯨꯝꯗꯦ, ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯕ? ꯇꯥ ꯂꯩꯆꯤꯜꯗꯨ ꯂꯥꯛꯍꯧꯏ, ꯅꯪꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯃꯥꯜꯂꯤ, ꯉꯥꯛꯇꯪ ꯊꯣꯛꯎꯁꯤꯗꯅ꯫ ꯌꯥꯕꯨꯗꯤ ꯌꯥꯏꯌꯦ, ꯑꯗꯣ ꯌꯨꯝꯁꯦ ꯀꯅꯥꯁꯨ ꯂꯩꯇꯕꯁꯤꯗ ꯊꯣꯡ ꯐꯖꯅ ꯂꯣꯟꯖꯤꯜꯂꯝꯃꯣ, ꯀꯅꯥꯁꯨ ꯆꯪꯂꯣꯏꯌꯦ꯫ ꯑꯩꯁꯨꯅꯦ ꯌꯨꯝꯒ ꯃꯤ ꯑꯃꯠꯇ ꯂꯩꯍꯧꯕ ꯅꯠꯇꯦ꯫ ꯂꯥꯛꯑꯣ, ꯃꯤ ꯉꯥꯏꯍꯧꯔꯤꯗꯣ ꯋꯥꯔꯝꯂꯅꯤ, ꯍꯧꯒꯠꯂꯛꯑꯣꯁꯦ꯫ ꯑꯁ ꯑꯩꯗꯤ ꯏꯀꯥꯏꯀꯣ, ꯅꯍꯥꯟꯃꯨꯛꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯠꯇꯦ꯫ ꯍꯩꯃꯥ ꯏꯇꯥ, ꯀꯩꯅꯣ ꯆꯤꯡꯉꯤꯁꯤꯕꯣ? ꯐꯤꯔꯣꯜꯒꯁꯦ ꯑꯝꯇ ꯁꯤꯟꯈꯤꯁꯦꯃꯤ ꯅꯪꯕꯣ꯫ ꯑꯣ ꯁꯤꯟꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯏꯐꯗ ꯐꯖꯔ ꯂꯩꯔꯕꯤ ꯏꯇꯥ ꯅꯪꯕꯣ꯫ ꯊꯥꯔꯤꯛꯀ ꯂꯤꯛꯂꯥꯒꯗꯨ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯂꯩꯆꯤꯜꯒ ꯇꯣꯝꯄꯣꯛꯀꯁꯨ ꯅꯨꯖꯥ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯄꯣꯛꯅ, ꯀꯩꯅꯣ ꯏꯇꯥꯎ, ꯅꯁꯥꯗꯣ ꯉꯥꯏꯍꯥꯛꯇꯅꯦ ꯅꯇꯥꯅ ꯂꯩꯇ꯭ꯔꯤꯗꯨꯕꯣ, ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯂꯨ ꯂꯥꯎ ꯀꯩꯗꯧꯔꯒꯦ? ꯑꯁ ꯏꯇꯥꯎ ꯇꯣꯝꯄꯣꯛ, ꯑꯩ ꯃꯤꯍꯨꯟꯁꯦ ꯃꯊꯨꯞ ꯃꯔꯥꯡ ꯍꯧꯔꯤ, ꯍꯣꯔꯦꯟ ꯑꯩꯅ ꯍꯥꯏꯈꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯌꯥꯕꯤꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨꯃꯥꯏ ꯁꯨꯝ ꯈꯟꯖꯤꯜ ꯂꯩꯔꯗꯤ ꯌꯥꯔꯣꯏ, ꯁꯤꯗ ꯉꯥꯛꯇ ꯐꯝꯃꯨꯁꯤ, ꯁꯨꯃꯥꯏꯅ ꯄꯥꯏꯔ ꯆꯤꯡꯗ꯭ꯔꯗꯤ ꯌꯥꯔꯣꯏ, ꯁꯤꯗ ꯂꯥꯛꯑꯣꯍꯦ꯫ ꯑꯁ ꯀꯩꯅꯣ ꯏꯇꯥꯎ, ꯂꯥꯛꯇꯅ ꯆꯤꯡꯉꯤꯗꯨꯕꯣ? ꯇꯣꯝꯄꯣꯛꯅ, ꯑꯦ ꯂꯤꯛꯂꯥ ꯍꯣꯏꯗꯣ ꯑꯥꯗ ꯂꯥꯛꯑꯦ ꯇꯨ꯫ ꯏꯇꯥꯎ, ꯑꯩ ꯃꯤꯍꯨꯟꯁꯦ ꯀꯩꯅꯣꯝ ꯇꯧꯈꯠꯂꯦ, ꯅꯪꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯒꯦꯔꯥ? ꯑꯩ ꯆꯠꯂꯒꯦ꯫ ꯍꯩ, ꯃꯥꯒꯤ ꯋꯥ ꯍꯥꯏꯕ ꯂꯥꯛꯂꯒ ꯃꯁꯥꯅ ꯍꯥꯏꯖꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯪꯖꯤꯜꯂꯦ, ꯌꯧꯕꯨ ꯌꯧꯁꯤꯜꯂꯦ ꯑꯗꯨ꯫ ꯂꯤꯛꯂꯥꯅ, ꯑꯁ ꯏꯇꯥ, ꯑꯩ ꯃꯤꯍꯨꯟ ꯌꯥꯝ ꯆꯣꯡꯉꯤ, ꯑꯃꯨꯛꯇꯁꯨ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯔꯛꯇ꯭ꯔꯤ, ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯩ꯫ ꯏꯇꯥ, ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯗꯤ ꯀꯩꯁꯨꯝ ꯇꯧꯔꯨꯏꯌꯦ, ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯤ ꯃꯤꯍꯨꯟꯒ ꯌꯥꯝ ꯆꯣꯡꯕꯅꯤ, ꯃꯥꯏꯒꯁꯦ ꯅꯣꯟꯈꯠꯄꯒ ꯉꯝꯄꯣꯟꯇꯦ, ꯂꯥꯛꯑꯣ꯫ ꯂꯤꯛꯂꯥꯗꯨ ꯊꯥꯔꯤꯛꯅ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯂꯩꯆꯤꯜ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯊꯥꯔꯤꯛꯅ, ꯇꯥ ꯂꯩꯆꯤꯜ, ꯉꯥꯏꯕ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ? ꯏꯇꯥꯁꯤ ꯏꯀꯥꯏꯌꯦꯅ ꯑꯩꯅ ꯆꯤꯡꯗꯅ ꯄꯨꯔꯛꯏꯅꯦ꯫ ꯂꯤꯛꯂꯥꯅ, ꯑꯁ ꯏꯇꯥ ꯅꯪꯁꯤꯗꯤ ꯍꯦꯛꯇ ꯍꯥꯏꯌꯦꯃꯤ꯫ ꯇꯣꯝꯄꯣꯛꯅ, ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯁꯨ ꯆꯦꯟꯈꯤꯒꯦꯕꯨ ꯇꯧꯕꯣ, ꯌꯥꯝ ꯇꯧꯈ꯭ꯔꯖꯥꯠꯅꯤ꯫ ꯊꯥꯔꯤꯛ, ꯏꯕꯥꯅꯤ ꯑꯁꯣꯝꯗ ꯊꯣꯛꯂꯁꯤ, ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯁꯅꯤ꯫ ꯏꯇꯥ ꯁꯥꯟꯅꯍꯧꯔꯣꯀꯣ, ꯑꯩꯈꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯒꯦ꯫ ꯏꯇꯥ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ, ꯆꯠꯈꯤꯅꯨ, ꯋꯥꯒꯁꯦ ꯍꯥꯏꯕ ꯅꯪꯍꯧꯕ ꯅꯠꯇꯦ꯫ ꯂꯤꯛꯂꯥ, ꯀꯩ ꯍꯥꯏꯒꯦ ꯇꯥ ꯂꯩꯆꯤꯜ? ꯀꯩꯅꯣꯅꯦ, ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ? ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯏꯌꯦ, ꯇꯥ ꯂꯩꯆꯤꯜꯗꯤ ꯀꯩ ꯆꯥꯔꯒꯦ? ꯑꯩꯕꯨꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ, ꯑꯗꯣ ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯩꯕꯨꯗꯤ ꯂꯩꯇꯦ, ꯑꯗꯣ ꯇꯥ ꯂꯩꯆꯤꯜꯗꯗꯤ ꯑꯩ ꯍꯥꯏꯈꯤꯗ꯭ꯔꯤꯀꯣ꯫ ꯊꯥꯔꯤꯛꯇ ꯍꯪꯕꯗꯒꯤ ꯈꯪꯕꯅꯤ, ꯑꯗꯣ ꯑꯩꯗꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯤꯗ ꯑꯃꯨꯛꯐꯥꯎ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯐꯝꯗ ꯏꯀꯥꯏ ꯈꯪꯗꯕ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ, ꯅꯪꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯣ ꯍꯥꯏꯕꯕꯨ ꯀꯩ ꯀꯥꯏꯒꯦ? ꯀꯩꯁꯨꯝ ꯀꯥꯏꯗꯦ, ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯇꯥ ꯂꯩꯆꯤꯜꯁꯦ ꯀꯩꯁꯨꯝ ꯈꯜꯂꯝꯗꯕꯅꯤ꯫ ꯍꯟꯗꯛ ꯊꯥꯔꯤꯛꯅ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯏꯌꯦ, ꯑꯗꯨꯗꯒꯤ ꯁꯨꯝ ꯈꯟꯕ ꯍꯧꯔꯛꯂꯤꯅꯦ꯫ ꯑꯗꯨꯗꯤ ꯌꯥꯔꯦꯅ ꯂꯧꯔꯒꯦꯀꯣ? ꯀꯩꯅꯣ ꯅꯃꯥꯏꯗꯨ ꯁꯨꯝ ꯑꯣꯟꯊꯣꯛꯈ꯭ꯔꯤꯗꯨꯕꯣ? ꯑꯩꯅ ꯍꯪꯉꯤꯁꯦ ꯈꯨꯝꯃꯣ꯫
ꯌꯥꯔꯦ ꯇꯣꯝꯄꯣꯛꯅ ꯑꯅꯤꯁꯤ ꯌꯥꯅꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯍꯦ ꯃꯈꯨꯠꯀ ꯄꯥꯏꯅꯈ꯭ꯔꯦ ꯑꯁ ꯀꯩꯅꯣ ꯇꯥ ꯇꯣꯝꯄꯣꯛ ꯃꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯕꯨ ꯁꯨꯝ ꯌꯦꯡ ꯂꯩꯗꯨꯕꯣ ꯃꯤ ꯕꯦꯔꯥꯅꯤ ꯃꯁꯤ ꯃꯤꯒꯤꯗ ꯌꯦꯡꯗꯅꯕ ꯅꯪꯗꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥ ꯑꯗꯨꯏ ꯋꯥꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯍꯧꯗꯣꯛꯀꯗ꯭ꯔꯣ ꯅꯨꯄꯥꯅ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯀꯗꯧꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯕꯨ ꯁꯣꯏꯕ ꯁꯥꯔꯒ ꯍꯧꯗꯣꯔꯛꯏꯁꯤꯅꯤ ꯅꯁꯥꯅ ꯌꯥꯔꯕ ꯅꯪꯕꯨ ꯑꯁ ꯀꯩꯅꯣ ꯁꯨꯝꯃꯅ ꯌꯦꯡꯂꯛꯏꯗꯨꯕꯣ ꯑꯣꯟꯊꯣꯛꯀ ꯆꯠꯂꯣ ꯋꯥꯒ ꯍꯥꯏꯒꯦ ꯇꯧꯕꯁꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯕ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯃꯤꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯁꯨ ꯑꯣꯟꯊꯣꯛꯈꯣꯏ ꯃꯤꯠꯁꯦ ꯐꯛꯆꯤꯜꯂ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯑꯅꯤꯗꯨ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯔꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯤꯛꯂꯥ ꯑꯃꯗꯤ ꯊꯥꯔꯤ ꯆꯠꯂꯒꯦ ꯍꯥꯏꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯆꯤꯜꯒ ꯇꯣꯝꯄꯣꯛꯀꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯩꯆꯤꯜꯒꯤ ꯅꯨꯡꯁꯤꯅꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ ꯏꯕꯦꯍꯜꯁꯨ ꯃꯆꯥ ꯑꯃꯗꯤ ꯂꯩꯆꯤꯜꯒ ꯈꯪꯅꯕꯗꯨ ꯈꯪꯂꯝꯃꯤ ꯃꯆꯥꯅ ꯄꯥꯝꯖꯕꯅꯤ ꯈꯟꯗꯨꯅ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯂꯥꯏꯔꯝꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯛꯇꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯂꯥꯏ ꯅꯤꯡꯊꯧꯅ ꯂꯥꯏꯔꯦꯝꯕꯤ ꯂꯤꯛꯂꯥ ꯅꯍꯥꯛꯀꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯩꯕꯒꯤ ꯃꯇꯝꯕꯨ ꯂꯣꯏꯁꯤꯜꯂꯛꯂꯦꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯏꯔꯝꯂꯦꯟꯗ ꯂꯥꯛꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯈ꯭ꯔꯦ ꯂꯤꯛꯂꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯨꯔꯕ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯂꯩꯃꯤꯟꯅꯔꯛꯄꯅ ꯂꯥꯏꯔꯝꯂꯦꯟꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯣ ꯏꯃꯥꯅ ꯀꯝꯗꯧꯍꯧꯕ ꯏꯊꯥ ꯊꯥꯔꯤꯛꯅ ꯀꯅꯥꯒ ꯄꯨꯜꯍꯧꯕ ꯊꯥ ꯂꯩꯆꯤꯜ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯒꯤ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯧꯔꯛꯂꯦ ꯊꯥ ꯂꯩꯆꯤꯜ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯖꯗ꯭ꯔꯤꯕ ꯊꯃꯣꯏꯁꯦ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯪꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯇꯥꯔꯦ ꯑꯩ ꯏꯃꯥꯗꯗꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯝꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯃꯥ ꯏꯕꯦꯍꯜꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕ꯭ꯔꯣ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯏꯁꯨꯛ ꯁꯨꯛꯊꯔꯤꯗꯨꯕꯣ ꯅꯕꯨꯛꯀ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯃꯥ ꯉꯥꯏꯕꯤꯒꯦ ꯂꯥꯛꯑꯣ ꯏꯕꯦꯍꯜ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯈꯨꯠꯇ ꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ ꯂꯤꯛꯂꯥ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗ ꯇꯞꯅ ꯇꯨꯡꯗ ꯂꯥꯛꯏ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯊꯔꯛꯏ ꯏꯕꯦꯍꯜ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯂꯤꯛꯂꯥꯅ ꯃꯈꯨꯠꯇ ꯐꯥꯔꯛꯏ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯑꯩ ꯆꯠꯄ ꯇꯥꯔꯦ ꯀꯗꯥꯏꯗ ꯀꯅꯥꯒ ꯂꯩꯆꯤꯜꯒ ꯊꯦꯡꯅꯁꯦ ꯍꯥꯏꯅꯈꯤꯕ꯭ꯔꯣ ꯅꯪꯕꯣ ꯍꯥꯏ ꯆꯦꯟꯕ ꯇꯧꯔꯁꯨ ꯁꯥꯏ ꯑꯅꯛꯄꯗ ꯆꯪꯂꯛꯑꯣꯅ ꯍꯥꯏꯈꯤꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯏꯃꯥ ꯇꯥ ꯂꯩꯆꯤꯜꯒ ꯊꯦꯡꯅꯁꯦꯅ ꯍꯥꯏꯅꯈꯤꯕ ꯂꯩꯇꯦ ꯑꯩ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯇꯥꯔꯦ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯇ꯭ꯔꯦ ꯅꯍꯥꯟꯈꯩ ꯏꯃꯥꯕꯨ ꯁꯦꯟꯅꯕ ꯑꯣꯏꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯏꯃꯥꯗꯤ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯤꯅꯦ ꯏꯃꯥꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯣ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯐꯠꯇꯕ ꯑꯃꯗꯤ ꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯂꯥꯟꯅ ꯌꯦꯡꯕꯁꯤꯡꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯊꯥꯔꯛꯈꯤꯕ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯩꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯊꯨꯡꯐꯝ ꯑꯣꯏꯈꯤꯕꯅꯤ ꯍꯥꯟꯅ ꯍꯥꯏꯗꯣꯛꯍꯧꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯅ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯑꯩꯕꯨ ꯉꯥꯛꯇꯨꯅ ꯂꯩꯔꯕꯁꯨ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤꯅꯦ ꯍꯥꯏꯗꯅ ꯈꯟꯈ꯭ꯔꯦ ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯀꯔꯤ ꯑꯣꯏꯍꯧꯔꯁꯤꯒꯦ ꯑꯩꯁꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯃꯥꯅꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯃꯇꯝ ꯀꯨꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯄꯅ ꯂꯥꯏꯔꯝꯂꯦꯟꯒꯤ ꯂꯣꯟꯆꯠ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯨꯔꯦ ꯏꯁꯥꯅ ꯏꯁꯥꯁꯦ ꯇꯥꯏꯕꯪ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯏꯃꯥ ꯏꯆꯥ ꯑꯣꯏꯅ ꯊꯦꯡꯅꯁꯤꯀꯣ ꯏꯃꯥ ꯏꯇꯥ ꯊꯥꯔꯤꯛꯁꯨ ꯑꯩꯕꯨ ꯋꯥꯔꯧꯗꯅꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯗꯦ ꯍꯥꯏꯅ ꯑꯩꯕꯨ ꯁꯥꯎꯈꯤꯅꯤ ꯋꯥꯔꯧ ꯆꯥꯎꯒꯟꯕꯤ ꯑꯩꯒꯤ ꯏꯇꯥꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯑꯗꯨꯁꯨ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯅ ꯈꯔ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯏꯇꯥ ꯊꯥꯔꯤꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯆꯠꯂꯒꯦ ꯏꯃꯥ
ꯑꯩꯕꯨ ꯂꯥꯛꯅꯣ ꯍꯥꯏꯅ ꯀꯧꯔꯛꯂꯦ ꯂꯤꯛꯂꯥꯒꯤ ꯁꯦꯠꯂꯝꯕ ꯐꯤꯔꯣꯜ ꯑꯗꯨ ꯁꯅꯥ ꯃꯆꯨꯒꯤ ꯐꯖꯔꯕ ꯐꯤꯔꯣꯜ ꯑꯃ ꯑꯣꯟꯊꯣꯔꯛꯏ ꯃꯉꯥꯜ ꯀꯌꯥꯅ ꯃꯁꯥꯗ ꯃꯔꯤꯛ ꯃꯔꯤꯛ ꯅꯞꯄꯤ ꯏꯕꯦꯍꯜ ꯀꯔꯤ ꯋꯥꯕ ꯍꯥꯏꯔꯨꯅꯤ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯂꯤꯛꯂꯥꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯟꯗꯟ ꯑꯣꯏꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯌꯨꯝꯁꯦ ꯏꯍꯥꯡ ꯍꯥꯡꯍꯧꯔꯅꯤꯗꯀꯣ ꯅꯇꯥ ꯊꯥꯔꯤꯛꯇ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯗꯝꯂꯣ ꯍꯥꯏꯕꯅꯣ ꯑꯩꯕꯣ ꯍꯦ ꯏꯁꯣꯔ ꯑꯩꯕꯨ ꯉꯥꯛꯄꯤꯅꯕ ꯊꯥꯔꯛꯄꯤ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤ ꯏꯆꯥ ꯁꯛꯅ ꯃꯇꯝ ꯈꯔ ꯂꯩꯍꯟꯕꯤꯔꯝꯂꯤꯕꯅꯣ ꯁꯨꯃꯥꯏꯅ ꯂꯩꯔꯝꯂꯒ ꯆꯠꯈꯤꯗꯣꯏ ꯁꯔꯨꯛ ꯂꯩꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤꯁꯦ ꯏꯆꯥ ꯑꯃ ꯐꯪꯖꯔꯦ ꯈꯟꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯨꯕ ꯏꯃꯥꯒꯤ ꯂꯤꯛꯂꯥ ꯅꯪ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯣꯀꯣ ꯏꯕꯦꯍꯜ ꯃꯇꯝ ꯀꯨꯏꯅ ꯃꯆꯥ ꯁꯛꯅ ꯂꯩꯔꯝꯕꯤ ꯂꯤꯛꯂꯥꯕꯨ ꯀꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯀꯞꯆꯔꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯕꯦꯍꯜꯒꯤ ꯌꯨꯝꯗꯨ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯂꯤꯛꯂꯥꯕꯨ ꯀꯧꯕ ꯂꯥꯛꯄꯗꯁꯨ ꯏꯕꯦꯍꯜꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯊꯥꯔꯤꯛ ꯃꯇꯥꯕꯨ ꯈꯔꯗꯤ ꯋꯥꯔꯧꯖꯩ ꯆꯠꯂꯝꯗꯥꯏꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯍꯥꯏꯅ ꯂꯤꯛꯂꯥꯅ ꯃꯌꯨꯝꯗ ꯆꯠꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯩꯆꯤꯜꯁꯨ ꯇꯥꯔꯝꯃꯤ ꯂꯩꯆꯤꯜ ꯃꯊꯃꯣꯏꯗ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯀꯌꯥꯅ ꯌꯣꯝꯂꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯏꯕꯦꯍꯜ ꯅꯣꯡꯃꯗꯤ ꯂꯤꯛꯂꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯈꯤꯅꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯤ ꯁꯥꯗꯨꯅ ꯀꯩꯊꯦꯜꯗ ꯊꯥꯔꯒ ꯃꯊꯟꯇꯒꯤ ꯍꯣꯠꯅꯖꯔꯝꯃꯤ ꯊꯥꯔꯤꯛꯁꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯏꯕꯦꯍꯜꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤꯗꯨꯕꯨ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯣꯛꯍꯜꯂꯝꯃꯤ ꯏꯕꯦꯍꯜꯒꯤ ꯌꯨꯝꯊꯪꯅꯕ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯧꯗꯨꯁꯨ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯏꯕꯦꯍꯜꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯍꯅꯨꯕꯁꯤꯡꯗꯨꯅ ꯏꯕꯦꯍꯜꯗ ꯍꯥꯟꯅ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯈꯜꯂꯝꯕ ꯀꯌꯥꯗꯨꯁꯨ ꯈꯟꯈꯤꯗ꯭ꯔꯦ ꯍꯦꯛ ꯈꯜꯂꯛꯀꯦ ꯇꯧꯕꯒ ꯃꯈꯣꯏꯗ ꯐꯪꯈꯤꯕ ꯆꯩꯅꯥꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯀꯤꯗꯨꯅ ꯈꯟꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯆꯤꯜꯗꯨ ꯃꯈꯣꯏ ꯌꯨꯝ ꯅꯥꯀꯟꯗ ꯍꯧꯕ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯂꯒ ꯊꯥꯕꯜ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯤꯛꯂꯥꯕꯨ ꯅꯤꯡꯁꯤꯡꯂꯤ ꯂꯤꯛꯂꯥ ꯉꯁꯤꯁꯨ ꯑꯩ ꯅꯪꯕꯨ ꯀꯥꯎꯗ꯭ꯔꯤꯌꯦ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯅꯥꯛꯇ ꯍꯜꯂꯛꯈꯤꯅꯤ ꯈꯟꯗꯨꯅ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗꯦ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤꯅꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯅꯪꯅ ꯂꯣꯟꯅ ꯆꯠꯈꯤꯕꯒꯤ ꯀꯔꯤ ꯃꯔꯝꯅꯣ ꯑꯩꯅ ꯋꯥꯕꯁꯤ ꯎꯔꯒ ꯅꯪ ꯄꯦꯜꯂꯣꯀꯣ ꯑꯩꯒꯤ ꯃꯆꯤꯠ ꯇꯥꯅ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯅꯪꯅ ꯂꯥꯛꯂꯒ ꯑꯃꯨꯛꯇ ꯃꯦꯟꯁꯤꯟꯕꯤꯌꯨ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯂꯤꯛꯂꯥ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯂꯤꯛꯂꯥ ꯃꯍꯥꯛꯇꯨ ꯎꯔꯕꯗꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯍꯧꯔꯤ ꯍꯥꯏꯕꯁꯦ ꯇꯝꯕꯤꯌꯨꯀꯣ ꯂꯩꯆꯤꯜ ꯃꯐꯝꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯔꯝꯂꯦꯟꯗꯅꯤ ꯂꯤꯛꯂꯥ ꯂꯩꯆꯤꯜꯕꯨ ꯀꯥꯎꯊꯣꯛꯀꯦ ꯈꯜꯂꯕꯁꯨ ꯉꯝꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯂꯩꯔꯝꯂꯦꯟꯗ ꯂꯩꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯀꯨꯏꯅ ꯂꯩꯔꯛꯄ ꯃꯔꯝꯅ ꯂꯩꯔꯝꯂꯦꯟꯗ ꯂꯩꯕꯗꯨ ꯏꯍꯩ ꯍꯩꯅꯖꯔꯝꯗꯦ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯡꯃ ꯂꯥꯏ ꯅꯤꯡꯊꯧꯅ ꯀꯧꯈꯠꯇꯨꯅ ꯋꯥ ꯍꯪꯂꯝꯃꯤ ꯂꯩꯔꯦꯝꯕꯤ ꯂꯤꯛꯂꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯔꯝꯂꯦꯟꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯕꯨ ꯐꯖꯅ ꯏꯟꯗꯦ ꯍꯥꯏꯔꯤꯁꯦ ꯐꯝꯅꯥꯏꯕ ꯀꯌꯥ ꯂꯩꯔꯦꯝꯕ ꯀꯌꯥꯅ ꯑꯩꯉꯣꯟꯗ ꯋꯥꯀꯠꯍꯜꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯁꯦꯡꯅ ꯈꯨꯝꯃꯨ ꯏꯅꯤꯡꯊꯧ ꯂꯩꯔꯝꯂꯦꯟꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯕꯨ ꯉꯥꯛꯅ ꯆꯠꯆꯒꯦ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯤ ꯄꯂꯦꯝ ꯁꯛꯄꯤ ꯏꯃꯥ ꯑꯃꯗꯤ ꯏꯇꯥꯁꯤꯡꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯆꯣꯏꯊꯣꯛꯍꯜꯂꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯆꯌꯦꯠꯅꯔꯤꯕ ꯀꯌꯥꯗꯣ ꯀꯥꯎꯍꯜꯂꯒꯦꯗꯣ ꯉꯁꯤꯗꯒꯤ ꯅꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯖꯅꯕ ꯏꯅꯤꯡꯊꯧ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯩꯔꯨꯕꯒꯤ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯊꯃꯣꯏꯁꯦ ꯄꯦꯟꯖꯔꯤꯕꯅꯤ ꯑꯩ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯥꯎꯊꯣꯛꯄ ꯄꯥꯝꯖꯗꯦ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯅ ꯑꯩꯕꯨ ꯆꯩꯔꯥꯛꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯍꯔꯥꯎꯅ ꯌꯥꯖꯒꯦ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯡꯁꯦ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯂꯩꯔꯦꯝꯕꯤ ꯂꯤꯛꯂꯥ ꯑꯩꯅ ꯅꯪꯕꯨ ꯊꯧ ꯊꯥꯕꯗꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯐꯪꯅꯕ ꯅꯠꯇꯦꯗꯣ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯎꯔꯤ ꯅꯪꯒ ꯅꯛꯅꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯅꯪꯕꯨ ꯋꯥꯔꯧꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯦ ꯍꯥꯏꯕ
ꯑꯗꯨꯕꯨ ꯂꯩꯔꯝꯂꯦꯟꯁꯤꯒꯤ ꯋꯥꯌꯦꯜ ꯑꯃ ꯂꯩꯕꯅ ꯑꯩꯅ ꯏꯅꯤꯡ ꯇꯧꯕꯁꯨ ꯉꯝꯗꯦ꯫ ꯐꯔꯦ, ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯉꯁꯤꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯃꯣꯝ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯃꯆꯥ ꯁꯛꯅ ꯂꯩꯖꯔꯨꯔꯣ꯫ ꯅꯪꯅ ꯂꯩꯔꯝꯂꯦꯟꯁꯤ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗꯨꯗ ꯅꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯒꯅꯨ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯍꯥꯟꯅꯒꯨꯝꯅ ꯂꯩꯔꯝꯂꯦꯟꯁꯤꯗ ꯑꯃꯨꯛ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯌꯥꯎꯖꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯕꯨ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯍꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯏꯕꯦꯍꯜ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯂꯤꯛꯂꯥ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯏ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛ ꯏꯕꯦꯍꯜꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯂꯤꯛꯂꯥꯅ "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯊꯥꯒꯠ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯍꯟꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯏꯅꯤꯡꯊꯧ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯈꯜꯂꯨꯗꯕ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛ ꯑꯃꯕꯨ ꯄꯥꯡꯊꯣꯛꯄꯤꯔꯤ꯫ ꯏꯃꯥꯗꯣ ꯏꯃꯨꯡꯗ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯂꯁꯤꯔꯅꯦ? ꯃꯩ ꯑꯣꯛꯇ꯭ꯔꯗꯤ ꯆꯪꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥ, ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ, ꯊꯣꯛꯂꯛꯑꯣ꯫ ꯏꯃꯥ, ꯏꯃꯥ ꯇꯥꯕ꯭ꯔꯣ?" ꯏꯕꯦꯍꯜ ꯃꯄꯥꯟꯗꯒꯤ ꯂꯤꯛꯂꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯊꯣꯡꯂꯝ ꯃꯆꯥꯛꯇꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ "ꯏꯃꯥꯒꯤ ꯂꯤꯛꯂꯥ, ꯅꯪ ꯂꯥꯛꯑꯦꯗꯅ? ꯏꯃꯥ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯅꯦ꯫ ꯂꯩꯔꯝꯃꯣ, ꯏꯃꯥ ꯃꯩ ꯑꯣꯛꯅꯕ ꯂꯧꯊꯣꯛꯂꯨꯈꯤꯒꯦ." ꯏꯕꯦꯍꯜ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯩ ꯑꯣꯛꯅꯕ ꯂꯧꯊꯣꯛꯂꯨꯔꯒ ꯃꯆꯥꯕꯨ ꯃꯩ ꯑꯣꯛꯄꯤꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯤꯛꯂꯥꯅ ꯂꯩꯔꯝꯂꯦꯟꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯔꯣꯜ ꯄꯨꯝꯕ ꯃꯃꯥꯗ ꯂꯣꯏꯅ ꯇꯝꯖꯩ꯫ ꯏꯕꯦꯍꯜ ꯂꯤꯛꯂꯥꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯨꯝꯅ ꯃꯆꯥ ꯁꯛꯅ ꯂꯩꯔꯅꯤ ꯇꯥꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯤꯛꯂꯥ ꯃꯇꯥ ꯊꯥꯔꯤꯛ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯇꯥꯕꯨ ꯀꯧꯔꯛꯏ꯫ "ꯏꯇꯥ, ꯏꯇꯥ ꯊꯥꯔꯤꯛ." "ꯍꯣ, ꯀꯅꯥ?" "ꯏꯇꯥ ꯂꯤꯛꯂꯥ, ꯅꯪ ꯂꯥꯛꯑꯦꯗꯅ? ꯂꯥꯛꯑꯣ, ꯀꯥꯈꯠꯂꯣ꯫ ꯁꯤꯗ ꯐꯝꯃꯣ꯫ ꯅꯪꯕꯨ ꯅꯌꯨꯝꯗ ꯑꯃꯨꯛ ꯍꯟꯗꯣꯏꯔꯥ? ꯅꯠꯇ꯭ꯔꯒ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯣꯏꯔꯣ? ꯆꯠꯂꯝꯗꯥꯏꯗꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯦꯅꯦ." "ꯑꯩꯗꯣ ꯌꯨꯝꯗ ꯍꯜꯂꯔꯣꯏꯌꯦ, ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯣꯏꯅꯦ꯫ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯥꯛꯁꯤꯟꯗꯅ ꯅꯈꯣꯏꯗ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯑꯗꯣ ꯂꯩꯆꯦꯜꯗꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯑꯩꯁꯨ ꯅꯪꯅ ꯍꯪꯂꯛꯄ ꯉꯥꯏꯔꯤꯅꯦ꯫ ꯑꯩꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯈꯜꯂꯨꯔꯦ꯫ ꯏꯕꯦꯝꯃ ꯂꯩꯆꯦꯜꯗꯣ ꯅꯨꯡꯇꯤꯒꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯒ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯕꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯄꯥꯎ ꯇꯝꯃꯦ ꯈꯪꯕ꯭ꯔꯥ? ꯑꯗꯣ ꯍꯣꯔꯦꯟ ꯑꯉꯥꯡ ꯑꯃ ꯊꯥꯔꯒ ꯄꯥꯎ ꯇꯝꯍꯜꯂꯨꯒꯦ꯫ ꯃꯥꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯖꯔꯅꯤ." "ꯇꯝꯍꯜꯂꯨꯁꯨꯋꯣ, ꯑꯩꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯍꯣꯔꯦꯟ ꯂꯩꯆꯦꯜ ꯂꯥꯛꯂꯒ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯁꯨ ꯃꯇꯥꯅ ꯂꯥꯛꯄꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯆꯤꯜꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯂꯤꯛꯂꯥ ꯂꯥꯛꯄꯒꯤ ꯄꯥꯎꯗꯨ ꯇꯝꯂꯔꯤ꯫ ꯂꯩꯆꯤꯜ ꯍꯔꯥꯎꯕꯅ ꯃꯇꯥꯎ ꯇꯣꯝꯄꯣꯛ ꯍꯣꯏꯗ ꯆꯦꯜꯂꯛꯂꯒ ꯃꯇꯥꯎꯒ ꯄꯨꯟꯅ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯗꯨ ꯌꯧꯔꯕꯗ ꯇꯣꯝꯄꯣꯛꯅ ꯊꯥꯔꯤꯛꯄꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯈꯪꯅꯔꯛꯄꯅ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯕꯁꯨ ꯀꯣꯏꯗ꯭ꯔꯕꯅꯤ꯫ ꯊꯥꯔꯤꯛ ꯂꯩꯆꯤꯜꯒ ꯇꯣꯝꯄꯣꯛꯀ ꯂꯥꯛꯄꯗꯨꯗ ꯂꯝꯄꯥꯛꯂꯣꯝꯗ ꯂꯩꯔꯝꯃꯨ, ꯂꯤꯛꯂꯥ ꯀꯧꯔꯛꯈꯤꯒ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯆꯤꯜ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯂꯤꯛꯂꯥ ꯑꯃꯗꯤ ꯊꯥꯔꯤꯛꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀ ꯊꯥꯔꯤꯛꯀꯗꯨ ꯃꯤꯠꯆꯤ ꯈꯠꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯅ "ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯒꯤ ꯑꯩꯕꯨ ꯁꯥꯎꯅꯤꯡꯕ꯭ꯔꯥ?" "ꯁꯥꯎꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯈꯔꯗꯤ ꯋꯥꯔꯧꯏ, ꯄꯦꯟꯗꯕꯁꯨ ꯐꯥꯎꯏ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯐꯔꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯤꯗꯣ? ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯃꯊꯪꯗꯤ ꯐꯖꯅ ꯍꯥꯏꯔꯝꯃꯒ ꯆꯠꯂꯨꯀꯣ꯫ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ ꯈꯪꯕ꯭ꯔꯣ?" "ꯑꯣ, ꯍꯟꯗꯛꯇꯤ ꯆꯠꯂꯔꯣꯏ, ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯧꯅꯤ꯫ ꯌꯨꯝꯗ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯥꯛꯁꯤꯟꯗꯅ ꯀꯔꯤꯁꯨ ꯍꯥꯏꯕꯒꯤ ꯃꯇꯝ ꯐꯪꯍꯧꯗ꯭ꯔꯦ." "ꯑꯗꯨꯅꯦꯕ, ꯆꯠꯂꯅꯨꯕ꯫ ꯅꯈꯣꯏ ꯃꯥꯁꯨ ꯃꯊꯟꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕ꯫ ꯁꯤꯗ ꯁꯨꯝ ꯂꯩꯔꯣꯕ." ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯩꯆꯤꯜꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯊꯥꯔꯤꯛꯀ ꯇꯣꯝꯄꯣꯛꯀꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯇꯥ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯐꯕꯤ, ꯃꯇꯤꯛ ꯆꯥꯕꯤ, ꯃꯅꯦꯝꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯩꯆꯤꯜꯒꯁꯨ ꯑꯃꯨꯛꯁꯨ ꯃꯃꯥ ꯏꯕꯦꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯂꯤꯛꯂꯥ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯑꯣꯏ ꯐꯠꯇ꯭ꯔꯕ ꯀꯌꯥꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯝꯂꯒ ꯃꯍꯥꯛꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫